ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯝꯅꯤꯡꯗꯅ ꯂꯥꯏꯛꯇꯤ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯥꯁꯤ ꯆꯦꯅꯤꯅꯦ ꯏꯆꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯩꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯥꯔꯛꯑꯕꯅꯤ ꯆꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯂꯥꯏꯞꯇꯗꯤ ꯅꯆꯦꯅ ꯐꯥꯔꯁꯅꯤ ꯍꯣꯏ ꯆꯦ ꯆꯥꯒꯦ ꯇꯧꯔꯤ ꯀꯩ ꯆꯥꯡꯅꯣ ꯆꯦ ꯊꯥꯖ ꯕ꯭ꯂꯣꯛꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯣ ꯆꯥꯔꯦ ꯊꯥꯖꯗꯤ ꯆꯥꯔꯕꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯊꯥꯖ ꯕ꯭ꯂꯣꯛꯁ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯅꯆꯦꯒꯤ ꯂꯥꯏꯐꯇ ꯀꯅꯥ ꯀꯅꯥ ꯂꯩ ꯂꯥꯛꯑꯣ ꯃꯅꯤ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯂꯥꯛꯑꯣ ꯊꯥ 5 ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯂꯥꯏꯞꯇ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯅ ꯑꯃꯨꯛ ꯊꯥꯔꯛꯄꯅꯦ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯟꯖꯨ ꯑꯟꯖꯂꯤ ꯂꯩ ꯑꯟꯖꯂꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯆꯥꯛ ꯆꯥꯔꯕꯣ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯒ ꯊꯣꯛꯂꯛꯄꯁꯤꯕꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯛ ꯌꯨ ꯆꯥꯗ꯭ꯔꯤ ꯊꯣꯡꯉꯤ ꯀꯩꯖꯥꯡ ꯉꯁꯤꯗꯤ ꯑꯩ ꯏꯆꯥꯅꯨꯄꯤꯒ ꯇꯧꯔꯒ ꯂꯥꯏꯞꯁꯦ ꯊꯥꯔꯛꯄꯅꯦ ꯏꯆꯥꯅꯨꯄꯤꯗꯣ ꯉꯥꯏꯍꯥꯛ ꯄꯥꯍꯟꯒꯦ ꯑꯩ ꯉꯥꯏꯍꯥꯛ ꯄꯥꯒꯦ ꯑꯩ ꯁꯨꯝ ꯃꯨꯟꯅ ꯁꯨꯃꯥꯏꯅ ꯌꯦꯡꯁꯤꯜ ꯂꯩꯔꯒꯅ ꯀꯣꯛꯀꯁꯦ ꯉꯥꯎ ꯉꯧꯁꯜꯂꯛꯑꯦꯕ ꯆꯝꯊꯣꯡꯅꯤ ꯑꯣ ꯆꯝꯊꯣꯡ ꯏꯔꯣꯝꯕ ꯍꯧꯖꯤꯛ ꯍꯥꯎꯕꯅꯤꯅꯦ ꯑꯟꯖꯨ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨꯅꯨꯀꯣ ꯁꯦꯝꯃꯨꯀꯣ ꯍꯥꯏꯔ ꯁꯦꯝꯃꯨꯀꯣ ꯑꯁ ꯑꯗꯨꯗꯤ ꯈꯪꯗꯦꯅꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯦ ꯁꯥꯒꯞꯄꯨ ꯑꯟꯖꯟ ꯁꯥꯒꯞꯄꯝ ꯑꯟꯖꯟ ꯇꯩꯃꯥ ꯑꯟꯖꯂꯤ ꯑꯩꯈꯣꯏꯒꯤ ꯇꯩꯃꯥ ꯂꯥꯏꯐꯇ ꯂꯥꯛꯄꯒꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯕꯆꯥꯅ ꯑꯟꯖꯂꯤꯕꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯑꯟꯖꯂꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛꯇ ꯌꯦꯡꯊꯈ꯭ꯔꯃꯤ ꯆꯦ ꯇꯈꯦꯜ ꯑꯟꯖꯂꯤ ꯚꯤꯗꯤꯑꯣ ꯌꯦꯡꯈ꯭ꯔꯦ ꯍꯥꯏꯌꯦ
ꯑꯩꯗꯤ ꯌꯦꯡꯗ꯭ꯔꯤꯅꯦ ꯑꯩ ꯎꯕꯒꯁꯦ ꯂꯥꯏꯚꯁꯦ ꯊꯥꯔꯛꯑꯒꯦꯅ ꯇꯧꯕꯒ ꯇꯧꯔꯤꯗ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯩꯁꯤ ꯂꯣꯏꯔ ꯌꯦꯡꯉꯛꯀꯦ ꯑꯟꯖꯂꯤ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯁꯤꯁ ꯊꯥꯖ ꯑꯩ ꯕ꯭ꯂꯨ ꯄꯤꯕꯁꯤꯕꯨ ꯀꯌꯥ ꯍꯩꯇꯦꯕ ꯑꯩ ꯂꯥꯏꯚꯁꯦ ꯀꯌꯥ ꯇꯧꯗꯕꯅꯤꯅ ꯑꯟꯖꯟ ꯑꯟꯖꯨꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯔꯣ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏ ꯃꯥꯅꯦꯀꯣ ꯅꯨꯡꯁꯤꯕꯅꯤ ꯅꯣꯏꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦ ꯏꯆꯦ ꯇꯈꯦꯜ ꯑꯩꯒ ꯑꯃꯨꯛ ꯎꯅꯅꯤ ꯍꯥꯏꯌꯦ ꯀꯩꯅꯣꯗꯣ ꯇꯅꯨꯗꯣ ꯎꯅꯗ꯭ꯔꯤ ꯃꯥ ꯍꯌꯦꯡ ꯗꯦꯠ 16ꯁꯦ ꯑꯩꯕꯨ ꯁꯪꯒꯗ꯭ꯔꯥ ꯍꯪꯉꯛꯑꯦ ꯑꯗꯣ ꯃꯥ ꯉꯁꯤ ꯃꯣꯏ ꯏꯅꯝꯃ ꯍꯣꯏ ꯌꯨꯝꯗ ꯁꯪꯒꯣꯝ ꯁꯨꯝꯕꯤ ꯍꯥꯏꯕꯗꯨꯒ ꯆꯠꯈꯤꯌꯦ ꯑꯗꯣ ꯃꯥꯗꯨꯒ ꯂꯥꯛꯑꯒ ꯋꯥꯔꯤ ꯐꯖ ꯁꯥꯟꯅꯒꯦ ꯇꯧꯔꯤꯅꯦ ꯃꯥꯒ ꯔꯥꯖꯦꯁ ꯍꯥꯏ ꯑꯟꯖꯨ ꯍꯦꯜꯂꯣ ꯔꯥꯖꯦꯁ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯟꯗꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯟꯖꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯂꯥꯏꯛ ꯇꯧ ꯍꯥꯏꯒꯦ ꯍꯥꯏ ꯅꯟꯗꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯁꯨ ꯇꯧꯔꯦꯅ ꯑꯩꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯅ ꯊꯥꯔꯛꯏ ꯃꯤꯅꯦ ꯅꯪꯕꯣ ꯐꯖꯅ ꯑꯟꯖꯟ ꯍꯥꯏꯌꯦ ꯑꯩ ꯂꯥꯛꯑꯦ ꯔꯥꯖꯦꯁ ꯊꯦꯡꯀ꯭ꯌꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯁꯤꯕꯤꯅꯤ ꯍꯥꯏꯕ ꯍꯣꯏ ꯑꯟꯖꯂꯤ ꯑꯩ ꯄꯥꯕꯗ ꯁꯣꯏꯔꯦ ꯈꯪꯗꯦ ꯇꯥꯖꯥ ꯊꯦꯡꯀ꯭ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯈꯔꯦ ꯑꯟꯖꯟꯅ ꯆꯦ ꯇꯈꯦꯜ ꯍꯣꯏ ꯍꯦꯌꯦ ꯑꯟꯖꯂꯤꯅ ꯅꯣꯏꯅꯤꯃꯨꯛ ꯅꯩꯔꯣ ꯆꯦ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯗꯣ ꯅꯟꯗꯤ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯁꯤꯃꯨꯛ ꯊꯥꯕꯅꯤꯅꯀꯣ ꯑꯃꯨꯛ ꯑꯅꯧꯕꯗꯧ ꯇꯧꯔ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕ ꯄꯥꯈꯠꯂꯤꯅꯦ ꯑꯟꯖꯟ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯈꯔꯦ ꯇꯧꯗꯕ ꯑꯝꯇ ꯄꯥꯊꯔꯣ ꯇꯔꯥꯝꯅꯒ ꯑꯣꯛꯀꯅꯨꯀꯣ ꯁꯤꯒꯅꯤ ꯅꯪ ꯅꯟꯗꯤ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯅꯦ ꯅꯍꯥ ꯈꯛꯇꯪ ꯑꯣꯏꯈꯤꯒꯦꯅꯦ ꯀꯩꯅꯣ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯅꯦ ꯏꯆꯦ ꯀꯧꯈ꯭ꯔꯦ ꯈꯨꯃꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯟꯗꯤ ꯀꯞꯀꯅꯨ ꯍꯥꯏꯔꯦ ꯑꯟꯖꯂꯤꯅ ꯆꯦ ꯑꯟꯖꯂꯤ ꯃꯃꯥ ꯍꯥꯏꯈ꯭ꯔꯦ ꯔꯣꯃꯤ ꯀꯣꯟꯁꯝ ꯔꯣꯃꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦ ꯇꯈꯦꯜ ꯑꯩꯅ ꯁꯨꯁꯤꯂꯥꯒꯤꯗ ꯀꯧꯕ ꯂꯩꯔꯝꯗꯦ ꯈꯨꯃꯟꯅ ꯀꯅꯥꯗꯅꯣ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯦ ꯆꯦ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯔꯣ ꯃꯤꯠꯀ ꯈꯨꯃꯟ ꯂꯥꯎꯊꯣꯛꯑ ꯅꯨꯄꯥ ꯌꯦꯡꯅꯤꯌꯦ ꯍꯥꯏ ꯇꯤꯃꯥ ꯑꯟꯖꯂꯤ ꯎꯠꯇꯤ ꯊꯣꯡꯕ ꯅꯠꯇꯦ ꯇꯩꯃ ꯀꯩꯅꯣ ꯀꯣꯕꯤꯆꯥ ꯍꯥꯏꯁꯦ ꯎꯇꯤ ꯇꯅꯨꯗꯣ ꯊꯣꯡꯉꯤ ꯑꯩꯗꯤ ꯎꯅꯕ ꯂꯥꯛꯑꯦ ꯍꯥꯏꯔꯣ ꯂꯥꯛꯇꯦ ꯍꯥꯏꯔꯣ ꯃꯥ ꯍꯧꯖꯤꯛ ꯅꯣꯏꯗꯨꯒ ꯂꯩꯗꯨꯗꯤ ꯅꯟꯗꯤ ꯅꯣꯏꯗꯣ ꯅꯪꯅꯔꯗꯤ ꯐꯣꯟ ꯐꯥꯎꯅꯔꯒ ꯀꯩꯅꯣ ꯇꯧꯅꯦ ꯎꯅꯔꯣ ꯂꯥꯏꯛ ꯗꯟ ꯍꯥꯏꯁꯦ ꯗꯟ ꯀꯩꯀꯩ ꯆꯦ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯔꯦ ꯍꯜꯂꯣ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯔꯣꯃꯤ ꯁꯤꯗ ꯑꯃꯨꯛ ꯑꯩ ꯀꯔꯤ ꯃꯅꯤꯡꯗ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯟꯖꯟ ꯍꯥꯏꯌꯦ ꯑꯟꯖꯂꯤ ꯅꯣꯛꯈꯔꯦ ꯆꯦ ꯍꯤꯡꯆꯥꯕꯤ ꯅꯪꯗꯤ ꯑꯣ ꯅꯟꯗꯤ ꯍꯥꯏꯕ ꯆꯥꯛ ꯆꯥꯔꯕꯣ ꯅꯥꯎꯕꯤ ꯆꯥꯔꯦ ꯆꯦꯗꯤ ꯆꯥꯔꯕꯣ ꯔꯣꯃꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯑꯕ ꯍꯥꯏꯔꯦ ꯆꯦꯅ ꯆꯦ ꯇꯈꯦꯜꯅ ꯈꯨꯃꯟ ꯆꯥꯕ ꯍꯥꯏꯈꯔꯦ ꯅꯟꯗꯤꯅ ꯅꯟꯗꯒꯤ ꯖꯥꯁꯦ ꯐꯖꯅ ꯂꯪꯉꯤꯍꯦ ꯑꯍꯝ ꯔꯥꯖꯦꯁꯅ ꯆꯥꯛ ꯆꯥꯔꯕꯣ ꯇꯩꯃꯥ ꯑꯟꯖꯂꯤꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯪꯈꯔꯦ ꯑꯟꯖꯟꯅ ꯃꯃꯥ ꯆꯦ ꯔꯣꯃꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯐꯥꯔꯒ ꯂꯩꯗꯣꯏꯅꯤ ꯍꯥꯏꯅꯦ ꯑꯩꯅ ꯑꯩ ꯍꯥꯏꯁꯤꯕꯨ ꯆꯨꯝꯃꯕꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯗ꯭ꯔꯦꯁ ꯍꯣꯡꯕ ꯀꯔꯤ ꯍꯥꯏ ꯌꯥꯗ꯭ꯔꯤꯕꯣ ꯌꯥꯗ꯭ꯔꯤꯕꯣ
ꯔꯥꯖꯦꯁ ꯑꯩꯅꯦ ꯈꯪꯕ꯭ꯔꯥ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯇꯧꯗꯕꯅꯤꯅꯅꯦꯀꯣ 5 monthsꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯔꯛꯄꯅꯦꯀꯣ ꯑꯩ ꯕ꯭ꯂꯨ ꯄꯤꯕ ꯈꯣꯠꯄꯁꯤ ꯌꯥꯝꯅ ꯑꯩ ꯍꯩꯇꯦꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯆꯥꯔꯦ ꯅꯪꯗꯤ ꯍꯥꯏꯌꯦ ꯆꯦꯅ ꯆꯥꯔꯦ ꯆꯦ ꯑꯩꯁꯨ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏꯅꯣ ꯅꯟꯗꯤꯅ ꯑꯣ ꯅꯟꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯗꯤꯃꯂꯥ ꯍꯥꯏꯈꯔꯦ ꯗꯤꯃꯂꯥ ꯍꯥꯏꯔꯦ ꯑꯟꯖꯂꯤꯅ ꯆꯦ ꯑꯟꯖꯂꯤꯅꯤꯗꯨ ꯆꯦꯗ ꯀꯧꯏꯁꯦ ꯆꯥꯔꯦ ꯃꯨꯅꯨ ꯅꯅꯥꯎꯗꯤ ꯃꯨꯅꯨ ꯑꯩ ꯅꯥꯛꯇ ꯀꯃꯦꯟ ꯄꯥꯒꯦꯅ ꯄꯥꯃꯤꯟꯅꯒꯦꯅ ꯂꯩ ꯅꯅꯥꯎꯁꯨ ꯁꯣꯝꯗ ꯂꯩ ꯀꯣꯝꯆꯥ ꯃꯅꯥꯛꯇ ꯑꯟꯖꯟ ꯆꯝꯊꯣꯡꯅꯤ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯔꯥꯖꯦꯁꯅ ꯍꯥꯏ ꯑꯟꯖꯂꯤ ꯏꯟꯖꯥꯡꯗꯣ ꯍꯥꯎꯅꯤ ꯍꯥꯏ ꯅꯟꯗꯤꯁꯤꯅ ꯀꯩꯅꯣ ꯃꯃꯤꯠ ꯅꯥꯝ ꯐꯥꯛꯇꯣꯛ ꯌꯦꯡꯉꯛꯑꯦ ꯍꯧꯖꯤꯛꯇ ꯃꯌꯥ ꯊꯣꯏꯕꯤ ꯐꯥꯖꯔꯝꯃꯤꯅꯤ ꯁꯅꯥꯇꯨꯝ ꯍꯧꯗ꯭ꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯈꯨꯃꯟ ꯑꯩꯒꯤ ꯂꯥꯏꯐꯇꯗꯤ ꯅꯪꯒꯤ ꯊꯣꯏꯕꯤꯁꯅꯥ ꯏꯅꯥꯎꯅꯨꯄꯤꯗꯣ ꯄꯨꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯐꯣꯟ ꯇꯧꯔ ꯍꯧꯗꯣꯛꯑ ꯄꯨꯔꯛꯑꯣ ꯅꯟꯗꯤꯅ ꯒꯦꯝ ꯑꯣꯚꯔ ꯍꯥꯏ ꯅꯟꯗꯤ ꯒꯦꯝ ꯑꯣꯚꯔꯒ ꯑꯣꯏꯈꯤꯔꯣꯏꯗ ꯍꯧꯖꯤꯛꯇ ꯍꯧꯕꯇ ꯉꯥꯏꯔꯤ ꯀꯃꯥꯏꯅ ꯒꯦꯝ ꯑꯣꯚꯔ ꯑꯣꯏꯗꯣꯏꯅꯣ ꯑꯟꯖꯨ ꯒꯦꯝ ꯑꯣꯚꯔ ꯑꯟꯖꯨ ꯒꯦꯝ ꯑꯣꯚꯔ ꯍꯥꯏ ꯑꯩ ꯑꯣꯟ ꯑꯟꯖꯨ ꯆꯥꯛ ꯆꯥꯈꯤꯒꯦ ꯍꯣꯏ ꯆꯦ ꯑꯪꯀ ꯄꯥꯍꯧꯗ꯭ꯔꯕꯁꯦ ꯀꯃꯅꯣ ꯔꯥꯖꯦꯁꯅ ꯀꯩꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯂꯥꯛꯏꯅꯤ ꯑꯣ ꯆꯥꯛꯆꯥ ꯂꯣꯏꯕꯒ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯔꯥꯖꯦꯁꯅ ꯑꯣ ꯊꯦꯡꯀ꯭ꯌꯨ ꯔꯥꯖꯦꯁ ꯇꯩꯃ ꯗꯤꯃꯂꯥ ꯑꯩꯈꯣꯏ ꯇꯩꯃꯒꯤ ꯂꯥꯏꯞ ꯆꯠꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯩꯃ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯕꯆꯥꯅ ꯆꯤꯆꯦꯗ ꯍꯪꯈ꯭ꯔꯦ ꯔꯥꯖꯦꯁ ꯍꯣꯏ ꯍꯥꯏ ꯑꯟꯖꯂꯤꯅꯥ ꯗꯤꯃꯂꯥ ꯍꯥꯏꯕ ꯆꯤꯆꯦꯅ ꯉꯥ ꯊꯣꯡꯕ ꯍꯥꯏꯈ꯭ꯔꯦ ꯑꯩꯔꯣ ꯑꯉꯧꯕꯒ ꯆꯥꯛꯀ ꯆꯥꯔꯦ ꯑꯉꯧꯕꯒ ꯆꯥꯛꯀ ꯆꯥꯔꯦ ꯅꯟꯗꯤꯅ ꯑꯉꯧꯕꯒ ꯆꯥꯛꯀ ꯆꯥꯔꯦ ꯅꯟꯗꯤ ꯀꯩ ꯀꯞꯄꯤꯕ ꯋꯥ ꯏꯁꯄꯦꯛ ꯀꯞ 3 ꯄꯤꯁꯜꯂꯛꯑꯦ ꯂꯣ ꯑꯟꯖꯂꯤ ꯍꯥꯏꯈꯔꯦ ꯆꯤꯆꯦꯅ ꯅꯟꯗꯤꯅ ꯎꯏ ꯍꯥꯏꯖꯉꯦ ꯑꯟꯖꯂꯤ ꯀꯣꯃꯦꯟ ꯇꯧꯈꯤꯕꯅꯤ ꯂꯥꯛꯇ꯭ꯔꯣ ꯔꯥꯖꯦꯁ ꯑꯩꯒꯤꯗꯗꯤ ꯅꯪ ꯀꯣꯃꯦꯟꯁꯨ ꯇꯧꯔꯛꯇꯦ ꯑꯗꯣ ꯅꯪ ꯚꯤꯗꯤꯑꯣ ꯈꯇꯪ ꯌꯦꯡꯉꯒ ꯁꯞꯇꯣ ꯇꯧꯔꯝꯃꯗꯤ ꯐꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯇꯧꯔꯝꯕꯁꯦ ꯁꯞꯇꯣ ꯃꯌꯦꯡ ꯇꯥꯏꯌꯦꯕꯀꯣ ꯅꯟꯗꯤꯁꯦ ꯑꯃꯨꯛ ꯀꯞꯄꯦ ꯑꯃꯨꯛ ꯅꯣꯛꯑꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯎꯏ ꯑꯟꯖꯨ ꯍꯥꯏ ꯑꯣꯏꯅꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯁꯤꯒ ꯇꯩꯃ ꯑꯟꯖꯂꯤ ꯆꯝꯊꯣꯡ ꯊꯣꯡꯕꯤꯔꯣ ꯍꯥꯏꯌꯦ ꯑꯣꯖꯥꯅ ꯑꯟꯖꯂꯤꯗ ꯆꯦ ꯗꯤꯃꯂꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯅꯟꯗꯤꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯃꯥꯏꯁꯦ ꯉꯥ ꯊꯣꯡꯕ ꯅꯪꯗꯤ ꯍꯥꯏꯌꯦ ꯆꯤꯆꯦꯅ ꯔꯥꯖꯦꯁ ꯀꯩ ꯏꯟꯖꯥꯡꯅꯣ ꯍꯪꯈꯔꯦ ꯑꯣꯏꯅꯥꯝꯅ ꯗꯥꯔꯂꯤꯡ ꯂꯥꯏꯐ ꯄꯦꯟꯗ꯭ꯔꯤꯕꯣ ꯆꯣ ꯇꯨꯝꯃꯨꯔꯣ ꯂꯥꯛꯀꯅꯨ ꯆꯣ ꯍꯥꯏꯈ꯭ꯔꯦ ꯅꯟꯗꯤꯅ ꯑꯣꯏ ꯁꯤꯈ꯭ꯔꯣ ꯅꯪ ꯑꯩꯒꯤ ꯂꯥꯏꯐ ꯅꯣꯡ ꯐꯥꯗꯣꯛ ꯊꯥꯔꯛꯄꯁꯤ ꯆꯦ ꯂꯥꯛꯄꯗ ꯅꯪ ꯇꯨꯝꯃꯨꯔꯣ ꯑꯩ ꯇꯥꯜꯂꯤꯗꯤ ꯔꯥꯖꯦꯁ ꯂꯥꯛꯏ ꯍꯥꯏꯌꯦ ꯍꯥꯏ ꯕꯨꯆꯥ ꯍꯥꯏꯈꯔꯦ ꯆꯦꯅ ꯅꯥꯀꯟꯗ ꯃꯤ ꯑꯃ ꯂꯩꯕ ꯃꯥꯂꯤꯗꯥ ꯑꯧ ꯂꯩꯌꯦ ꯏꯆꯥꯅꯨꯄꯤ ꯂꯩꯌꯦ ꯔꯥꯖꯦꯁ ꯑꯟꯖꯟ ꯍꯣꯏꯅꯦ ꯍꯥꯏ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯅꯟꯗꯤꯅ ꯍꯪꯉꯦ ꯑꯅꯤꯃꯥꯃꯨꯛ ꯂꯥꯏꯚ ꯍꯧꯔꯦ ꯑꯩꯒꯤꯗ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯣ ꯑꯗꯨꯒ ꯃꯥꯒꯤꯗ ꯑꯃꯨꯛ ꯌꯥꯎꯕꯤꯔꯣ ꯅꯟꯗꯤ ꯆꯝꯊꯣꯡꯅꯤ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯀꯞꯁꯨ ꯀꯞꯄꯤꯅꯦ ꯃꯥ ꯅꯥꯀꯟꯗ ꯑꯣꯏꯅꯥꯝ ꯍꯥꯏꯈꯔꯦ ꯍꯥꯏ ꯇꯧꯈꯔꯦ ꯑꯟꯖꯂꯤꯅ ꯑꯟꯖꯨ ꯕꯣꯔꯥ ꯈꯤꯇ ꯆꯥꯒꯦ ꯍꯥꯏ ꯂꯥꯛꯑꯣ ꯑꯣꯏꯅꯥꯝ ꯅꯪꯅꯕꯨ ꯂꯥꯛꯑꯗꯤ ꯕꯣꯔꯥꯇ ꯅꯠꯇꯦ ꯑꯇꯩ ꯅꯪ ꯆꯥꯅꯤꯡꯕꯗꯣ ꯄꯤꯖꯒꯦ ꯂꯥꯛꯑꯣ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯕꯣꯠꯆꯥ ꯍꯪꯈ꯭ꯔꯦ ꯆꯦꯅ ꯑꯟꯖꯂꯤ ꯈꯤꯇꯪ ꯂꯧꯒꯦꯅ ꯅꯟꯗꯤꯅ ꯈꯨꯃꯟ ꯅꯪ ꯊꯣꯛꯄ ꯌꯥꯗꯦ ꯀꯔꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ ꯔꯣꯃꯤꯅ ꯑꯣꯏꯅꯥꯝ ꯏꯔꯣꯝꯕ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯔꯦ ꯀꯩꯅꯣꯁꯦ ꯂꯥꯏꯚꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯊꯣꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯈꯛꯇꯪ ꯊꯣꯛꯄꯅꯤꯅ ꯄꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯟꯅꯗꯤ ꯐꯨꯜ ꯑꯣꯏꯅ ꯊꯣꯛꯑꯝꯕꯗꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯇꯦꯅꯦ ꯑꯣꯏꯅꯥꯝꯅ ꯑꯟꯖꯂꯤ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯗꯥꯂꯤ
ꯗꯥꯔꯂꯤꯡ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯈꯤꯇꯪ ꯄꯤꯔꯧ ꯍꯥꯏ ꯅꯟꯗꯤꯅ ꯇꯩꯃ ꯗꯤꯛꯃꯂꯥ ꯎꯇꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯇꯩꯃ ꯍꯥꯏ ꯑꯩꯈꯣꯏ ꯕꯣꯆꯥꯅ ꯑꯟꯖꯟꯅ ꯑꯩꯈꯣꯏꯗꯤ ꯕꯣꯆꯥ ꯀꯧꯕꯅꯤꯅ ꯑꯟꯖꯟꯁꯨ ꯑꯗꯨꯝ ꯕꯣꯆꯥ ꯍꯩꯖꯜꯂꯦ ꯔꯥꯖꯦꯁ ꯈꯔ ꯆꯥꯕ ꯌꯥꯕ꯭ꯔꯣ ꯍꯪꯈ꯭ꯔꯦ ꯑꯣꯏꯅꯥꯝꯅ ꯑꯟꯖꯨ ꯉꯁꯤ ꯂꯥꯏꯚ ꯊꯥꯔꯦꯔꯣ ꯍꯣꯏ ꯃꯃꯥꯁ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯊꯥꯔꯛꯏꯅꯦ ꯃꯃꯥꯁ ꯇ꯭ꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯂꯥꯏꯚꯇ ꯑꯩꯈꯣꯏꯒꯤ ꯖꯨꯝꯁꯦ ꯇ꯭ꯔꯦꯟ ꯀꯩꯅꯣ ꯆꯦꯟꯕꯗꯨ ꯇ꯭ꯔꯦꯟ ꯆꯠꯄ ꯃꯈꯣꯟ ꯇꯥꯕ꯭ꯔꯥ ꯌꯥꯝꯅ ꯂꯝꯕꯤꯒ ꯅꯛꯅꯅ ꯂꯩꯕꯒꯤ ꯑꯗꯨ ꯇꯣꯕꯤ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯑꯣꯏꯅꯥꯝꯅ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯃꯃꯥꯁ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯗꯥꯔꯂꯤꯡ ꯅꯪ ꯑꯩꯅ ꯀꯧꯕ ꯇꯥꯁꯤꯟꯅꯗꯦꯀꯣ ꯍꯥꯏ ꯅꯟꯗꯤ ꯁꯥꯎꯈ꯭ꯔꯦ ꯑꯣꯏꯅꯥꯝ ꯈꯤꯇꯪꯗꯤ ꯆꯥꯔꯦ ꯑꯗꯣ ꯑꯣꯏꯅꯥꯝ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯀꯥꯎꯅꯤ ꯍꯥꯏꯌꯦ ꯔꯥꯖꯦꯁꯅ ꯇꯣꯕꯤ ꯃꯃꯥꯗꯤ ꯍꯥꯏꯌꯦ ꯅꯟꯗꯤꯁꯦ ꯅꯟꯖꯂꯤꯅ ꯄꯤꯔꯛ ꯋꯥ ꯃꯆꯨꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯀꯩ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯎ ꯃꯥꯜꯂꯤꯅꯤ ꯑꯟꯖꯂꯤ ꯄꯤꯔꯛꯏꯁꯦ ꯍꯣꯏ ꯔꯥꯖꯦꯁ ꯀꯥꯎꯔꯣꯏꯌꯦ ꯍꯥꯏ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯣꯏꯅꯥꯝ ꯀꯥꯎꯔꯣꯏ ꯀꯇꯧꯏꯗꯤ ꯊꯝꯃꯤꯁꯤ ꯌꯥꯗ꯭ꯔꯦ ꯃꯃꯥ ꯁꯥꯏ ꯍꯥꯏ ꯑꯟꯖꯂꯤꯅ ꯌꯥꯔꯦ ꯑꯟꯖꯂꯤ ꯍꯧꯕꯅ ꯂꯣꯏꯔꯅꯤ ꯍꯥꯏꯌꯦ ꯅꯟꯗꯤꯅ ꯀꯩꯅꯣꯁꯦ ꯂꯥꯏꯛꯁꯦ 1 2 ꯀꯥꯏꯊꯣꯛ ꯂꯩꯁꯦ ꯇꯩꯃ ꯗꯨꯛ ꯗꯨꯛ ꯂꯥꯎꯕꯤ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯍꯥꯏꯕ ꯍꯥꯏ ꯆꯥꯛꯆꯥ ꯇꯣꯛꯄꯇ ꯉꯥꯏ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯔꯛꯏꯗꯣ ꯅꯪ ꯑꯣꯏꯃꯥ ꯏꯅꯥꯎꯅꯨꯄꯤꯅꯤꯅꯦ ꯍꯥꯏꯌꯦ ꯆꯦꯅ ꯁꯨꯁꯤꯂꯥ ꯗꯤꯖꯤ ꯆꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯦꯅꯨ ꯀꯥꯏꯗ ꯂꯩꯒꯦ ꯆꯦꯅꯨ ꯔꯣꯃꯤ ꯑꯩꯉꯣꯟꯗꯔꯣ ꯑꯅꯨ ꯀꯧꯕ ꯑꯇꯩꯗꯤ ꯂꯥꯛꯄ꯭ꯔꯣ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯔꯣꯃꯤ ꯍꯥꯏꯔꯒ ꯅꯟꯗꯤꯅ ꯖꯒꯣꯏ ꯁꯥꯔꯦ ꯑꯟꯖꯂꯤ ꯁꯔꯦꯡ ꯊꯣꯡꯉꯤ ꯍꯥꯏꯌꯦ ꯃꯃꯥꯁꯅ ꯃꯃꯥ ꯁꯥꯎꯅꯤ ꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯃꯅꯥꯎꯗꯤ ꯂꯩꯇꯦ ꯆꯦ ꯒꯧꯅꯒꯣ ꯆꯠꯈꯤ ꯀꯩꯅꯣꯒꯤ ꯑꯗꯨ ꯆꯥꯎꯇꯣꯟ ꯍꯣꯏꯒꯤ ꯑꯉꯥꯡ ꯆꯥꯎꯝꯕ ꯂꯩꯌꯦꯅ 7 ꯂꯥꯏꯛ ꯅꯟꯗꯤꯅ 7 ꯂꯥꯏꯛ ꯍꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ ꯅꯟꯗꯤ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯣ ꯁꯤꯂꯥ ꯑꯩꯁꯨ ꯇꯧꯒꯦ ꯀꯔꯤ ꯋꯥꯅꯣꯏ ꯔꯥꯖꯦꯁꯅ ꯅꯣꯏ ꯔꯥꯖꯦꯁ ꯀꯩꯗꯧꯔꯦ ꯅꯣꯏꯗꯤ ꯃꯤ ꯇꯥꯕ ꯌꯥꯗꯦ ꯋꯥꯔꯤꯁꯦ ꯋꯥ ꯍꯣꯏꯅꯥꯝ ꯍꯣꯏ ꯇꯥꯖꯔꯣꯏꯗ ꯅꯣꯏ ꯀꯅꯥꯝ ꯑꯩꯅ ꯀꯔꯤ ꯀꯧꯕ ꯈꯨꯝꯗꯦ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦ ꯀꯅꯥꯅ ꯀꯧꯕ ꯈꯨꯝꯗꯤꯅꯣ ꯁꯤꯅꯤꯡꯕ꯭ꯔꯣ ꯅꯪ ꯔꯣꯃꯤ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤꯒ ꯔꯣꯃꯤꯒ ꯀꯩꯅꯣ ꯂꯩꯅꯕꯔꯣ ꯀꯅꯦꯛ ꯂꯩꯅꯗ꯭ꯔꯗꯤ ꯑꯝꯇꯪ ꯇꯧꯁꯟꯅꯔꯣ ꯍꯥꯏꯈ꯭ꯔꯦꯅꯦ ꯏꯕꯁꯨ ꯍꯩꯇ꯭ꯔꯤꯅꯦ ꯑꯩ ꯅꯟꯗꯤ ꯍꯥꯏ ꯔꯥꯖꯦꯁꯅ ꯑꯟꯖꯂꯤ ꯀꯧꯈ꯭ꯔꯦ ꯃꯃꯥꯁꯅ ꯆꯦ ꯑꯟꯖꯨ ꯍꯥꯏꯕ ꯑꯣ ꯑꯩꯗꯤ ꯑꯗꯨꯝ ꯍꯣꯖꯥꯏꯗꯅꯤꯌꯦ ꯂꯩꯔꯤꯁꯦ ꯔꯣꯃꯤꯗꯤ ꯀꯥꯏꯒꯤꯅꯣ ꯔꯣꯃꯤ ꯊꯥꯕꯜ ꯆꯣꯡꯂꯁꯤ ꯍꯥꯏ ꯌꯥꯏꯅꯦ ꯑꯣꯏꯅꯥꯝ ꯆꯣꯡꯉꯁꯤ ꯍꯧꯔꯣ ꯔꯣꯃꯤ ꯍꯥꯏ ꯔꯥꯖꯦꯁꯅ ꯆꯦ ꯁꯨꯁꯤꯂꯥꯅ ꯑꯟꯖꯂꯤ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯁ ꯍꯥꯏꯈ꯭ꯔꯦ ꯆꯤꯆꯦ ꯀꯥꯏꯗ ꯀꯩꯖꯥꯡ ꯆꯥꯒꯦ ꯆꯦ ꯗꯤꯖꯤ ꯆꯦꯅ ꯑꯣ ꯍꯥꯏꯔꯦ ꯅꯟꯗꯤ ꯈꯨꯃꯟ ꯎꯕ꯭ꯔꯣ ꯄꯨꯔꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯐꯨꯜ ꯑꯣꯏꯅ ꯊꯣꯛꯇꯕꯅꯤꯅ ꯃꯇꯦꯛ ꯈꯛꯇꯪ ꯊꯣꯛꯄꯅꯤꯅ ꯀꯣꯃꯦꯟꯁꯦ ꯁꯨꯁꯤꯂꯥꯅ ꯑꯣꯏꯅꯥꯝ ꯍꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯁꯤꯂꯥ ꯍꯥꯏꯔꯦ ꯔꯣꯃꯤꯅ ꯍꯦꯜꯂꯣ ꯑꯟꯖꯂꯤ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯁꯨꯁꯤꯂꯥ ꯍꯥꯏꯔꯦ ꯑꯟꯖꯂꯤꯅ ꯑꯟꯖꯨ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯆꯦ ꯍꯋꯥꯏꯅꯦ ꯆꯤꯆꯦ ꯍꯣꯏꯗꯤ ꯀꯟꯕꯗꯁꯨ ꯃꯈꯣꯟ ꯏꯁ ꯑꯩꯅꯦꯁꯦ ꯌꯥꯝ ꯐꯠꯇꯦꯅꯦ ꯁꯨꯅꯔꯣ ꯅꯠꯇꯦ ꯁꯥꯟꯅꯔꯣ ꯍꯥꯏꯔꯣ ꯍꯥꯏ ꯍꯧꯖꯤꯛꯅ ꯅꯟꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯁꯤꯗ ꯑꯣꯏꯅ ꯊꯥꯕꯜ
ꯆꯣꯡꯗ꯭ꯔꯣꯕꯅꯤ ꯍꯥꯏ ꯔꯣꯃꯤꯅꯥ ꯑꯦꯝ ꯀꯦ ꯀꯩ ꯍꯤꯟꯖꯥꯡ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯑꯟꯖꯨ ꯃꯃꯥꯁꯨ ꯑꯩꯕꯨ ꯕ꯭ꯂꯨ ꯄꯤꯕꯁꯦ ꯍꯩꯇꯦꯅꯦ ꯊꯣꯛꯆꯣꯝ ꯔꯣꯍꯤꯠ ꯍꯥꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯤ ꯑꯩ ꯃꯅꯨꯡꯗ ꯄꯔꯥꯎꯗꯣ ꯁꯦꯁꯦ ꯆꯞꯈ꯭ꯔꯦ ꯔꯣꯃꯤꯗꯨꯒ ꯑꯝꯇ ꯄꯥꯊꯔꯛꯑꯣ ꯁꯤꯂꯥꯎꯔꯁꯤ ꯑꯩ ꯔꯣꯍꯤꯠ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯒꯔꯦ ꯑꯣꯏꯅꯝꯅ ꯆꯣꯡꯉꯣ ꯑꯣꯏꯅ ꯃꯥꯏꯒꯔꯦ ꯁꯤ ꯇꯈꯦꯜ ꯑꯣꯟꯖꯨ ꯑꯩ ꯍꯧꯖꯤꯛꯇ ꯕꯖꯥꯔꯗꯩ ꯂꯥꯛꯂꯤ ꯉꯥ ꯉꯧꯔꯤ ꯑꯣꯠꯁꯦ ꯔꯣꯃꯤ ꯍꯥꯏꯔꯦ ꯔꯣꯍꯤꯠꯅ ꯑꯩꯗꯤ ꯊꯥꯕꯜ ꯍꯩꯇꯦ ꯀꯣ ꯂꯩꯗꯣꯏꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯂꯥꯛꯅꯗꯣꯏꯅꯤ ꯍꯥꯏꯌꯦ ꯔꯥꯖꯦꯁꯅ ꯍꯦꯂꯣ ꯔꯣꯍꯤꯠ ꯔꯥꯖꯦꯁ ꯍꯦꯜꯂꯣ ꯔꯣꯍꯤꯠ ꯍꯥꯏꯔ ꯑꯣꯏꯅꯥꯝꯅ ꯔꯥꯖꯦꯁ ꯈꯨꯠ ꯄꯩꯔꯛꯎ ꯀꯩ ꯄꯥꯏꯔꯧ ꯌꯦꯡꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯟꯖꯨ ꯄꯥꯎ ꯇꯥꯕ ꯅꯨꯡꯉꯥꯏ ꯀꯩ ꯍꯥꯏꯅꯣ ꯄꯥꯎ ꯄꯥꯕ ꯅꯨꯡꯉꯥꯏꯇꯔꯕꯣ ꯄꯥꯕꯣ ꯑꯩꯒꯤ ꯅꯦꯠꯁꯤꯅꯅꯦ ꯂꯩꯕꯁꯤꯅꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯋꯥꯌꯔꯁꯦ ꯁꯤꯁ ꯂꯥꯛꯑꯦ ꯁꯤꯁ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯆꯥ ꯀꯥꯕ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯤꯁ ꯆꯥꯛ ꯆꯥꯔꯕꯣ ꯔꯣꯃꯤ ꯍꯧꯔꯣ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯌꯦꯟꯁꯥꯡ ꯁꯔꯦꯡ ꯀꯣꯛ ꯊꯣꯡꯕ ꯌꯥꯝꯅ ꯍꯥꯎꯔꯦ ꯑꯟꯖꯂꯤ ꯍꯥꯏꯈ꯭ꯔꯦ 14 ꯂꯥꯏꯛ ꯁꯤꯁ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯉꯦ ꯁꯤꯁ ꯆꯥꯔꯦ ꯁꯤꯁꯇꯤ ꯆꯥꯔꯕꯣ ꯋꯥꯌꯔꯁꯤꯅ ꯑꯣꯏꯅꯥꯝꯅ ꯑꯃꯨꯛ ꯋꯥꯌꯔꯁꯤ ꯍꯥꯏꯔꯒ ꯌꯦꯡꯈ꯭ꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯋꯥꯌꯔꯁꯤꯅ ꯑꯣꯏꯅꯥꯝ ꯑꯩꯅ ꯀꯔꯤ ꯂꯥꯞꯇꯣꯏꯁꯦ ꯀꯔꯤ ꯍꯥꯏꯅꯣ ꯁꯤ ꯃꯃꯥ ꯃꯇꯥꯏꯗꯅꯤ ꯃꯇꯥꯏꯗꯅꯤ ꯑꯩꯒꯤꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯄꯥꯕꯁꯦ ꯁꯨꯁꯤꯂꯥ ꯁꯤꯁ ꯍꯥꯏꯔ ꯆꯥꯄꯤꯈꯔꯦ ꯍꯧꯔꯒꯦ ꯈꯨꯃꯟ ꯃꯥꯡꯈ꯭ꯔꯦ ꯈꯨꯃꯟ ꯌꯥꯎꯗ꯭ꯔꯁꯨ ꯍꯧꯒꯠꯂꯣ ꯃꯊꯪꯗ ꯃꯥ ꯑꯗꯨꯝ ꯂꯥꯛꯆꯅꯤ ꯔꯣꯃꯤ ꯆꯅꯨ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯁꯅ ꯆꯦ ꯃꯃꯥꯁ ꯀꯤꯠꯆꯟ ꯍꯥꯏꯈ꯭ꯔꯦ ꯋꯥꯌꯔꯁꯤꯅ ꯔꯣꯃꯤ ꯁꯤꯁ ꯍꯥꯏꯈ꯭ꯔꯦ ꯋꯥꯌꯔꯁꯤꯅ ꯋꯥꯌꯔꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯈ꯭ꯔꯦ ꯁꯨꯁꯤꯂꯥꯅ ꯑꯣꯏꯅꯥꯝꯅ ꯋꯥꯌꯔꯁꯤ ꯍꯥꯏꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯃꯃꯥꯁ ꯍꯥꯏꯈ꯭ꯔꯦ ꯈꯣꯏꯔꯝꯈ꯭ꯔꯦ ꯁꯨꯁꯤꯂꯥ ꯁꯤꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯤꯁꯇꯤ ꯍꯥꯏꯈ꯭ꯔꯦ ꯋꯥꯌꯔꯁꯤ ꯁꯤꯁꯅ ꯁꯤꯂꯥ ꯑꯩ ꯅꯨꯄꯥ ꯑꯃ ꯄꯤꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯊꯥꯕꯜ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯌꯦ ꯑꯆꯣꯡꯕ ꯍꯧꯒꯠꯂꯣ ꯔꯣꯃꯤꯁꯤꯒ ꯑꯟꯖꯟ ꯍꯥꯏꯅ ꯂꯩꯕꯗꯨꯁꯨ ꯅꯨꯄꯥꯅꯦ ꯃꯥꯁꯨ ꯑꯗꯨꯝ ꯇꯞ ꯇꯞ ꯆꯪꯖꯔꯛꯆꯅꯤ ꯔꯥꯖꯦꯁ ꯍꯥꯏꯈꯔꯦ ꯋꯥꯌꯔꯁꯤ ꯁꯤꯁꯅ ꯔꯣꯃꯤ ꯍꯥꯏꯈꯔꯦ ꯔꯥꯖꯦꯁꯅ ꯕꯥꯊꯣꯏ ꯑꯟꯖꯨꯗ ꯕ꯭ꯂꯨ ꯄꯤꯕꯗꯣ ꯀꯃꯥꯏꯅ ꯍꯩꯈꯣꯅ ꯍꯥꯏꯔꯣ ꯍꯩꯈꯣꯅ ꯍꯥꯏꯗꯣꯏꯕ ꯈꯪꯗꯦ ꯋꯥꯌꯔꯁꯤ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯔꯥꯖꯦꯁ ꯊꯥꯕꯜ ꯆꯣꯡꯁꯤꯔꯣ ꯍꯥꯏꯈ꯭ꯔꯦ ꯔꯣꯃꯤꯅ ꯑꯟꯖꯂꯤ ꯁꯤꯁ ꯍꯥꯏꯈ꯭ꯔꯦ ꯋꯥꯌꯔꯁꯤꯅ ꯑꯟꯖꯨ ꯅꯦꯠꯁꯦ ꯀꯔꯤꯅꯣꯅꯦ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦꯅꯦ ꯆꯦ ꯑꯩꯒꯤ ꯅꯦꯠꯁꯦ ꯌꯥꯝꯅ ꯁꯤꯒ ꯅꯦꯠ ꯈꯔ ꯐꯪꯃꯜꯂꯦ ꯃꯝꯃꯦ ꯁꯤꯒ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯌꯦꯡꯉꯨꯗꯣ ꯑꯟꯖꯂꯤ ꯁꯤꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯨꯏꯔꯦ ꯎꯗꯕ ꯍꯥꯏꯈ꯭ꯔꯦ ꯋꯥꯌꯔꯁꯤꯅ ꯑꯟꯖꯂꯤ ꯁꯤꯁ ꯍꯥꯏꯈ꯭ꯔꯦ ꯋꯥꯌꯔꯁꯤꯅ ꯔꯥꯖꯦꯁ ꯔꯨꯃꯤ ꯑꯩ ꯍꯩꯇꯦꯀꯣ ꯍꯥꯏꯌꯦ ꯔꯥꯖꯦꯁꯅ ꯗꯤꯖꯤ ꯀꯔꯤ ꯉꯥ ꯂꯩꯔꯛꯏꯅꯣ ꯑꯩꯒꯤ ꯀꯩꯔꯥ ꯅꯪꯒꯤꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯔꯥ ꯅꯪꯒꯤꯔꯥ ꯈꯪꯗ꯭ꯔꯦ ꯍꯥꯏꯔ ꯆꯦꯒꯤꯁꯦ ꯁꯨꯁꯤꯂꯥ ꯗꯤ ꯁꯤꯁ ꯍꯥꯏꯔꯦ ꯋꯥꯌꯔꯁꯤ ꯁꯤꯁꯅ ꯑꯩ ꯇꯥꯛꯄꯤꯒꯦ ꯍꯥꯏꯈ꯭ꯔꯦ ꯔꯣꯃꯤꯅ ꯋꯥꯌꯔꯁꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯤꯁꯇꯤ ꯍꯥꯏꯔꯦ ꯑꯟꯖꯂꯤꯅ ꯍꯥꯏꯐꯔ ꯍꯥꯏꯔ ꯍꯥꯏꯄꯔ ꯁꯤꯡꯍꯔ ꯍꯥꯏ ꯍꯦꯜꯂꯣ ꯇꯔꯥꯝ ꯅꯣꯛꯆꯔꯤ
ꯁꯤꯡꯍꯥ ꯍꯥꯏꯔꯒꯦ ꯑꯗꯨꯝ ꯁꯤꯅ ꯁꯣꯔꯠꯇ ꯀꯣ ꯍꯣꯏ ꯁꯤꯅ ꯑꯟꯖꯂꯤ ꯁꯤꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯁ ꯃꯄꯥꯏꯅꯤ ꯕꯤꯍꯨ ꯏꯁꯄꯤꯁꯦꯜ ꯋꯥ ꯁꯤ ꯍꯥꯎꯅꯤꯌꯦ ꯍꯣꯏ ꯁꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯪꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯔꯣꯃꯤꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏ ꯍꯥꯏꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯑꯟꯖꯂꯤ ꯁꯤꯁ ꯑꯩ ꯆꯥꯗ꯭ꯔꯤ ꯂꯣꯏꯗꯣꯔꯦ ꯆꯤꯀꯟ ꯁꯤꯁꯇꯤ ꯍꯥꯏ ꯑꯦꯝ ꯀꯦꯁꯦ ꯑꯩꯕꯨ ꯎꯕꯤꯗꯦꯅꯤ ꯑꯦꯝ ꯀꯦꯁꯦ ꯀꯅꯥꯗꯅꯣ ꯁꯤꯅ ꯑꯦꯝ ꯀꯦ ꯍꯥꯏꯁꯦ ꯅꯣꯏꯗꯤ ꯂꯣꯏꯅ ꯍꯩꯔꯝꯅꯤ ꯑꯩꯗꯤ ꯍꯩꯇꯦ ꯆꯣꯡꯉ ꯍꯩꯗꯣꯏꯃꯤ ꯔꯥꯖꯦꯁ ꯃꯈꯣꯡ ꯄꯨꯡꯀꯥꯎ ꯀꯥꯎꯕꯖꯥꯠꯅꯤ ꯃꯈꯣꯡ ꯄꯨꯡꯀꯥꯎ ꯀꯥꯎꯖꯔꯅꯤ ꯍꯥꯏꯌꯦ ꯔꯥꯖꯦꯁ ꯍꯣꯏ ꯁꯤꯅ ꯆꯦ ꯇꯈꯦꯜ ꯍꯥꯏꯈ꯭ꯔꯦ ꯔꯣꯃꯤꯅ ꯔꯥꯖꯦꯁ ꯏꯀꯥꯏꯅꯨ ꯆꯣꯡꯂꯁꯤ ꯍꯥꯏ ꯑꯦꯝ ꯄꯤ ꯖꯤꯕꯟ ꯁꯤꯡ ꯍꯥꯏ ꯖꯤꯕꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯦꯔꯁꯤꯁ ꯂꯩꯌꯨ ꯂꯩꯌꯨ ꯍꯥꯏꯌꯦ ꯆꯦꯅ ꯆꯦ ꯇꯈꯦꯜ ꯍꯥꯏꯌꯦ ꯋꯦꯔꯁꯤ ꯆꯝꯊꯣꯡꯅꯤ ꯍꯥꯏꯌꯦ ꯔꯥꯖꯦꯁ ꯔꯨꯃꯤ ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯏꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯍꯣꯏ ꯃꯥꯗꯤꯖꯤ ꯑꯩ ꯂꯥꯛꯑꯒꯦ ꯉꯁꯤ ꯅꯪꯒꯤ ꯄꯥꯔꯇꯤꯗꯣ ꯑꯩꯁꯨ ꯌꯥꯎꯒꯦ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡ ꯑꯣꯏꯅ ꯇꯧꯔꯦ ꯗꯤꯖꯤ ꯍꯥꯏꯔꯦ ꯃꯃꯥꯁꯅ ꯑꯟꯖꯂꯤ ꯁꯤꯁ ꯑꯣ ꯍꯥꯏꯈ꯭ꯔꯦ ꯋꯥꯏꯁꯤꯁꯤꯅ ꯑꯣ ꯁꯤꯂꯥ ꯅꯪ ꯀꯔꯤꯅꯤꯡꯗ ꯄꯥꯏꯔꯣ ꯑꯩ ꯃꯥꯡꯗ ꯀꯔꯤ ꯃꯌꯥꯏꯗ ꯔꯥꯖꯦꯁ ꯍꯥꯏꯈ꯭ꯔꯦ ꯔꯣꯃꯤꯅ ꯋꯥꯏꯁꯤꯁꯤꯅ ꯆꯦ ꯃꯃꯥ ꯆꯤꯀꯦꯟ ꯀꯤ ꯑꯦꯝ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯀꯤꯠꯆꯦꯟ ꯍꯥꯏꯔꯣ ꯀꯤꯆꯟ ꯀꯦ ꯑꯦꯝ ꯁꯤ ꯍꯣꯏ ꯃꯥ ꯑꯦꯝ ꯀꯦ ꯁꯤꯅ ꯑꯦꯝ ꯀꯦ ꯍꯥꯏꯁꯦ ꯀꯅꯥꯗꯅꯣ ꯑꯩꯕꯨ ꯈꯪꯉꯝꯗ꯭ꯔꯦ ꯑꯣ ꯑꯦꯝ ꯀꯦ ꯍꯥꯏꯁꯦ ꯀꯩꯅꯣꯗꯣ ꯃꯃꯥꯁꯇꯔꯥ ꯆꯦ ꯇꯈꯦꯜ ꯃꯅꯤ ꯑꯦꯝꯁꯤꯅ ꯃꯃꯥꯁ ꯀꯦꯁꯤꯅ ꯃꯃꯥꯁꯅ ꯀꯤꯆꯟ ꯍꯥꯏꯕ ꯆꯅꯨ ꯁꯔꯦꯡ ꯊꯣꯡꯉꯦ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛꯈꯪ ꯊꯥꯔꯛꯄꯅꯤꯅꯅꯦ ꯑꯗꯨꯝ ꯑꯅꯧꯕꯗꯧꯅ ꯀꯤꯔꯨꯝ ꯇꯧꯔꯤꯅꯦ ꯑꯣ ꯏꯃꯥ ꯑꯩ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯔꯝꯗꯔꯤ ꯁꯦ ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯅꯨꯄꯤꯅ ꯊꯥꯕꯜ ꯆꯣꯡꯁꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯣꯡꯉ ꯍꯩꯗꯣꯏꯃꯤ ꯆꯣꯡꯗꯅ ꯀꯥꯏꯗꯩ ꯍꯩꯗꯣꯏꯅꯣ ꯆꯦ ꯃꯃꯥꯒꯤ ꯆꯦꯟ ꯍꯥꯏꯈ꯭ꯔꯦ ꯋꯥꯏꯁꯤꯁꯤꯅ ꯀꯩ ꯂꯩꯀꯣ ꯋꯥ ꯇꯥꯔꯤ ꯍꯥꯏꯁꯦ ꯇꯈꯦꯜꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯋꯥꯏꯁꯤ ꯑꯩ ꯍꯋꯥꯏ ꯆꯥꯏ ꯅꯪꯗꯤ ꯍꯥꯏꯈ꯭ꯔꯦ ꯔꯣꯃꯤꯅ ꯋꯥꯏꯁꯤꯁꯤꯅ ꯔꯥꯖꯦꯁ ꯑꯩ ꯇꯝꯕꯤꯒꯦ ꯊꯥꯕꯜꯗꯨ ꯍꯥꯏꯈ꯭ꯔꯦ ꯋꯥ ꯋꯥꯏꯁꯤꯁꯤꯁ ꯑꯩꯁꯨ ꯈꯔ ꯇꯥꯛꯄꯤꯌꯣ ꯆꯦ ꯁꯨꯁꯤꯂꯥ ꯍꯥꯎꯕꯅꯦ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯔꯣꯃꯤꯁꯤꯁ ꯑꯩꯗꯤ ꯆꯤꯀꯦꯟ ꯊꯣꯡꯉꯤꯌꯦ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯇꯈꯦꯜꯅ ꯑꯦꯝ ꯀꯦ ꯍꯥꯏꯗꯤ ꯃꯃꯥ ꯀꯤꯠꯆꯦꯟ ꯍꯣꯏ ꯆꯤꯆꯦ ꯔꯥꯖꯦꯁꯅ ꯋꯥꯏꯔꯁꯤ ꯅꯣ ꯗꯣꯠ 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 ꯇꯧꯔ ꯑꯩ ꯏꯀꯥꯏ ꯊꯤꯕ ꯑꯣꯏꯔꯦ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯆꯦ ꯗꯤꯖꯤꯅ ꯑꯟꯖꯂꯤ ꯍꯥꯏꯔꯒ ꯂꯦꯛꯈ꯭ꯔꯦ ꯃꯔꯩ ꯋꯥꯏꯔꯁꯤꯅ ꯔꯥꯖꯦꯁ ꯏꯀꯥꯏꯒꯅꯣ ꯏꯀꯥꯏꯕ ꯌꯥꯗꯦ ꯍꯥꯏꯈꯔꯦ ꯋꯥꯏꯔꯁꯤꯁꯤꯅ ꯋꯥꯏꯔꯁꯤ ꯔꯥꯖꯦꯁꯅ ꯋꯥꯏꯔꯁꯤ ꯅꯣꯏ ꯆꯣꯡꯉꯨ ꯑꯩ ꯌꯦꯡꯒꯦ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯍꯔꯤ ꯄꯤꯌꯥꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯁꯤ ꯀꯅꯥꯅꯣ ꯁꯤ ꯉꯔꯥꯡ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯀꯃꯦꯟ ꯂꯥꯛꯏꯁꯤ ꯀꯅꯥꯅꯣ ꯑꯩ ꯈꯪꯉꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯅꯃꯥ ꯍꯥꯏꯁꯦ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯁꯨꯁꯤꯂꯥ ꯐꯖꯅ ꯆꯥꯔꯣ ꯑꯟꯖꯂꯤꯅ ꯍꯥꯏꯔꯦ ꯔꯥꯖꯦꯁ ꯌꯦꯡꯕꯗ ꯄꯦꯟꯗꯕꯅꯤꯀꯣ ꯍꯥꯏ ꯋꯥꯏꯁꯤꯁꯤꯅ ꯑꯟꯖꯂꯤ ꯆꯨꯝꯃꯦ ꯍꯥꯏꯔꯦ ꯆꯦꯅ ꯑꯗꯨꯅꯦ ꯋꯥꯎ ꯍꯥꯏꯔꯦ ꯋꯥꯎ ꯍꯥꯏꯔꯒ ꯎꯇꯣ ꯂꯩ ꯍꯥꯏꯁꯤꯅꯤꯅꯦ ꯁꯩꯇ ꯌꯥꯏꯌꯦ ꯁꯤꯁ ꯍꯥꯏꯌꯦ ꯋꯥꯏꯁꯤꯁꯤꯁꯅ ꯍꯧꯔꯁꯤ ꯁꯤꯁ ꯆꯣꯡꯉꯣ ꯑꯩ ꯂꯥꯛꯑꯒꯦ ꯑꯩꯁꯨ ꯔꯥꯖꯦꯁꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯑꯣꯏꯅ
ꯑꯒꯦ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯅꯕ ꯌꯦꯡꯅꯕ इबाई जय जय अंजू इबाई जय जय राधे राधे इबाई तरामनुक चरी कई इन्जांग चागे नमा मनी होय मौनी मणिपुर गिदो ओ ꯑꯩꯁꯦ ꯅꯪꯒꯤ ꯃꯃꯤꯡꯁꯦ ꯃꯥꯟꯗꯤ ꯃꯥꯜꯂꯤꯅꯦ ꯈꯜꯂꯒꯅꯦ ꯑꯩꯅ ꯑꯣꯏꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯁꯨ ꯑꯃꯨꯛ ꯈꯟꯕ ꯑꯩꯅ ꯈꯜꯂꯤꯃꯤ ꯑꯩꯈꯣꯏ ꯄꯨꯔꯅꯥꯗ ꯍꯪꯒꯦ ꯈꯜꯂꯝꯃꯤꯅꯤ ꯑꯗꯣ ꯑꯩ ꯉꯁꯤꯗꯣ ꯐꯣꯟ ꯇꯧꯍꯧꯗ꯭ꯔꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯅꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯄꯩ ꯏꯕꯥꯏꯅ ꯂꯥꯏꯛ ꯈꯥꯏꯔꯦ ꯊꯦꯡꯛ ꯌꯨ 이바이 अंजलिना 이바이 राधे राधे हायग्रे ꯑꯗꯩꯗꯤ ꯃꯃꯥꯁꯅ ꯆꯦ ꯇꯈꯦꯜ ꯆꯥ ꯊꯛꯄ ꯂꯣꯏꯔꯕꯣ ꯉꯁꯥꯏ ꯕꯤꯍꯨꯒꯤ ꯄꯥꯔꯇꯤꯗꯤ ꯍꯥꯏ ꯑꯩꯅꯅꯦ ꯕ꯭ꯂꯨ ꯄꯤꯕꯁꯨ ꯍꯩꯇꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅꯅꯣꯅꯦ ꯔꯥꯖꯦꯁꯅ ꯋꯦꯌꯔꯁꯤ ꯑꯩꯗꯤ ꯍꯥꯟꯅꯁꯨ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯒ꯭ꯔꯥꯐꯤꯔ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯑꯣꯏꯔꯛꯄꯅꯤꯅ ꯍꯥꯏꯌꯦ ꯔꯥꯖꯦꯁꯅ राधे राधे अंजलि हायग्रे इबाई कई इन्जांग चागे तनुदी मा मयामगा खदांग थान नोममगिनी मा खंगिने वयासिना राजेश सिसना राजेश वीडियो सु कापना सोंथरगा लोरे कइनो हाय चुम्मी This is na ibai ra khoiramgare mitra laiye kana kana puriba comment ka tobiro ai pyari priya dum hairage maming ji sange ko nama video loina yengi nungai namma hainu sie dum hairo opanagi michi ni na nang sudum sie hairo duna nangonda su nungai ni manina ingonda taima ko minang sie ko ro nama video loina yengi nungai loina ingbai thank you priya राजेश नायवासी ऐसे नुपीगा खुद पायरागा थाबल चोंबा दो याम इकाइजै तौबाने इबाइना होय अंजू हायगरे इबाइना nga ओइना चारे कई ngaनो इबाई हाउब्रो अंजलिना अंजू मी गुली तरा गुली लई कुम निपान उल्ले इंगोंदा ꯑꯩꯒꯤ ꯈꯣꯟꯁꯦ ꯇꯥꯕꯗ ꯏꯀꯥꯏꯔꯕ ꯈꯪꯗꯦꯅꯦ ꯀꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔꯝꯗ꯭ꯔꯦ ꯃꯌꯥꯝꯒꯤ ꯏꯕꯥꯏ ꯍꯥꯏꯒꯔꯦ ꯔꯥꯖꯦꯁꯅ ꯁꯤꯁꯅ ꯂꯣꯏꯔꯦ ꯔꯥꯖꯦꯁ ꯂꯣꯏꯔꯦꯍꯦ ꯅꯨꯄꯥꯅꯕꯨ ꯑꯗꯨꯅꯤꯕ ꯅꯨꯄꯥꯅꯁꯨ ꯌꯥꯝ ꯏꯀꯥꯏ ꯍꯧꯅꯗꯦꯕ ꯅꯨꯄꯥꯅ ꯏꯀꯥꯏꯔꯗꯤ ꯕꯤꯊꯤ ꯈꯪꯉꯔꯣꯏꯀꯣ ꯄꯤꯌꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯃꯅꯤꯗꯤ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯩꯕ꯭ꯔꯣ हरी प्यारी से राजेश मणिपुर की निमासु मणिपुर कई लमनोदुदी इजु खंगदेको थबल हौरो हायगरे अंजलिना हौरसी अंजलि म्यूजिक जाउद्रे राजेशना हरी प्यारी हायगरे लई अंजू हाय ममास थैंक यू इबाइना वरसी हायरा खुरमगरे अंजलि सिस आयरा थबल हौगरे Bai tanudi hangaren jalina mi mapan layaba aina comment na loire eba aina pabara si thana da hobodi khangdre ko ꯊꯥꯕꯜ ꯆꯣꯡꯕ ꯊꯣꯛꯂꯛꯑꯦ ꯑꯗꯨ warsi eraga anjalina thapal hogre mamasna anju ngasi kari mathel chage mamas hawai thongba boraga adoi iromba ga toga chare कोई हवाई ने ममा सोई की हिंजांग दी आव बनी को ओए जिसना नुबीदी खंगर ओए सिनी मनी असे मनी ने जामी काई गले दी नुबी कुमाय हौदुनो हवा
ꯑꯟꯖꯂꯤꯅ ꯋꯥꯏꯠ ꯄꯥꯏꯔ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯊꯥꯕꯜ ꯍꯧꯔꯣ ꯍꯥꯏꯅ ꯏꯕꯥꯏꯅ ꯑꯟꯖꯂꯤ ꯇꯅꯨ ꯃꯆꯦꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯅ ꯑꯩꯈꯣꯏ ꯍꯪꯒꯥꯝ ꯊꯣꯡꯉꯦ ꯆꯦ ꯍꯣꯏ ꯃꯥꯗꯤ ꯑꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯑꯣ ꯁꯖꯤꯄꯨꯔꯗꯒꯗꯤ ꯂꯥꯛꯀꯗ꯭ꯔꯣ ꯁꯣꯝꯗ ꯁꯤꯝꯔꯟ ꯇꯅꯨꯗꯨꯝ ꯍꯥꯏꯒꯦ ꯁꯤꯝꯔꯟ ꯍꯥꯏꯕꯁꯤ ꯏꯀꯣꯏ ꯀꯣꯏ 16 ꯂꯥꯏꯛ ꯎꯏ ꯍꯥꯏꯔꯦ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯅꯨ ꯑꯩꯒꯤ ꯂꯥꯏꯐꯇ ꯔꯥꯖꯦꯁꯅ ꯃꯥꯏꯠ ꯄꯥꯏꯔꯛꯑꯒ ꯂꯥꯎꯔꯛꯑꯦ ꯑꯗꯣ ꯍꯧꯔꯛꯑꯣ ꯍꯥꯏꯌꯦ ꯇꯅꯨ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯃꯈꯨꯠ ꯊꯥꯕꯜ ꯄꯥꯏꯔ ꯆꯣꯡ ꯄꯨꯊꯣꯛꯈ꯭ꯔꯦ जय राजेश हायरे इबाइना अंजलि अंजू से कहीं से ꯐꯤ ꯄꯨꯗꯦ हाँ ꯐꯤ ꯄꯨꯗꯦꯀꯣ ꯍꯥꯏꯗꯤ इबुते ऐसे कहीं से वो एक खंग रहे अंजलि नंग तनु नंग ऐसे तनु से हाय करे वर्षी सिस्ना ꯆꯥ ꯄꯤꯈꯔꯦ जागा ना त्राम ना ओखरे वी वर्षी हाय वाह अंजलि ना करी मैसी खोंग बजे कला बसी है दिरा दूल को पुथरे ड्रमꯒ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ दुआइना है मार्च अप्रैल दुआइ दुगा ओ प्रियाना है ओ तनु है ꯇꯨꯕꯤ प्रिया ꯌꯥꯎꯗ꯭ꯔꯣ कꯩनो दो प्रिया नंग अखोई सिगा लेइबा इमानबी जिंगसे मोइसु लोइना चिने लेइबनेबको नंग खरा सब तौबिरमगेरा ब्लू से कमाई पिबुनो अंजलि अमतंग इबिरोबा ओ तनु हायरागा हाय तौग्रे ममासना ꯇꯨꯕꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ काइनो तनु हाइमिए ꯑꯣ ꯇꯨꯕꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯃꯊꯛꯇ ꯖꯨꯁꯦꯝꯕꯠ ꯄꯥꯔꯦ ꯑꯩꯁꯦ ꯃꯇꯦꯛ ꯈꯛꯇꯪ ꯊꯣꯛꯄꯁꯤꯅꯅꯦ ꯄꯥꯕ ꯅꯨꯡꯉꯥꯏꯇꯅ ꯁꯤꯁꯤꯅ ꯇꯅꯨꯁꯦ ꯀꯦꯝꯁꯤ ꯍꯥꯏꯒꯦ ꯊꯥꯕꯜꯗ ꯅꯨꯄꯤ ꯍꯥꯏꯕꯒꯤꯕꯨ ꯅꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯆꯨꯝꯃꯤ ꯔꯥꯖꯦꯁ ꯗꯨꯁꯨ ꯑꯣꯇꯣꯕꯤ ꯍꯥꯏꯈ꯭ꯔꯦ ꯁꯤꯝꯔꯟꯅ ꯇꯅꯨ ꯍꯥꯏꯔ ꯑꯟꯖꯂꯤꯅ ꯃꯊꯛ ꯌꯦꯡꯈꯠꯈ꯭ꯔꯦ ꯆꯦꯅ ꯑꯟꯖꯨ ꯚꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ ꯆꯦ ꯋꯥꯔꯁꯤ ꯁꯤꯝꯔꯟꯅ ꯋꯥꯔꯁꯤ ꯃꯊꯦꯜ ꯌꯥꯝꯃꯦ ꯅꯪꯗꯤ ꯍꯥꯏꯔꯦ ꯑꯟꯖꯂꯤꯅ ꯑꯟꯖꯨ ꯍꯥꯏꯔꯒ ꯑꯁ ꯑꯟꯖꯂꯤ ꯑꯁꯦꯡꯕꯗꯒ ꯁꯨꯃꯥꯏꯅꯒ ꯆꯣꯡꯉꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯃꯥꯁꯅ ꯇꯅꯨ ꯀꯔꯤ ꯃꯊꯦꯜ ꯍꯪꯒꯔꯦ ꯇꯅꯨꯁꯦ ꯃꯥ ꯀꯣꯏ ꯆꯠꯂꯤꯃꯤ ꯃꯃꯥꯁ ꯃꯊꯦꯜ ꯌꯥꯝꯃꯅꯤ ꯃꯥ ꯈꯨꯃꯟꯁꯦ ꯉꯁꯥꯏꯗꯩ ꯃꯥꯡꯉꯨꯔ ꯑꯃꯨꯛ ꯂꯥꯛꯑꯦ ꯆꯦ ꯑꯟꯖꯂꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯕ꯭ꯔꯣ ꯅꯔꯥꯡ ꯍꯥꯏꯔꯦ ꯋꯥꯔꯁꯤꯅ ꯁꯤꯁꯅ तनु से आईडी चिकेन चासे लाओ हाइगरे वर्षे सिस तनु तता हाइबा अखोइददि हाबिदबा इबाइना अंजू इबाई बाई ओइरगेको होय इबाई ngahak lakpiरमबगी थैंक यू सिमरना अंजलि अंजू से अखोइदा फी पीदेबा ओ हो ओ नंगना फी हाइसे अई भाब तारे नंग ब्लू हाइनो अईना ब्लू दो पीबदो हाइतेबा कोमाइना नो पीदो हाइरोसे अई पिथरके अमतंग ꯃꯆꯨ ꯁꯪꯗ꯭ꯔꯦ मचूजे अमतंग संगाइरक होय चे हाइरो ओ हाय नको अई ब्लू अमतंग मोइसे पिरियादा अई ब्लू से पीबईसे कमाइना नो पीदोइसे ꯃꯣꯠ ꯑꯦꯠ ꯑꯦꯁ ꯃꯣꯗꯔꯦꯇꯔ अंजलि अमतंग इरोबा कमाइना नो वर्षी है मतिन ता राजेश ना इबा नोई मयाम अईगी नुपी कनाना हाइदोइनो हाइरा ओ हाइग्रे ngौबा लोइद्री होय चे लोइसल्लो ते मु सौरानी पुंगसे थेंगबनी तनु हाइग्रे सेना तोपी दी करी हिजांग चागे तनु हाय बाय हाइग्रे सेना तनु हाय अंजलि मम्मी लाथोजिंगे सनु करी इंसांग चागे ओ अंजलि नंग बोमता हाइरोने लूबी बेसे अंजू डीपीदे टच तौरगा मॉडरेटरदा ꯑꯣ ꯑꯩꯒꯤꯁꯦ ꯃꯇꯦꯛ ꯈꯛꯇꯪ ꯊꯣꯛꯑꯒ
ꯀꯥꯏꯖꯧꯔꯒꯦꯕꯣ ꯑꯩꯕꯨ ꯑꯩꯒꯤ ꯀꯃꯦꯟ ꯃꯌꯥꯝ ꯂꯩꯔꯝꯃꯤꯅꯦ ꯗꯤꯄꯤꯗ ꯇꯁ ꯇꯧꯔꯒ ꯃꯣꯗꯦꯔꯦꯇꯔꯗ ꯑꯣ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯄ꯭ꯔꯤꯌꯥꯗ ꯄꯤꯒꯦ ꯀꯣ ꯄ꯭ꯔꯤꯌꯥꯗꯣ ꯑꯇꯩ ꯈꯤꯇꯪ ꯊꯣꯡꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯀꯣꯃꯦꯟꯁꯦ ꯄꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅꯅꯣ ꯑꯗꯨꯗꯤ ꯑꯅꯤ ꯊꯣꯛꯏꯁꯦ ꯀꯔꯝꯕꯗ ꯃꯦꯠꯇꯣꯏꯅꯣ ꯑꯟꯖꯂꯤ ꯏꯔꯛꯄ ꯌꯦꯡꯉꯨ ꯃꯊꯛꯀꯤꯗꯨꯒ ꯑꯣꯏꯗꯣꯏꯔ ꯃꯥꯜꯂꯦ ꯃꯊꯛꯀꯤꯁꯤꯒꯔꯣ ꯃꯈꯥꯒꯤꯁꯤꯒꯔꯣ ꯃꯣꯗꯦꯜꯗ ꯄꯤꯗꯣꯏꯁꯦ ꯑꯟꯖꯂꯤ ꯑꯝꯇꯪ ꯏꯔꯧꯕ ꯐꯤꯁꯦ ꯆꯨꯝꯅꯩ ꯐꯤ ꯅꯠꯇꯦ ꯇꯥꯡꯕꯤꯅꯤ ꯑꯟꯖꯂꯤ ꯇꯥꯕ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯑꯅꯤꯗꯣ ꯑꯅꯤꯈꯛ ꯊꯣꯛꯑꯦꯕꯗꯣ ꯀꯔꯝꯕꯗꯣ ꯑꯣꯏꯗꯣꯏꯅꯣ ꯑꯦꯅꯤꯗ ꯑꯩ ꯃꯈꯥꯒꯤꯁꯤꯒ ꯃꯣꯏ ꯃꯦꯠꯂꯕ ꯀꯣ ꯄ꯭ꯔꯤꯌꯥ ꯅꯉꯣꯟꯗꯅꯦ ꯕ꯭ꯂꯨ ꯄꯤꯈꯔꯦ ꯁꯤꯒꯩꯁꯤꯒ ꯑꯟꯖꯂꯤ ꯔꯨꯀ꯭ꯔꯥꯝ ꯇꯅꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯑꯥꯏꯗꯤꯗꯣ ꯂꯥꯛꯑꯗꯤ ꯐꯩꯅꯦ ꯑꯗꯨꯒꯒꯤ ꯃꯃꯥꯁ ꯀꯤꯠꯆꯦꯟ ꯈꯨꯃꯟ ꯋꯦꯌꯔꯁꯤꯁꯤꯁ ꯍꯥꯏꯅ ꯂꯩꯔꯤꯁꯤꯡꯁꯦ ꯑꯝꯇꯪ ꯀꯩꯅꯣ ꯇꯧꯕꯤꯔꯝꯃꯨꯕ ꯁꯞ ꯇꯧꯕꯤꯔꯝꯃꯨꯕ ꯑꯩꯒꯤ ꯀꯣꯃꯦꯟꯗꯣ ꯀꯥꯏꯖꯧꯈ꯭ꯔꯒꯦ ꯄꯥꯔꯒꯤꯗꯣ ꯁꯤꯒ ꯁꯤꯃꯔꯟꯅ ꯍꯥꯏꯁꯨ ꯁꯤꯌꯦꯅ ꯑꯗꯒꯤ ꯑꯩꯁꯦꯗꯤ ꯃꯇꯦꯛ ꯈꯛꯇꯪ ꯑꯣꯏꯅ ꯎꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯁꯨꯁꯤꯂꯥ ꯗꯤꯖꯤꯅ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯥꯏꯈꯔꯦ ꯄꯥꯊꯧꯗꯣ ꯈꯨꯃꯟ ꯅꯤꯡꯊꯧ ꯆꯦꯅꯦꯜꯁꯦ ꯑꯟꯖꯂꯤ ꯑꯩꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦꯀꯣ ꯍꯥꯏꯔꯦ ꯁꯤꯃꯔꯅ ꯑꯟꯖꯂꯤ ꯅꯪꯅ ꯀꯔꯤ ꯍꯥꯏꯌꯦ ꯋꯦꯌꯔꯁꯤꯁꯤꯁꯅ ꯆꯦ ꯃꯃꯥ ꯀꯤꯠꯆꯟ ꯆꯤꯀꯟ ꯊꯣꯡꯉꯦꯁꯦ ꯊꯣꯡꯉꯦ ꯂꯣꯏꯗꯣꯔꯦ ꯁꯨꯁꯤ ꯕꯥꯏ ꯍꯥꯏꯈꯔꯦ ꯁꯤꯃꯔꯟꯅ ꯀꯤꯡ ꯍꯥꯏꯈꯔꯦ ꯆꯦꯟꯁꯤꯂꯤ ꯌꯥꯔꯦ ꯑꯩꯒꯤ ꯑꯣꯏꯕꯗꯨꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯇ꯭ꯔꯦ ꯕꯥꯏ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ ꯁꯤꯃꯔꯟ ꯑꯟꯖꯂꯤ ꯊꯣꯏꯕꯤꯗꯣ ꯍꯥꯏꯈꯔꯦ ꯆꯦꯟꯖꯂꯤ ꯆꯦꯟꯈ꯭ꯔꯦ ꯑꯩꯅ ꯍꯪꯕꯗꯩ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯆꯦꯟꯖꯂꯤ ꯍꯥꯏꯅ ꯀꯧꯔꯦ ꯁꯤꯗꯤ ꯄꯥꯔꯒꯁꯨ ꯗꯤꯄꯤꯗ ꯀꯩꯅꯣꯒꯤꯁꯦ ꯃꯣꯗꯦꯂꯦꯇꯔ ꯄꯤꯕꯤꯁꯦ ꯆꯦꯟꯖꯂꯤ ꯍꯥꯏꯔꯦ ꯈꯨꯃꯟꯅ ꯇꯅꯨ ꯏꯟꯁꯥꯡ ꯍꯪꯉꯅꯨ ꯃꯩ ꯇꯥꯔꯦ ꯉꯁꯤ ꯁꯔꯦꯡ ꯊꯣꯡꯉꯤ ꯃꯩꯅꯤ ꯍꯥꯏꯈꯔꯦ ꯃꯃꯥꯁꯅ ꯁꯤꯁꯤꯗꯤ ꯃꯥ ꯂꯣꯏꯅ ꯀꯅꯦꯛ ꯂꯩꯕꯅꯤ ꯀꯔꯤꯃꯇ ꯇꯥꯗꯔꯦꯀꯣ ꯍꯥꯏꯈꯔꯦ ꯆꯦꯅ ꯆꯦ ꯗꯤꯖꯤꯅ ꯁꯤꯁꯇꯗꯤ ꯉꯁꯥꯏꯅ ꯀꯔꯤꯈꯛꯅ ꯂꯩꯈꯔꯦ ꯑꯩꯈꯣꯏ ꯆꯥꯗ꯭ꯔꯤꯕ ꯀꯩ ꯍꯥꯏꯗꯣꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯀꯩꯗ ꯍꯥꯏꯌꯦ ꯑꯩꯁꯦ ꯁꯥꯖꯟꯕꯁꯨ ꯍꯩꯇ꯭ꯔꯦꯅꯦ ꯁꯤ ꯏꯔꯤꯁꯦ ꯑꯟꯖꯂꯤꯅ ꯈꯨꯃꯟ ꯁꯞꯇꯤ ꯇꯧꯍꯟꯗꯦ ꯆꯨꯝꯃꯤ ꯑꯩꯁꯨ ꯉꯔꯥꯡ ꯎꯅꯍꯜꯂꯤꯃꯤ ꯅꯅꯥꯎ ꯅꯨꯄꯤꯅꯤ ꯈꯪꯅꯧꯗꯦ ꯍꯥꯏꯔꯒꯀꯣ ꯁꯞ ꯇꯧꯔꯣ ꯍꯥꯏꯔꯦ ꯁꯞ ꯇꯧꯕꯤꯀꯣꯒ ꯍꯥꯏꯗꯦ ꯑꯩꯈꯣꯏ ꯏꯆꯦꯅꯤ ꯀꯥꯏꯅ ꯍꯥꯏꯗꯕꯩ ꯋꯥꯅꯤꯗ ꯑꯟꯖꯂꯤ ꯅꯪ ꯆꯨꯝꯃꯤ ꯑꯟꯖꯂꯨ ꯂꯣꯏꯔꯦ ꯄꯤꯕ ꯍꯩꯇꯦ ꯅꯣꯏꯅ ꯑꯗꯨꯝ ꯊꯥ ꯂꯩꯔꯝꯃꯤ ꯑꯩꯗꯗꯤ ꯊꯥ 5 ꯃꯇꯨꯡꯗ ꯉꯁꯤꯈꯛ ꯑꯃꯨꯛꯈꯛ ꯊꯥꯒꯦꯅ ꯂꯥꯛꯏꯃꯤꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯊꯥꯔꯗꯤ ꯑꯩ ꯃꯩ ꯍꯧꯔꯅꯤ ꯔꯥꯖꯦꯁꯅ ꯀꯟꯅ ꯅꯣꯛꯈ꯭ꯔꯦ ꯃꯃꯥꯁꯅ ꯈꯨꯃꯟ ꯏꯄꯥ ꯅꯆꯦ ꯅꯕꯨ ꯀꯥꯎꯔꯕꯣ ꯅꯆꯦꯕꯨ ꯀꯥꯎꯔꯕꯣ ꯍꯥꯏ ꯌꯥ ꯇꯣꯕꯤ ꯆꯅꯨ ꯅꯪ ꯅꯇꯣꯝꯇ ꯍꯥꯏ ꯔꯥꯖꯦꯁꯅ ꯕ꯭ꯂꯨ ꯄꯤꯕꯗ ꯑꯃꯨꯛ ꯁꯣꯏꯈꯤꯅꯤ ꯍꯥꯏ ꯆꯦ ꯇꯣꯕꯤ ꯍꯥꯏꯈꯔꯦ ꯈꯨꯃꯟꯅ ꯕ꯭ꯂꯨ ꯄꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯊꯥꯖꯅ ꯍꯣꯏ ꯇꯅꯨ ꯍꯥꯏꯈ꯭ꯔꯦ ꯄꯤꯌꯥ ꯂꯩꯔꯤꯕꯣ ꯑꯟꯖꯂꯤ ꯕꯥꯏ ꯕꯥꯏ ꯑꯝꯇ ꯄꯥꯊꯔꯛꯑꯣ ꯁꯤꯃꯔꯟ ꯍꯣꯏ ꯃꯌꯥꯝ ꯕꯥꯏ ꯋꯥꯔꯀꯤꯡ ꯑꯦꯅꯤꯗ ꯍꯥꯏꯕꯁꯦ ꯈꯪꯉꯦ ꯑꯗꯨꯒ ꯄꯥꯊꯔꯛꯎꯁꯨ ꯑꯟꯖꯂꯤ ꯃꯈꯥꯗꯩꯗꯣ ꯗꯤꯖꯣꯃꯣꯅꯤ ꯁꯤꯡꯍꯥꯁꯤꯅ ꯀꯩꯅꯤ ꯂꯣꯇ꯭ꯔꯤ ꯂꯥꯛ ꯌꯣꯆꯦ ꯍꯥꯏ ꯑꯣ ꯗꯤꯖꯣ ꯄꯨꯡ ꯀꯌꯥꯗꯩꯅꯣ ꯂꯣꯇ꯭ꯔꯤꯗꯣ
ꯂꯥꯏꯛꯁꯨ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨ ꯗꯤꯖꯣ ꯑꯟꯖꯂꯤ ꯅꯪ ꯍꯥꯏꯒꯣ ꯕ꯭ꯂꯨ ꯄꯤꯕꯗꯣ ꯍꯥꯏꯌꯦ ꯁꯤꯃꯔꯟꯅ ꯅꯣꯛꯏ ꯂꯣꯏꯔꯦꯅꯦ ꯃꯥ ꯈꯔ ꯍꯩꯔꯦ ꯍꯥꯏꯁꯦ ꯅꯣꯛꯁꯜꯂꯛꯏ ꯌꯦꯡꯉꯨ ꯊꯥꯖꯅ ꯈꯨꯃꯟ ꯍꯥꯏꯈ꯭ꯔꯦ ꯑꯣꯀꯦ ꯇꯅꯨ ꯕꯥꯏ ꯍꯥꯏꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯑꯩ ꯄꯨꯡ 2:30ꯗ ꯊꯣꯛꯑꯒꯦ इसिंग सोक्तोइने हाय इसिंग कायदे सोक्तोइनो राजेश होय प्रदीप सिंह हाय से गुड आफ्टरनून प्रदीप ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯁꯦ ꯇ꯭ꯔꯥꯝ ꯅꯣꯛꯆꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ प्रदीप प्रिया कौरे प्रिया नꯪ ꯂꯩꯔꯤꯕꯣ ꯑꯩꯅ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯒ ꯅꯪ ꯊꯣꯛꯂꯛꯇ꯭ꯔꯦꯅꯦ ꯃꯃꯥꯁ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯟꯖꯨ ꯇꯧꯗ꯭ꯔꯗꯤ ꯀꯥꯎꯕꯅꯤ ꯃꯃꯥꯁ ꯂꯥꯏꯚꯁꯦ ꯀꯌꯥ ꯇꯣꯏ ꯊꯥꯗꯦꯕ ꯊꯥ 5 ꯐꯥꯔꯦ ꯑꯩꯅ ꯉꯁꯤ ꯑꯃꯨꯛ ꯊꯥꯔꯛꯏꯁꯦ ꯊꯥ 5 ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯔꯛꯄꯅꯤꯅ ꯑꯩꯁꯦ ꯌꯥꯝ ꯍꯩꯇꯦꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩ ꯂꯥꯏꯚꯁꯦ 3ꯂꯛꯇꯤ ꯄꯨꯡ 2 ꯑꯗꯨꯃꯥꯏꯅ ꯊꯥꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩ ꯊꯥꯗꯦꯕ ꯂꯥꯏꯚꯁꯦ प्रदीप हाय हायगरे सिंगा हेलो हायगरे ममासना थाजना ब्लू पिरोसी सै दिजो मोनी पुंग मरीदा हाय ओ नोई बाइदी लाक्सनी दिजो आई लाक्त्रसु अंजलिना लई हाय प्रिया अदु सिगा अंजलि लुक्राम हाय लईसे मंगोंदा खतंग साब तौबिउबा हाइदी अकोई फुल फ्रॉमदा हाइबदो जादे अदुना सब हाइना हाइरिबा को से इमानबिनेबा को देदि ममास किचन हाइना लईसे मासु खा तौबिउ को सिमु लोई चैनल पाइबनेबा को खोय मसेन लोई सपोर्ट तौने नंसु खतंग तौबिउ को अंजू अमदी मयाम बु आई थोअगे राजेश होय ngahak lakpirambai thank you so much lei se hair piana angelina pia hi marak thau anju lai mama soy jenge lab se thaba se sum pasala ga mun yenga pasala su se nungai taba duna samna su kena tawdaba anjani nang loirabo chak mi manga tangaire dijo leiribo dijo kaide sanadeno lottery do cheta khe leiribo o cheta khen mayamgi che nungsebe leiribo chakchagige on hairambani chedo where sis is on thank you sis mamas lei hai thank you mamas Maisnam Maisnamda ko tinganda Maisnamgi thonganda hoidoba oh pung 3da pung kya tare yengo pung 2:33 oh dijo ai jenge ai laktrasu ibabudi lakaneba taw kharabani se hayo anjali laba yengo ayya ai bung lae like dan ichan anju haujikta isaidagi lakpata ngairiko
ꯃꯆꯥ ꯊꯣꯏꯕꯤ ꯍꯥꯏꯈꯔꯦ ꯏꯕꯨꯡꯅ ꯊꯦꯡꯀ꯭ꯌꯨ ꯏꯕꯨꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯕꯨꯡ ꯏꯕꯨꯡꯒꯤꯗꯤ ꯏꯟꯖꯥꯡꯗꯤ ꯍꯪꯉꯔꯣꯏ ꯏꯁꯩ ꯆꯠꯄꯅꯤꯅ ꯏꯟꯖꯥꯡ ꯃꯊꯦꯜꯗꯤ ꯌꯥꯝꯃꯝꯃꯅꯤ ꯏꯕꯨꯡꯒꯤ ꯍꯔꯤ ꯄꯤꯌꯥꯔꯤ ꯁꯕ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯑꯣ ꯍꯔꯤ ꯄ꯭ꯔꯤꯌꯥ ꯑꯗꯨ ꯊꯥꯖ ꯕ꯭ꯂꯣꯛꯁꯦ ꯃꯉꯣꯟꯗꯁꯨ ꯑꯝꯇꯪ ꯇꯧꯕꯤꯌꯨꯕ ꯁꯕꯁꯦ ꯑꯩꯅ ꯁꯨꯝ ꯁꯕ ꯇꯧ ꯍꯥꯏꯕꯁꯦ ꯅꯪ ꯁꯥꯎꯅꯤꯡꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯃꯣꯏꯁꯦ ꯂꯣꯏꯅ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯤꯅꯀꯣ ꯑꯃꯒ ꯑꯃꯒ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯑꯗꯨ ꯃꯥꯁꯨ ꯈꯤꯇꯪ ꯇꯧꯕꯤꯌꯨꯕ ꯃꯆꯥ ꯊꯣꯏꯕꯤꯗꯣ ꯃꯨꯛꯕꯥꯡ ꯇꯧꯍꯜꯂꯛꯎꯀꯣ ꯍꯥꯏꯌꯦ ꯏꯕꯨꯡꯅ ꯍꯣꯏ ꯏꯕꯨꯡ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯇꯧꯍꯜꯂꯛꯀꯦ ꯆꯦ ꯕ꯭ꯂꯨ ꯄꯤꯔꯛꯎ ꯑꯩꯗꯁꯨ ꯍꯥꯏ ꯍꯣꯏ ꯊꯥꯖꯄꯤꯔꯛꯀꯦ ꯊꯥꯖ ꯄꯤꯈ꯭ꯔꯃꯦ ꯂꯥꯛꯑꯕ ꯌꯦꯡꯗꯣ ꯅꯪ ꯑꯝꯇꯪ ꯀꯃꯦꯟ ꯑꯃꯒ ꯊꯥꯔꯛꯎꯗꯣ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥ ꯍꯥꯏꯈ꯭ꯔꯦ ꯑꯣꯏꯅꯥꯝ ꯑꯁꯦꯅꯤ ꯔꯥꯒꯦꯁꯦꯅꯤ ꯑꯣꯏꯅꯥꯝ ꯂꯩꯔꯤꯕꯣ ꯅꯪ ꯁꯤꯅꯤꯀꯣ ꯅꯪ ꯗꯤꯖꯨꯃꯅꯤ ꯍꯥꯏ ꯗꯤꯖꯣꯁꯦ ꯆꯦꯟꯅꯦꯜ ꯄꯥꯏꯗꯕꯅꯤꯅꯦ ꯃꯤ ꯑꯅꯤꯇ ꯉꯥꯏꯔꯦ ꯏꯕꯨꯡ ꯀꯩ ꯂꯝꯗꯅꯣ ꯏꯁꯩ ꯆꯠꯂꯨꯏꯗꯣ ꯁꯤꯅꯁꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯕꯨꯡ ꯍꯋꯥꯏ ꯕꯣꯔꯥ ꯏꯔꯣꯝꯕ ꯇꯧꯔ ꯆꯥꯔꯦ ꯏꯕꯨꯡ ꯄꯤꯌꯥ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯌꯦ ꯄꯤꯌꯥ ꯅꯪ ꯑꯟꯖꯂꯤꯗ ꯁꯕ ꯇꯧꯕꯗꯣ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯁꯨ ꯇꯧꯔꯝꯃꯣ ꯍꯥꯏꯌꯦ ꯑꯗꯣ ꯀꯃꯦꯟ ꯑꯃꯒ ꯇꯧꯕꯤꯔꯝꯃꯣ ꯕꯕꯥ ꯀꯅꯥꯏ ꯐꯣꯟ ꯂꯥꯛꯏꯅꯣ ꯑꯟꯖꯂꯤꯁꯦ ꯀꯥꯏꯒꯤꯅꯣꯁꯦ ꯀꯁꯥꯔꯒꯤꯅꯤ ꯃꯥꯁꯦ ꯄ꯭ꯔꯤꯌꯥ ꯀꯁꯥꯔ ꯂꯛꯈꯤꯄꯨꯔꯗꯅꯤ ꯆꯟꯅ ꯏꯕꯨꯡꯅ ꯑꯣ ꯑꯣ ꯑꯣꯏꯅꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯄ꯭ꯂꯤꯖ ꯃꯥ ꯁꯣꯏꯔꯣꯏ ꯅꯈꯣꯃꯥ ꯑꯣꯏꯅꯥꯝꯗꯣ ꯃꯥ ꯀꯣ ꯑꯣꯟꯖꯨꯔꯣ ꯍꯥꯏꯌꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯍꯣꯏ ꯃꯅꯤꯆꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯆꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯄ꯭ꯔꯤꯌꯥ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯄ꯭ꯔꯤꯌꯥꯗꯤ ꯍꯥꯏ ꯑꯟꯖꯂꯤꯅ ꯄ꯭ꯔꯤꯌꯥ ꯃꯃꯥꯁ ꯅꯃꯨꯛ ꯄ꯭ꯔꯤꯌꯥꯗ ꯑꯩꯉꯣꯟꯗ ꯇꯧꯈ꯭ꯔꯕꯣ ꯁꯕ ꯍꯥꯏ ꯆꯦꯅ 19 ꯂꯥꯏꯛ ꯗꯟ ꯍꯥꯏꯈꯔꯦ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯅꯧꯕ ꯀꯅꯥꯒꯨꯝꯕ ꯑꯩꯅꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯄ꯭ꯔꯤꯌꯥ ꯂꯩꯔꯤꯕꯣ ꯄ꯭ꯔꯤꯌꯥ ꯅꯪ ꯂꯩꯔꯗꯤ ꯃꯃꯥꯁ ꯀꯤꯠꯆꯟꯁꯦ ꯑꯁꯤꯒꯅꯦ ꯑꯗꯨ ꯃꯪꯒꯣꯜꯅ ꯇꯥꯏ ꯂꯥꯛꯏ ꯏꯕꯨꯡꯁꯦ ꯃꯉꯣꯟꯗꯁꯨ ꯈꯤꯇꯪ ꯇꯧꯕꯤꯌꯨꯕ ꯑꯟꯖꯂꯤ ꯍꯥꯏ ꯑꯟꯖꯂꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯈꯔꯦ ꯁꯤ ꯁꯔꯃꯤꯂꯥꯅ ꯁꯔꯃꯤꯂꯥ ꯍꯥꯏꯈꯔꯦ ꯃꯃꯥꯁꯅ ꯍꯥꯏ ꯇꯧꯈꯔꯦ ꯆꯦ ꯁꯔꯃꯤꯂꯥ ꯍꯥꯏ ꯍꯥꯏꯈꯔꯦ ꯆꯦ ꯉꯥ ꯊꯣꯡꯕ ꯅꯪꯗꯤ ꯍꯥꯏ ꯄ꯭ꯔꯗꯤꯞꯁꯦ ꯑꯣ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯏꯌꯦ ꯄ꯭ꯔꯗꯤꯞ ꯀꯩꯅꯣ ꯄ꯭ꯔꯗꯤꯞꯁꯦ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯣ ꯑꯅꯕ ꯄ꯭ꯔꯗꯤꯞꯇꯨꯔꯥ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯎꯔꯦ ꯆꯦ ꯊꯥ 5ꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯤ ꯊꯥꯈꯔꯦ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯊꯥꯈꯔꯦ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯤꯃꯨꯛ ꯊꯥꯔꯛꯏꯅꯦ ꯁꯨꯃꯥꯏꯅ ꯂꯥꯏꯚꯇ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯒꯤꯁꯨ ꯅꯨꯡꯉꯥꯏꯗꯣ ꯑꯩꯁꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯅ ꯊꯥꯔꯛꯏꯅꯦ
मा ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯒꯔꯦ ꯄ꯭ꯔꯗꯤꯞ ꯀꯗꯥꯏꯒꯤꯅꯣ ꯍꯪꯒꯔꯦ ꯆꯤꯆꯦ ꯁꯔꯃꯤꯂꯥꯅ ꯑꯟꯖꯂꯤꯅ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯕꯦꯛ ꯅꯪꯕꯨ ꯍꯥꯏꯌꯦ ꯄ꯭ꯔꯗꯤꯞ ꯅꯪꯁꯨ ꯁꯕ ꯇꯧꯕꯤꯔꯛꯑꯣ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯑꯩꯒꯤ ꯁꯤꯒꯩꯁꯦ ꯊꯣꯛꯇꯕ ꯑꯩꯒꯤꯁꯦ ꯖꯒꯍꯦ ꯅꯪꯅ ꯂꯩꯗꯨꯃꯅꯣ ꯆꯦ ꯍꯣꯏꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦ ꯄ꯭ꯔꯗꯤꯞꯅ ꯑꯩ ꯍꯋꯥꯏ ꯄ꯭ꯔꯗꯤꯞ ꯅꯪꯁꯨ ꯁꯕ ꯇꯧꯕꯤꯔꯛꯑꯣ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯊꯥꯖꯅ ꯑꯩꯁꯨ ꯍꯟꯖꯟ ꯍꯟꯖꯟ ꯄꯥꯔꯕꯣ Sharmila daily lifestyles blog. ꯃꯃꯥꯁꯅ ꯆꯥꯔꯦ ꯁꯔꯃꯤꯂꯥ ꯍꯥꯏꯔꯦ ꯁꯤꯡꯍꯥꯅ ꯆꯦ ꯑꯟꯖꯨ ꯂꯥꯏꯛ ꯗꯟ ꯊꯦꯡꯀ꯭ꯌꯨ ꯁꯤꯡꯍꯥ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯁꯤꯡꯍꯥ ꯁꯔꯃꯤꯂꯥ ꯁꯕ ꯇꯧꯔꯛꯑꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯊꯥꯖ ꯅꯪꯅ ꯕ꯭ꯂꯨ ꯂꯩꯕꯅꯤꯅꯅꯦ ꯆꯦ ꯁꯔꯃꯤꯂꯥꯗ ꯑꯣꯏ ꯇꯧꯔꯣ ꯑꯗꯨꯒ ꯀꯣꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯆꯦꯅ ꯅꯪꯗꯣ ꯑꯗꯨꯝ ꯍꯟꯖꯔꯛꯑꯅꯤ ꯅꯪꯗ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯌꯥꯎꯔꯃꯤꯅꯅꯦꯀꯣ ꯅꯪ ꯑꯣꯏꯅ ꯇꯧꯔꯣ ꯁꯤꯡꯍꯥꯅ ꯍꯥꯏ ꯊꯥꯖ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯁ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯪꯒꯔꯦ ꯆꯦꯅ ꯂꯪꯀꯥꯒꯤꯅꯤ ꯄ꯭ꯔꯗꯤꯞꯁꯦ ꯂꯪꯀꯥꯒꯤꯅꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯣꯏꯒꯤꯗ꯭ꯔꯣ ꯄꯣꯔꯇꯥꯕꯒꯤ ꯄ꯭ꯔꯗꯤꯞꯇ꯭ꯔꯣ ꯄ꯭ꯔꯗꯤꯞ ꯂꯪꯀꯥ ꯀꯥꯁꯤꯄꯨꯔꯒꯤ ꯀꯩꯅꯣ ꯄꯣꯔꯇꯥꯕꯣꯏ ꯄ꯭ꯔꯗꯤꯞꯇꯨꯔꯣ ꯃꯅꯤꯡ ꯈꯔ ꯍꯥꯡꯗꯣꯛꯑꯣ ꯅꯪ ꯁꯤ ꯁꯔꯃꯤꯂꯥꯅ ꯁꯤꯡꯍꯥ ꯍꯦꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯊꯥꯖ ꯁꯕ ꯇꯧꯕꯤꯔꯝꯃꯛꯑꯣ ꯊꯥꯖ ꯅꯪ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅꯅꯦꯀꯣ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯍꯣꯏꯁꯤꯒꯁꯨ ꯇꯧꯕꯤꯔꯝꯃꯣ ꯃꯥ ꯁꯣꯏꯗꯅ ꯅꯪꯉꯣꯟꯗ ꯍꯟꯖꯔꯛꯑꯅꯤꯀꯣ ꯅꯪꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅꯅꯦ ꯅꯪ ꯑꯗꯨꯝ ꯇꯧꯁꯜꯂꯣ ꯃꯥ ꯀꯨꯏꯗ꯭ꯔꯤꯕꯀꯣ ꯃꯣꯅꯣ ꯑꯣꯏꯈꯤꯕꯇꯁꯨ ꯉꯥꯏꯔꯦ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯆꯪꯕꯤꯔꯣꯀꯣ ꯑꯟꯖꯨ ꯍꯥꯏꯈꯔꯦ ꯆꯦꯅ ꯍꯦꯜꯂꯣ ꯍꯥꯏ ꯗꯤꯕꯤ ꯍꯥꯏꯈꯔꯦ Daily life. ꯀꯅꯥꯗꯅꯣ ꯑꯣ ꯆꯦ ꯁꯔꯃꯤꯂꯥꯗꯅꯤꯅ ꯁꯤꯡꯍꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯈꯔꯦ ꯑꯩꯒꯤ ꯂꯥꯏꯔꯤꯛꯁꯦ ꯀꯩꯅꯣꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯊꯣꯛꯏ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯀꯩꯗꯣꯏꯅꯣ ꯁꯤꯕꯣ 20 lay. ꯀꯩꯅꯣꯅꯦ ꯀꯤꯕ ꯑꯃ ꯐꯣꯏꯅꯦ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯅꯦꯠ ꯐꯠꯇ ꯇꯧꯔ ꯈꯪꯗꯦ ꯁꯤꯡꯍꯥ ꯍꯥꯏꯔꯦ ꯑꯟꯖꯂꯤꯅ ꯁꯔꯃꯤꯂꯥ ꯃꯊꯦꯜ ꯐꯨꯝꯕꯗ ꯅꯆꯦ ꯋꯥꯔꯦ ꯁꯤꯡꯍꯥ ꯁꯔꯃꯤꯂꯥ ꯉꯥ ꯆꯥꯏ ꯃꯃꯥꯁꯣꯏꯒꯤ ꯁꯔꯦꯡ ꯃꯀꯣꯛ ꯊꯣꯡꯕꯅꯤ ꯆꯦ ꯁꯔꯃꯤꯂꯥ ꯆꯦ ꯑꯟꯖꯥ ꯍꯥꯏꯈ꯭ꯔꯦ ꯁꯤꯡꯍꯥꯅ ꯑꯩ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯍꯥꯏꯈ꯭ꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯡꯍꯥ ꯁꯤꯡꯍꯥ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏꯈ꯭ꯔꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯑꯩ ꯀꯔꯤ ꯁꯤꯡꯍꯥ ꯕꯦꯛ ꯁꯣꯏꯗꯅ ꯄꯤꯖꯒꯦ ꯍꯥꯏꯈꯔꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯕꯨꯁꯨ ꯊꯥꯖ ꯅꯪ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅꯅꯦ ꯅꯪ ꯂꯣꯏ ꯇꯧꯁꯜꯂꯝꯃꯣꯕ ꯑꯗꯣ ꯃꯣꯏ ꯂꯣꯏꯅ ꯔꯤꯇꯔꯟ ꯇꯧꯔꯛꯀꯅꯤ ꯁꯣꯏꯗꯅ ꯃꯣꯏꯁꯨ ꯂꯣꯏ ꯆꯦꯟꯅꯦꯜ ꯄꯥꯏꯕꯅꯤꯅ ꯔꯤꯇꯔꯟ ꯇꯧꯔꯛꯇꯕꯗꯤ ꯑꯝꯇ ꯇꯧꯔꯣꯏꯕꯀꯣ ꯅꯪ ꯑꯗꯨꯝ ꯇꯧꯁꯜꯂꯝꯃꯣ ꯃꯣꯏ ꯂꯣꯏꯅ ꯕꯦꯛ ꯇꯧꯔꯛꯀꯅꯤꯕꯀꯣ ꯅꯪꯗꯨꯒꯤꯗꯤ ꯀꯩꯅꯣ ꯆꯤꯟꯇꯥ ꯇꯧꯅꯕ ꯍꯜꯂꯛꯑꯣ ꯌꯥꯏꯗꯅ ꯁꯤꯒ ꯁꯔꯃꯤꯂꯥ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯍꯥꯏꯅ ꯌꯥꯎꯕꯁꯦ ꯃꯥꯁꯨ ꯆꯦꯟꯅꯦꯜ ꯂꯩꯕꯅꯦ ꯃꯉꯣꯟꯗ ꯇꯧꯁꯨ ꯃꯥ ꯁꯣꯏꯗꯅ ꯍꯜꯂꯛꯀꯅꯤ ꯃꯃꯥꯁ ꯀꯤꯠꯆꯦꯟ ꯑꯗꯨꯏꯗꯤ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝ ꯃꯣꯏꯁꯦ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣꯕ ꯅꯪ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅ ꯑꯣ ꯁꯔꯃꯤꯂꯥ ꯍꯪꯒꯥꯝ ꯍꯥꯎꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯃꯥꯁꯅ ꯁꯤꯡꯍꯥ ꯍꯥꯎꯕ꯭ꯔꯣ ꯏꯀꯔꯤ ꯃꯃꯥꯁ ꯍꯥꯏꯈ꯭ꯔꯦ ꯍꯣꯏ ꯍꯥꯎꯔꯦ ꯍꯥꯏꯈ꯭ꯔꯦ ꯁꯤꯡꯍꯥꯅ ꯁ꯭ꯔꯤꯂꯪꯀꯥꯗ ꯊꯦꯡꯅꯁꯤ ꯂꯣꯏꯅ ꯃꯤꯁ ꯇꯧꯔꯦ ꯍꯣꯏ ꯄ꯭ꯔꯤꯌꯥ ꯑꯩꯁꯨ ꯃꯤꯁ ꯇꯧꯔꯦ ꯊꯦꯡꯅꯁꯤ ꯅꯪ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯑꯗꯒꯤ ꯄꯨꯟꯅ ꯑꯝꯇꯪ ꯕꯟꯗ꯭ꯔꯥ ꯆꯥꯁꯦ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯕꯀꯣ
ꯑꯟꯖꯨ ꯉꯁꯤ ꯏꯪꯕꯔꯣ ꯌꯥꯝꯅ ꯌꯥꯝꯅ ꯏꯆꯦ ꯄꯨꯡ ꯉꯁꯤꯗꯤ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯅꯨꯡꯁꯥ ꯊꯣꯛꯑꯦꯅ ꯅꯨꯡꯊꯤꯃꯪꯅ ꯁꯨꯝ ꯍꯟꯗꯛ ꯃꯔꯛꯁꯦ ꯁꯨꯝ ꯂꯩꯕ ꯅꯍꯥꯟꯅꯩꯗꯤ ꯕꯥꯔꯣꯀ ꯇꯥꯔꯒ ꯊꯣꯛꯑꯦ ꯏꯪꯉꯦ ꯌꯥꯝꯅ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯛꯑꯦ ꯑꯟꯖꯂꯤ ꯑꯣꯟ ꯃꯤꯁꯦꯁ ꯃꯌꯥꯝ ꯀꯔꯤ ꯃꯤꯁꯦꯁꯁꯦ ꯌꯥꯝ ꯇꯟꯅ ꯄꯥꯏꯀꯣ ꯑꯟꯖꯨ ꯆꯦ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯇꯧꯗꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯅꯤꯅꯅꯦꯀꯣ ꯊꯨꯀꯠꯂꯦꯕ ꯑꯩ ꯇꯨꯝꯅꯤꯡꯉꯦ ꯑꯟꯖꯨ ꯍꯥꯏꯈꯔꯦ ꯆꯦ ꯑꯣꯜ ꯂꯩꯔ ꯉꯥꯏꯍꯥꯛ ꯇꯨꯝꯊꯣꯛꯑꯣ ꯂꯥꯏꯛ ꯗꯟ ꯒꯨꯔꯗꯤꯞꯅ ꯊꯦꯡꯀ꯭ꯌꯨ ꯒꯨꯔꯗꯤꯞ ꯑꯃꯁꯨꯡ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯟꯖꯂꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯟꯖꯂꯤ ꯆꯥꯛ ꯆꯥꯔꯝꯒꯅꯤ ꯆꯦ ꯑꯟꯖꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯒꯨꯔꯗꯤꯞꯅ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯒꯨꯔꯗꯤꯞ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯒꯨꯔꯗꯤꯞ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯒꯨꯔꯗꯤꯞ ꯈꯨꯔꯝꯖꯔꯤ ꯍꯥꯏꯈꯔꯦ ꯆꯦꯅ ꯆꯦ ꯁꯔꯃꯤꯂꯥ ꯍꯥꯏꯔ ꯈꯣꯏꯔꯝꯈꯔꯦ ꯆꯦ ꯑꯟꯖꯂꯤ ꯍꯥꯏꯔ ꯈꯣꯏꯔꯝꯈꯔꯦ ꯒꯨꯔꯗꯤꯞ ꯑꯟꯖꯂꯤꯗ ꯆꯦ ꯀꯧꯅꯨꯍꯦ ꯏꯆꯦ ꯑꯩ ꯏꯃꯥꯟꯅꯕꯤꯅꯤ ꯑꯗꯨꯝ ꯃꯉꯣꯟꯗꯁꯨ ꯑꯟꯖꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯋꯣ ꯆꯦ ꯍꯥꯞꯄꯨꯔꯅꯨ ꯌꯥꯝ ꯑꯍꯟ ꯅꯠꯇꯦ ꯃꯥ ꯒꯨꯔꯗꯤꯞ ꯀꯔꯤ ꯂꯝꯗꯅꯣ ꯍꯪꯈꯔꯦ ꯆꯦꯅ ꯆꯦ ꯁꯔꯃꯤꯂꯥ ꯆꯝꯊꯣꯡꯅꯤ ꯆꯦꯗꯤ ꯍꯥꯏꯈꯔꯦ ꯆꯦ ꯑꯟꯖꯂꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯈꯔꯦ ꯒꯨꯔꯗꯤꯞꯅ ꯒꯨꯔꯗꯤꯞ ꯆꯣꯁꯃꯥ ꯑꯃꯨꯛ ꯄꯤꯈꯔꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯆꯦ ꯁꯔꯃꯤꯂꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯒꯦ ꯆꯥꯔꯒꯦ ꯍꯥꯏꯈꯔꯦ ꯒꯨꯔꯗꯤꯞꯅ ꯒꯨꯔꯗꯤꯞ ꯆꯝꯊꯣꯡꯅꯦ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯒꯨꯔꯗꯤꯞ ꯍꯥꯏꯔ ꯑꯃꯨꯛ ꯇꯨꯕꯤ ꯄꯤꯈꯔꯦ ꯆꯦ ꯑꯟꯖꯂꯤ ꯑꯍꯥꯎꯕꯅꯤꯀꯣ ꯍꯥꯏꯈꯔꯦ ꯒꯨꯔꯗꯤꯞꯅ ꯆꯦ ꯑꯟꯖꯂꯤ ꯄꯣꯡ ꯍꯋꯥꯏ ꯌꯥꯝ ꯆꯥꯒꯅꯨꯀꯣ ꯄꯣꯡ ꯍꯋꯥꯏ ꯌꯥꯝ ꯆꯥꯒꯅꯨꯀꯣ ꯀꯩꯗꯧꯔꯒꯦ ꯒꯨꯔꯗꯤꯞ ꯄꯣꯡ ꯍꯋꯥꯏ ꯆꯥꯔꯒ ꯍꯪꯉꯛꯀꯅꯨ ꯍꯪꯒꯥꯝ ꯒꯨꯔꯗꯤꯞ ꯍꯥꯏꯈꯔꯦ ꯆꯦꯅ ꯒꯨꯔꯗꯤꯞꯇꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯒꯨꯔꯗꯤꯞ ꯀꯔꯤ ꯃꯨꯅꯨ ꯀꯩꯅꯣ ꯏꯔꯤꯖꯦ ꯌꯦꯡꯉꯣ ꯁꯤꯗ ꯆꯞꯈ꯭ꯔꯦ ꯑꯟꯖꯂꯤꯅꯅꯦ ꯀꯩ ꯏꯟꯖꯥꯡ ꯍꯥꯏꯔꯨꯔ ꯆꯥꯒꯦ ꯑꯗꯨꯏ ꯃꯈꯥꯗ ꯑꯝꯇ ꯄꯥꯔ ꯆꯞꯈ꯭ꯔꯦ ꯒꯨꯔꯗꯤꯞ ꯕꯣꯗꯤ ꯕꯣꯗꯤ ꯕꯤꯜꯗꯔ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯕꯤꯜꯗꯔ ꯆꯦ ꯁꯔꯃꯤꯂꯥ ꯑꯣ ꯆꯥꯔꯦ ꯍꯪꯒꯥꯝꯗꯤ ꯆꯥꯔꯦ ꯑꯃꯨꯛ ꯆꯞꯄꯤꯅꯦ ꯑꯩꯁꯦ ꯌꯥꯝ ꯆꯦ ꯁꯔꯃꯤꯂꯥ ꯍꯪꯒꯥꯝꯗꯤ ꯌꯥꯝ ꯌꯥꯎ ꯍꯥꯎꯕꯅꯤꯗꯥꯏ ꯌꯥꯝ ꯍꯥꯎꯕꯅꯤꯗ ꯍꯥꯏ ꯑꯣꯏꯔꯝꯒꯅꯤ ꯒꯨꯔꯗꯤꯞ ꯃꯃꯥꯅ ꯍꯥꯏꯔꯒ ꯑꯣꯟꯁ ꯑꯗꯩ ꯆꯦ ꯁꯔꯃꯤꯂꯥ ꯁꯕ ꯇꯧꯖꯔꯦ ꯀꯣꯃꯦꯟ ꯊꯝꯕꯅꯤ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯈꯔꯦ ꯆꯦ ꯊꯥꯖꯅ ꯆꯦꯗ ꯁꯕ ꯇꯧꯈ꯭ꯔꯦ ꯆꯦ ꯈꯔ ꯍꯟꯕꯤꯈ꯭ꯔꯣꯀꯣ ꯒꯨꯔꯗꯤꯞ ꯍꯥꯏꯈꯔꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯑꯟꯖꯨ ꯀꯗꯔ ꯇꯧꯅꯨꯀꯣ ꯀꯗꯔ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤꯍꯦ ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯒ ꯃꯥꯒꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯑꯟꯖꯂꯤꯅ ꯒꯨꯔꯗꯤꯞ ꯄꯣꯡ ꯍꯋꯥꯏ ꯂꯩꯇꯦ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯁꯤ ꯁꯕ ꯇꯧꯖꯔꯦ ꯀꯣꯃꯦꯟ ꯊꯝꯕꯅꯤ ꯔꯤꯇꯔꯟ ꯇꯧꯔꯛꯎꯀꯣ ꯍꯥꯏꯌꯦ ꯊꯥꯖ ꯃꯥ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯅꯪ ꯀꯃꯦꯟꯗꯨꯗ ꯊꯝꯃꯝꯃꯣ ꯀꯃꯦꯟꯗꯣ ꯎꯕꯒ ꯃꯥ 24 ꯑꯋꯥꯔꯁ ꯐꯥꯕꯒ ꯑꯗꯨꯝ ꯍꯟꯖꯔꯅꯤ 24 ꯑꯋꯥꯔꯁ ꯐꯥꯗ꯭ꯔꯤꯉꯩ ꯍꯟꯕꯁꯦ ꯁꯞꯇꯣ ꯃꯌꯦꯡ ꯇꯥꯕꯅꯦꯕꯀꯣ ꯅꯪꯒꯤꯁꯨ ꯃꯥꯏꯁꯨ ꯑꯗꯨꯅ 24 ꯑꯋꯥꯔꯁ ꯐꯥꯔꯒ ꯑꯗꯨꯝ ꯍꯟꯖꯔꯛꯑꯅꯤ ꯈꯤꯇꯪ ꯃꯨꯅꯨꯗꯨ ꯃꯈꯥꯗꯩꯗꯣ ꯄꯥꯊꯔꯛꯑꯣ ꯀꯥꯏꯅꯣ ꯆꯦ ꯑꯟꯖꯂꯤ ꯁꯕ ꯇꯧꯖꯔꯦ ꯑꯗꯨꯒꯤ ꯃꯈꯥꯗꯩꯗꯣ ꯒꯨꯔꯗꯤꯞ ꯆꯠꯇ꯭ꯔꯕꯣ ꯅꯪꯒꯤ ꯃꯑꯣꯡ ꯀꯩꯅꯣ ꯏꯁꯦ ꯅꯨꯄꯤꯗꯣ ꯃꯃꯥꯁꯤꯅ ꯒꯨꯔꯗꯤꯞ ꯀꯩ ꯃꯊꯦꯜꯅꯣ ꯍꯪꯈꯔꯦ ꯒꯨꯔꯗꯤꯞ ꯑꯩꯅ ꯃꯔꯛ ꯆꯦꯟꯒꯠꯈꯔꯦ ꯆꯦꯅ ꯊꯥꯖ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈꯔꯦ ꯆꯦ ꯑꯟꯖꯂꯤ ꯂꯥꯏꯚ ꯀꯔꯤ ꯍꯧꯔꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤꯀꯣ ꯑꯗꯨꯕꯨ ꯄꯣꯡ ꯍꯋꯥꯏ ꯆꯥꯕꯗꯒꯤ ꯑꯩꯈꯣꯏ ꯎꯕꯤꯗꯕꯒꯤ ꯋꯥꯅꯤ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯁꯤ ꯄꯣꯡ ꯍꯋꯥꯏꯒ ꯇꯧꯈꯠꯂꯛꯏꯁꯦ ꯃꯃꯥ ꯉꯥ ꯍꯥꯏꯔꯦ ꯒꯨꯔꯗꯤꯞꯅ ꯑꯣ ꯑꯟꯖꯨ
ꯍꯥꯏꯁꯤꯅꯗꯤ ꯏꯆꯦ ꯀꯥꯎꯔꯒ ꯑꯩꯉꯣꯟꯗ ꯍꯟꯅꯨꯕꯤ ꯑꯍꯟ ꯁꯤꯃꯤꯔꯣꯁꯦ ꯅꯠꯇꯦꯗ ꯆꯦ ꯅꯠꯇꯦ ꯑꯟꯖꯂꯤꯗꯅ ꯒꯨꯗꯤꯞꯅ ꯆꯦ ꯀꯧꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯁꯦ ꯆꯍꯤ ꯆꯞ ꯃꯥꯟꯅꯕꯗꯣ ꯑꯗꯨꯝ ꯍꯥꯏꯃꯤꯗ ꯒꯨꯗꯤꯞꯇ ꯑꯗꯨꯝ ꯆꯦꯗ ꯅꯠꯇꯦꯀꯣ ꯆꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯊꯥꯖꯅ ꯒꯨꯗꯤꯞ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯍꯟꯖꯔꯛꯀꯦ ꯍꯥꯏꯈ꯭ꯔꯦ ꯍꯟꯕꯤꯔꯛꯎ ꯁꯣꯏꯗꯅ ꯊꯥꯖ ꯅꯪꯗꯨꯒꯤꯗꯤ ꯀꯩꯅꯣ ꯇꯧꯅꯣ ꯇꯦꯟꯁꯟ ꯇꯧꯅꯣ ꯁꯣꯏꯗꯅ ꯍꯜꯂꯛꯀꯗꯧ ꯉꯥꯛꯇꯅꯤ ꯆꯦ ꯑꯟꯖꯂꯤꯁꯦ ꯌꯥꯝ ꯄꯣꯡꯕꯅꯤ ꯑꯟꯖꯨ ꯑꯁ ꯅꯪꯉꯣꯟꯗ ꯄꯣꯡꯉꯝꯖꯥꯏ ꯑꯩꯉꯣꯟꯗꯗꯤ ꯁꯨꯡꯄꯣꯡ ꯄꯣꯡꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ ꯊꯥꯖ ꯑꯣ ꯑꯩꯒꯗꯤ ꯀꯅꯦꯛ ꯂꯩꯔꯕꯣ ꯂꯩꯀꯣ ꯍꯥꯏ ꯆꯥꯟꯗꯁꯦ ꯄꯪꯉꯦ ꯄꯣꯡꯉꯦꯁꯦ ꯄꯣꯡ ꯍꯋꯥꯏ ꯆꯥꯟ ꯇꯧꯏ ꯑꯗꯨ ꯍꯥꯏ ꯃꯥꯅꯦ ꯑꯗꯨ ꯍꯥꯏꯖꯥꯠꯂꯣ ꯈꯪꯗꯦꯗ ꯎꯗꯤ ꯄꯣꯡ ꯍꯋꯥꯏ ꯆꯥꯗꯦꯅꯦ ꯑꯩꯕꯨ ꯑꯁ ꯀꯗꯔ ꯍꯧꯋꯤꯅꯦ ꯑꯟꯖꯂꯤ ꯃꯥꯏꯁꯦ ꯃꯥ ꯂꯥꯛꯄꯒ ꯃꯤꯁꯦ ꯆꯤꯛꯇꯣꯔꯤꯒꯤ ꯃꯥ ꯂꯩꯔꯝꯃꯤ ꯅꯃꯥ ꯅꯆꯥ ꯄꯨꯜꯂꯒ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯁꯤꯜꯂꯛꯑꯦꯀꯣ ꯍꯣꯏꯆꯦ ꯄꯥꯁꯤꯜꯂꯛꯑꯦ ꯑꯩꯒꯤꯁꯦ ꯈꯪꯕ꯭ꯔꯥ ꯀꯣꯃꯦꯟꯁꯦ ꯃꯈꯥꯗ ꯈꯤꯇꯪꯈꯛ ꯑꯃꯅꯤ ꯊꯣꯛꯑ ꯂꯩꯌꯦꯕ ꯍꯥꯟꯅꯗꯤ ꯁꯤ ꯏꯁꯀꯤꯟꯁꯤꯃ ꯐꯨꯜ ꯑꯣꯏ ꯊꯣꯛꯄꯗꯣ ꯑꯗꯨ ꯊꯣꯛꯇꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯕꯦꯝꯃ ꯃꯤꯃꯤꯁꯤꯡꯖꯨ ꯆꯥꯗ꯭ꯔꯕꯣ ꯀꯀꯥꯅ ꯀꯔꯤ ꯅꯃꯥꯒ ꯆꯥꯕ ꯀꯀꯥꯅ ꯅꯃꯥꯒ ꯆꯥꯕꯗꯨꯗꯤ ꯇꯤꯜꯂꯤ ꯌꯣꯠꯂꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯌꯦ ꯃꯣꯅꯣ ꯅꯉꯣꯟꯗ ꯀꯀꯥꯅ ꯍꯥꯏꯗꯤꯕꯤꯗ꯭ꯔꯦ ꯅꯪꯅꯅꯦ ꯃꯤꯃꯤꯁꯤꯡꯖꯨ ꯆꯥꯕꯗꯣ ꯃꯃꯥꯒ ꯂꯣꯏꯅꯅ ꯀꯀꯥ ꯇꯤꯟ ꯌꯣꯜꯂꯦ ꯑꯩꯌꯦ ꯆꯦꯅ ꯅꯣꯛꯈ꯭ꯔꯦ ꯒꯨꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯒꯨꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨ ꯃꯤ ꯈꯟꯅ ꯍꯧꯅꯨ ꯅꯪ ꯂꯥꯛꯄ ꯀꯗꯔ ꯍꯧꯅꯨ ꯁꯤꯅꯤ ꯅꯪ ꯆꯥꯛ ꯀꯛꯈꯤꯗꯣꯔꯦꯕ ꯅꯨꯄꯤ ꯇꯥꯔꯦꯕ ꯍꯧꯖꯤꯛ ꯅꯨꯄꯤ ꯇꯥꯔꯛꯑꯦꯕ ꯆꯦꯅ ꯒꯨꯗꯤ ꯀꯔꯤ ꯑꯦꯇꯤꯇ꯭ꯌꯨꯠꯅꯤꯅ ꯑꯦꯇꯤꯇ꯭ꯌꯨꯠꯅꯤ ꯅꯪ ꯍꯥꯏ ꯃꯈꯥꯗ ꯑꯝꯇ ꯄꯥꯊꯔꯛꯑꯣ ꯑꯗꯩꯗꯤ ꯁꯔꯃꯤꯂꯥ ꯗꯦꯕꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯕ꯭ꯂꯣꯛꯅ ꯌꯣꯛꯄꯤꯒꯔꯦ ꯌꯣ ꯇꯧꯔꯤꯔꯣ ꯔꯠꯅꯥꯋꯂꯤ ꯆꯅꯨ ꯔꯠꯅꯥꯋꯂꯤ ꯑꯃꯨꯛ ꯊꯥꯔꯦ ꯔꯠꯅꯥꯋꯂꯤꯁꯦ ꯀꯥꯏꯒꯤꯅꯣ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯔꯠꯅꯥꯕꯂꯤꯗ ꯑꯣꯏꯖꯥꯠꯂ ꯔꯠꯅꯥꯕꯂꯤ ꯇꯔꯥꯝ ꯅꯧꯆꯔꯤ गुरदीप सिंह को भी किसी को एलबी में चे अंजलि ने पहले मेरे को बुला दिया है बुला दिया है तो मैं मैं तो दुनिया छोड़ छोड़ूंगी दूंगी वाथीदी तौरे मजे मखादा पत्थरों ममास किचन्ना शर्मिला एलबी थाद्रबो शर्मिलाना रत्नावली चनु हेलो चांजलिना थाजा रिटर्न तौजरक्के सोइदना शर्मिला देवी लाइफस्टाइल ब्लॉग में गुडीप तुम कभी भी एलबी मत सोरो कब खड़े अमुक शर्मिलाना है होस्ट इबेम्मा हिगत ꯏꯔꯣ ꯑꯍꯣꯏ ꯆꯦ ꯅꯣꯏꯌꯦ ꯈꯔ ꯍꯥꯏ ꯆꯦ ꯑꯟꯖꯨ ꯍꯦꯜꯂꯣ ꯑꯁꯥ ꯇꯔꯥꯝ ꯅꯧꯆꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕꯁꯦ ꯒꯨꯗꯤꯞ ꯑꯩꯅ ꯍꯥꯟꯅ ꯀꯧꯔꯤꯅꯤ ꯀꯣ ꯉꯁꯤ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯒꯨꯗꯤꯞ ꯇꯥꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤ ꯀꯩꯒꯤꯅꯣ ꯍꯪꯈ꯭ꯔꯦ ꯃꯃꯥꯁꯅ ꯑꯁꯥ ꯍꯥꯏ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯗꯨꯝ ꯀꯣꯃꯦꯗꯤ ꯈꯔ ꯇꯧꯕꯅꯤ ꯑꯟꯖꯨ ꯍꯣꯏꯁꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯁꯥ ꯗꯤꯌꯥꯔ ꯍꯥꯏꯈꯔꯦ ꯆꯦ ꯁꯃꯤꯂꯥꯅ ꯑꯁꯥ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯇꯧꯖꯔꯛꯀꯦ ꯆꯦꯁꯦ ꯀꯩꯅꯣ ꯀꯦ ꯀꯨꯠ ꯇꯧꯕꯗꯧ ꯂꯩꯈ꯭ꯔꯦ ꯃꯈꯥꯗ ꯄꯥꯊꯔꯛꯑꯣ
ꯃꯃꯤꯠꯇꯒꯤ ꯍꯥꯔꯠ ꯄꯥꯏꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯁꯀ꯭ꯔꯤꯟ ꯐꯨꯜ ꯐꯨꯜ ꯑꯣꯏꯗꯕꯅꯤ ꯑꯟꯖꯨ ꯆꯦꯟꯖ ꯑꯣꯏꯔꯦ ꯍꯥꯏꯕ ꯑꯣꯁꯦ ꯑꯩ ꯃꯃꯥꯡꯗ ꯑꯃꯨꯛ ꯇꯧꯕꯗꯨꯁꯨ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯑꯗꯨ ꯃꯊꯪꯗꯅ ꯐꯨꯜ ꯑꯣꯏꯅ ꯊꯣꯛꯑꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯅꯠꯇ꯭ꯔꯥ ꯊꯥꯖ ꯍꯣꯏꯁ ꯑꯁꯥ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯀꯣ ꯑꯗꯨꯗꯨ ꯁꯤꯒꯩꯁꯤꯒꯅꯦ ꯑꯁꯥ ꯊꯥꯖꯗꯁꯨ ꯇꯧꯕꯤꯔꯣ ꯑꯗꯣ ꯀꯣ ꯑꯟꯖꯂꯤ ꯔꯨꯀ꯭ꯔꯥꯝ ꯑꯁꯤꯁꯨ ꯇꯧꯕꯤꯔꯣ ꯆꯦ ꯁꯔꯃꯤꯂꯥ ꯗꯦꯕꯤ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯕ꯭ꯂꯣꯛꯁꯦ ꯃꯉꯣꯟꯗꯁꯨ ꯈꯔ ꯇꯧꯕꯤꯀꯣ ꯒꯨꯗꯤꯞ ꯁꯤꯒꯁꯨ ꯃꯃꯥꯁꯤꯒꯁꯨ ꯈꯔ ꯇꯧꯕꯤ ꯑꯗꯣ ꯂꯥꯛꯑꯕꯅꯤꯅꯀꯣ ꯃꯣꯏꯗꯁꯨ ꯂꯣꯏꯅ ꯈꯔ ꯈꯔ ꯇꯧꯕꯤꯔꯣꯀꯣ ꯃꯣꯏꯕꯨꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯣꯏ ꯑꯟꯖꯨ ꯁꯞ ꯑꯃ ꯐꯥꯎ ꯂꯥꯛꯇꯦ ꯆꯦ ꯑꯩꯗꯤ ꯊꯥꯗꯕꯅꯤꯅꯅꯦ ꯃꯤꯁꯨ ꯌꯥꯝꯅ ꯂꯥꯛꯇꯦ ꯆꯦ ꯑꯩꯗꯤ ꯇꯣꯏꯅꯁꯨ ꯊꯥꯗꯕ ꯃꯤꯁꯨ ꯑꯍꯦꯟꯕ ꯂꯥꯛꯇꯦꯕ ꯊꯥꯖ ꯕ꯭ꯂꯣꯛꯅ ꯆꯦ ꯑꯁꯥꯒꯤꯁꯨ ꯕ꯭ꯂꯨ ꯄꯤꯌꯨ ꯑꯟꯖꯂꯤ ꯂꯨꯈ꯭ꯔꯥꯝ ꯃꯃꯥꯁ ꯀꯁꯥꯔꯒꯤꯅꯤ ꯄꯤꯈꯔꯦ ꯊꯥꯖ ꯒꯨꯔꯗꯤꯞ ꯁꯤꯡ ꯑꯕꯦꯝꯃꯁꯦ ꯃꯃꯥꯒꯨ ꯃꯃꯥꯒꯤ ꯃꯃꯥꯕꯨ ꯁꯞꯄꯣꯔꯠ ꯀ ꯇꯧꯏꯀꯣ ꯑꯕꯦꯝꯃꯥꯟ ꯀꯤꯟ ꯀꯔꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯌꯦ ꯅꯪ ꯀꯤꯟ ꯈꯪꯕ꯭ꯔꯥ ꯍꯥꯏ ꯈꯨꯗꯨꯝ ꯈꯪꯕ꯭ꯔꯥ ꯍꯥꯏꯕ ꯁꯤ ꯀꯤꯟ ꯅꯠꯇꯦ ꯈꯨꯗꯨꯝꯅꯤ ꯂꯩꯗꯅ ꯃꯤꯆꯪ ꯂꯩꯔꯤꯁꯦ ꯒꯨꯗꯤꯞ ꯑꯩꯈꯣꯏꯗꯤ ꯈꯨꯗꯨꯝꯁꯦ ꯌꯥꯝ ꯄꯤꯛꯏ ꯍꯥꯀꯠꯆꯅꯤ ꯑꯣꯏꯔꯦꯅꯁꯦ ꯒꯨꯗꯤꯞ ꯇꯥꯕ꯭ꯔꯥ ꯑꯁꯥ ꯑꯩꯉꯣꯟꯗꯁꯨ ꯁꯞ ꯇꯧꯕꯤꯔꯛꯎ ꯑꯩ ꯔꯤꯇꯟ ꯍꯜꯂꯛꯀꯦ ꯑꯁꯥ ꯍꯥꯏꯈꯔꯦ ꯃꯃꯥꯁꯅ ꯁ꯭ꯄꯤꯠ ꯗ꯭ꯔꯥꯏꯚ ꯒꯥꯔꯤ ꯌꯥꯝ ꯀꯟꯅ ꯊꯧꯔꯗꯤ ꯑꯦꯛꯁꯤꯗꯦꯟ ꯆꯥꯅꯤ ꯆꯦꯟꯖꯨ ꯍꯥꯏ ꯍꯥꯏꯕ ꯔꯤꯟ ꯍꯥꯏꯔ ꯔꯤꯟ ꯔꯥꯏ ꯍꯥꯏꯔ ꯑꯣ ꯍꯦꯜꯂꯣ ꯔꯤꯟ ꯔꯥꯏ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯅꯧꯕ ꯊꯦꯡꯕꯤꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯍꯥꯟꯅꯗꯒꯤ ꯁꯞ ꯇꯧ ꯂꯩꯕ꯭ꯔꯣ ꯂꯩꯔꯗꯤ ꯂꯩꯇ꯭ꯔꯗꯤꯀꯣ ꯁꯞ ꯇꯧꯕ ꯂꯩꯇ꯭ꯔꯗꯤ ꯈꯔ ꯁꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯔꯒꯗꯤ ꯑꯩ ꯔꯤꯇꯔꯟ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯅꯪ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝꯗꯨꯁꯨ ꯈꯔ ꯁꯞ ꯇꯧꯕꯤꯒꯦꯔꯥ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯄꯣꯊꯥꯒꯦꯀꯣ ꯏꯁꯩ ꯆꯠꯂꯨ ꯚꯒꯤꯅꯤꯅ ꯋꯥꯏꯀꯣ ꯏꯕꯨꯡ ꯌꯥꯗꯦꯀꯣ ꯏꯕꯨꯡ ꯌꯥꯗꯦꯀꯣ ꯏꯕꯨꯡ ꯀꯩ ꯍꯥꯏꯔꯒꯦ ꯌꯦꯡꯁꯤ ꯃꯁ ꯀꯤꯆꯟ ꯍꯥꯏ ꯇꯧꯖꯔꯛꯀꯦ ꯕ꯭ꯂꯨ ꯍꯥꯞꯄꯤꯌꯣ ꯑꯁꯥ ꯂꯩꯁꯟ ꯑꯩ ꯍꯧꯖꯤꯛꯇ ꯍꯥꯞꯄꯤꯗꯣ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯑꯗꯨ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯑꯩ ꯍꯧꯖꯤꯛꯇ ꯍꯥꯞꯈꯤꯕꯅꯤꯅꯦ ꯑꯁꯥꯗ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣꯁꯦ ꯄꯤꯟ ꯃꯦꯁꯦꯁ ꯔꯤꯄꯣꯔꯠ ꯔꯤꯃꯨꯚ ꯍꯥꯏꯅ ꯊꯣꯛꯏꯁꯦ ꯀꯩꯒꯤꯅꯣꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯑꯍꯥꯟꯕꯗ ꯍꯥꯞꯈꯤꯕꯅꯤꯅꯦ ꯑꯗꯨ ꯌꯥꯗ꯭ꯔꯦꯅꯦ ꯕ꯭ꯂꯨ ꯔꯤꯃꯨꯚꯇꯨꯁꯨ ꯑꯃꯨꯛꯀ ꯍꯥꯞꯆꯜꯂꯣꯅ ꯕ꯭ꯂꯨꯗꯣ ꯔꯤꯃꯨꯚꯇꯨꯁꯨ ꯑꯃꯨꯛꯀ ꯍꯥꯞꯆꯜꯂꯣ ꯕ꯭ꯂꯨꯗꯣ ꯀꯃꯥꯏꯅ ꯔꯤꯃꯨꯚ ꯇꯧꯕꯗꯨꯁꯨ ꯌꯥꯝ ꯍꯩꯇꯦꯕ ꯔꯤꯃꯨꯚ ꯑꯦꯁꯇꯨꯗꯣ ꯑꯃꯨꯛꯀ ꯃꯦꯠꯁꯜꯂꯒ ꯌꯦꯡꯉꯣ ꯑꯣ ꯉꯥꯏꯈꯣ ꯌꯦꯡꯁꯤ ꯑꯣ ꯌꯦꯡꯒꯦ ꯃꯊꯛꯀꯤꯗꯣ ꯌꯦꯡꯉꯨꯅ ꯑꯁꯥ ꯂꯥꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯇꯧꯈ꯭ꯔꯃꯤꯀꯣ ꯑꯩꯁꯨ ꯌꯥꯝ ꯍꯩꯇꯦꯕꯀꯣ ꯑꯟꯖꯂꯤ ꯀꯁꯥꯔ ꯀꯥꯏꯒꯤꯅꯣ ꯑꯩꯁꯨ ꯀꯁꯥꯔꯒꯤꯅꯤ ꯍꯥꯏꯔꯦ ꯂꯥꯏꯚ ꯅꯨꯃꯤꯗꯥꯡ 9:30ꯗ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯆꯥ ꯑꯟꯖꯂꯤ ꯀꯧꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯌꯥꯏ ꯑꯟꯖꯂꯤ ꯅꯉꯣꯟꯗꯗꯤꯅꯦ ꯁꯤ ꯀꯧꯒ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯆꯥ ꯍꯥꯏꯅ ꯀꯊꯛ ꯀꯧꯈꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯑꯁ ꯂꯣꯏꯔꯦ ꯑꯁꯥ ꯍꯥꯏꯔꯒ ꯔꯣꯁ ꯄꯤꯈ꯭ꯔꯦ ꯑꯁꯥ ꯍꯥꯏꯔꯒ ꯔꯣꯁ ꯈꯨꯨꯏ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯄꯥꯝꯕꯤꯁꯦ ꯂꯦꯛꯊꯩ ꯃꯃꯥꯏ ꯂꯩꯁꯦ ꯆꯥꯎꯃꯟꯅ ꯂꯦꯛꯊꯔꯤꯃꯤꯗ ꯏꯁꯤꯡ ꯍꯩꯔꯖꯥꯅꯤꯗ ꯏꯃꯥ ꯀꯨꯝꯁꯨ ꯕ꯭ꯂꯨ ꯆꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯆꯠꯂꯤꯗ ꯃꯈꯥꯗ ꯆꯠꯂꯕꯣ ꯂꯩ ꯃꯈꯥꯗ ꯂꯩ ꯑꯁꯥ ꯅꯉꯣꯟꯗ ꯕ꯭ꯂꯨ ꯂꯥꯛꯑꯗꯤꯀꯣ ꯑꯟꯖꯂꯤ ꯔꯨꯀ꯭ꯔꯥꯝ ꯒꯨꯔꯗꯤꯞ ꯑꯗꯩ ꯃꯃꯥꯁ ꯑꯗꯩꯗꯤ ꯁꯔꯃꯤꯂꯥꯁꯦ ꯈꯤꯇꯪ ꯇꯧꯕꯤꯌꯨꯕꯀꯣ
ꯆꯦ ꯑꯟꯖꯂꯤ ꯉꯁꯤꯕꯨꯗꯤ ꯆꯦꯅ ꯍꯥꯟꯅ ꯀꯧꯔꯦ ꯑꯟꯖꯨꯅ ꯍꯥꯏꯔꯝꯅꯤ ꯑꯗꯨꯅꯅꯤ ꯍꯩꯇ꯭ꯔꯣ ꯁꯤꯅꯤ ꯅꯪ ꯗꯥꯒꯨꯗꯤꯞ ꯂꯩꯕꯤꯔꯝꯂꯤ ꯍꯥꯏ ꯂꯤꯟꯂꯥꯏꯅ ꯆꯦꯟꯁꯨ ꯌꯦꯟ ꯊꯣꯡꯕ ꯆꯥꯏꯌꯦ ꯆꯦꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯁꯥ ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯃꯃꯥꯁ ꯑꯣꯏꯅꯥꯝ ꯈꯪꯕꯅꯤ ꯑꯣ ꯑꯟꯖꯂꯤꯅ ꯍꯥꯏꯈꯔꯦ ꯃꯃꯥꯁꯇ ꯂꯤꯟꯂꯥꯏ ꯍꯥꯏꯈꯔꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯑꯟꯖꯨ ꯑꯁꯥꯗ ꯕ꯭ꯂꯨ ꯄꯤꯌꯣ ꯍꯥꯏꯔꯦ ꯆꯦ ꯃꯃꯥꯁ ꯄꯤꯈ꯭ꯔꯕꯅꯤ ꯁꯔꯃꯤꯂꯥ ꯍꯦꯜꯂꯣ ꯍꯥꯏꯈꯔꯦ ꯑꯣꯀꯦ ꯑꯟꯖꯂꯤ ꯍꯥꯏꯈꯔꯦ ꯃꯃꯥꯁ ꯅꯨꯃꯤꯗꯥꯡ ꯀꯩ ꯃꯈꯥ ꯄꯥꯊꯔꯛꯑꯝꯕꯅꯣ ꯋꯥꯔꯦ ꯃꯈꯥꯗꯣ ꯑꯝꯇ ꯄꯥꯔꯛꯑꯣ ꯃꯃꯥꯁ ꯅꯨꯃꯤꯗꯥꯡ ꯋꯥꯏꯅꯁꯤꯀꯣ ꯑꯦꯜꯕꯤꯗ ꯁꯔꯃꯤꯂꯥ ꯗꯦꯕꯤꯗꯨꯅ ꯍꯥꯏꯈꯔꯦ ꯔꯤꯟ ꯍꯥꯏ ꯁꯠ ꯊꯝꯃꯣ ꯁꯠ ꯄꯥꯔꯛꯑꯣ ꯑꯟꯖꯂꯤ ꯑꯟꯖꯂꯤꯅꯀꯣ ꯒꯨꯗꯤꯞ ꯑꯟꯖꯨꯅ ꯍꯥꯏꯗꯦꯅꯦ ꯅꯪꯕꯣ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯁꯤ ꯆꯪꯉꯦ ꯑꯟꯖꯨ ꯕ꯭ꯂꯨ ꯗꯦ ꯁꯨꯟ ꯀꯥꯏ ꯑꯁꯥꯃꯤꯁꯀ ꯂꯣꯟꯖꯜꯂꯩꯌꯦ ꯀꯩꯅꯣ ꯑꯩ ꯕ꯭ꯂꯨꯁꯦ ꯀꯩꯅꯣꯗ ꯑꯁꯥꯗ ꯆꯠꯇ꯭ꯔꯕꯣ ꯆꯠꯂꯤ ꯆꯠꯂꯕꯣ ꯑꯩꯒꯤ ꯁꯤꯗꯩ ꯆꯠꯇꯕꯣ ꯅꯥꯀꯟ ꯃꯈꯥꯗ ꯊꯣꯛꯂꯛꯂꯦꯕ ꯊꯣꯛꯂꯛꯑꯅꯤ ꯑꯣ ꯒꯨꯗꯤꯞ ꯅꯪ ꯀꯅꯥꯗ ꯕ꯭ꯂꯨ ꯄꯤꯒꯦ ꯍꯥꯏꯅꯣ ꯀꯩꯅꯣꯗ ꯁꯅꯥꯗ ꯁꯞ ꯇꯧꯒꯦ ꯍꯥꯏꯅꯣ ꯄꯤꯔꯛꯀꯦꯁꯦ ꯌꯦꯡꯉꯣ ꯂꯥꯛꯑꯕ ꯌꯦꯡꯉꯣ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯄꯤꯈ꯭ꯔꯦ ꯑꯁꯥꯅ ꯍꯥꯏꯔꯤꯟ ꯂꯥꯏ ꯑꯩꯅ ꯈꯣꯏꯔꯝꯈꯔꯦ ꯔꯤꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀꯣ ꯆꯦ ꯑꯁꯥ ꯍꯥꯏꯈꯔꯦ ꯑꯁꯥ ꯗꯤꯌꯔ ꯍꯥꯏꯈꯔꯦ ꯆꯦꯅ ꯔꯤꯟ ꯎꯗꯤꯞꯅ ꯈꯣꯏꯔꯝꯈꯔꯦ ꯑꯣꯀꯦ ꯁꯔꯃꯤꯂꯥ ꯍꯥꯏꯔꯦ ꯆꯦꯅ ꯏꯁꯤꯡ ꯄꯤꯔꯛꯑꯦ ꯆꯦꯟꯁꯨ ꯕ꯭ꯂꯨ ꯍꯥꯞꯄꯤꯌꯣ ꯍꯥꯏꯌꯦ ꯑꯁꯥ ꯍꯥꯞꯈ꯭ꯔꯕꯅꯦ ꯇꯥꯒꯨꯗꯤ KMC ꯍꯥꯏꯈꯔꯦ ꯃꯌꯥꯝ ꯒ꯭ꯂꯥꯁ ꯑꯃꯃ ꯄꯥꯏꯌꯣ ꯏꯪꯅꯁꯨ ꯏꯪꯅꯁꯨ ꯅꯤꯅ ꯂꯥꯏ ꯍꯦꯜꯂꯣ ꯍꯥꯏꯔ ꯃꯃꯥꯁ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯈꯔꯦ ꯆꯦꯅ ꯆꯦ ꯑꯟꯖꯂꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯀꯔꯤ ꯃꯄꯥꯗ ꯍꯥꯏꯌꯦ ꯆꯦꯟꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯁꯥꯅ ꯈꯔ ꯑꯟꯖꯂꯤ ꯍꯣꯏꯗ ꯈꯔꯪ ꯁꯞ ꯇꯧꯕꯤꯕ ꯃꯃꯥꯁ ꯍꯥꯏꯈꯔꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯊꯥꯖ ꯁꯞꯄꯣꯔꯠ ꯑꯣꯏꯔꯒꯀꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯋꯥꯔꯤꯕꯨꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄꯦ ꯅꯪ ꯌꯦꯡꯕꯤꯔꯣ ꯅꯪꯒꯤ ꯍꯥꯞꯄꯦ ꯑꯩ ꯌꯦꯡꯅꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯁꯨꯝ ꯌꯦꯡꯅꯁꯦꯕꯀꯣ ꯁꯞ ꯂꯩꯅꯔꯒꯁꯨ ꯚꯤꯗꯤꯑꯣ ꯌꯦꯡꯅꯗ꯭ꯔꯗꯤ ꯀꯥꯟꯅꯗꯦꯕꯀꯣ ꯆꯦꯒꯤ ꯃꯦꯒꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯌꯦꯡꯂꯤꯕ ꯑꯗꯨꯗ ꯃꯥꯗꯣ ꯍꯧꯖꯤꯛ ꯃꯇꯧ ꯇꯝꯃꯤ ꯂꯩ ꯊꯨꯝ ꯌꯩ ꯍꯩꯖꯤꯜꯂꯦ ꯑꯩꯌꯥ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯑꯩꯌꯥ ꯃꯅꯤ ꯌꯥꯝ ꯃꯥꯟꯕꯅꯤꯅꯦ ꯑꯉꯥꯡꯗꯣ ꯃꯅꯤ ꯈꯨꯃꯥꯟ ꯑꯃ ꯇꯧꯕꯅꯤꯅꯦ ꯃꯥꯏꯊꯣꯡꯗꯣ ꯑꯕꯦꯝꯃꯁꯦ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯍꯥꯏꯌꯨꯅꯨ ꯍꯥꯏꯀꯣ ꯑꯩ ꯀ꯭ꯂꯥꯁ 8ꯅꯤ ꯒꯨꯗꯤꯞ ꯑꯩꯉꯣꯟꯗ ꯀꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯈꯔꯦ ꯆꯦ ꯁꯔꯃꯤꯂꯥꯅ ꯕꯤꯆꯤꯛꯅꯒ ꯆꯤꯛꯈꯤꯗꯣꯔꯦ ꯃꯃꯥꯁꯅ ꯔꯤꯟ ꯂꯩꯀꯥꯏꯒꯤꯅꯣ ꯍꯥꯏ ꯃꯈꯥ ꯑꯗꯨꯝ ꯄꯥꯔꯣ ꯆꯥ ꯑꯟꯖꯂꯤꯅ ꯒꯨꯗꯤꯞ ꯀꯔꯤꯝ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯊꯥꯖ ꯑꯃꯗꯤ ꯁꯔꯃꯤꯂꯥ ꯁꯞ ꯇꯧꯖꯈꯔꯦ ꯁꯞ ꯇꯧꯖꯔꯦ ꯑꯟꯖꯂꯤꯗꯁꯨ ꯈꯔ ꯇꯧꯕꯤꯌꯣ ꯑꯁꯥ ꯔꯤꯟ ꯂꯥꯏꯅ ꯑꯟꯖꯂꯤ ꯍꯥꯏꯈꯔꯦ ꯁꯔꯃꯤꯂꯥꯅ ꯅꯨꯡꯁꯤꯊꯣꯏꯕꯤ ꯍꯥꯏꯕ ꯑꯁꯥ ꯕꯦꯛ ꯇꯧꯖꯔꯛꯀꯦ ꯍꯥꯏꯈꯔꯦ ꯑꯁꯥ ꯅꯪ ꯀꯃꯦꯟ ꯑꯃꯃꯝ ꯊꯝꯕꯤꯔꯣ ꯑꯁꯥ ꯆꯦꯅꯦꯜ ꯂꯩꯔꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯕꯦꯛ ꯇꯧꯖꯔꯛꯑꯅꯤꯀꯣ ꯔꯤꯟ ꯍꯦꯜꯂꯣ ꯍꯥꯏꯈꯔꯦ ꯆꯦꯅ ꯀꯩꯅꯣ ꯍꯥꯔꯠꯇ꯭ꯔꯒ ꯕꯦꯟꯗꯤꯁꯀ ꯐꯥꯔꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛꯅ ꯏꯆꯦ ꯇꯈꯦꯜꯒꯤꯗ ꯍꯥꯔꯠꯇꯣ ꯅꯪꯒꯤ ꯍꯥꯔꯠꯇꯣ ꯏꯆꯦꯒꯤ ꯍꯥꯔꯠꯁꯦ ꯃꯆꯨꯝ ꯇꯥꯏ ꯍꯧꯖꯤꯛꯅ ꯑꯩꯒꯤꯁꯦ ꯂꯥꯛꯄꯗꯣ ꯕꯦꯟꯗꯤꯁ ꯐꯥꯔꯒ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣꯁꯦ ꯑꯁꯥꯅ ꯑꯟꯖꯂꯤ ꯍꯥꯏꯈꯔꯦ ꯆꯦ ꯑꯟꯖꯨ ꯑꯩ ꯐꯥꯔꯁꯅꯦ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯄꯤꯒꯦ ꯔꯤꯟ ꯁꯤꯒꯩꯁꯤꯒ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯁꯞ ꯈꯔ ꯇꯧꯕꯤꯔꯝꯃꯣ
ꯑꯗꯣ ꯑꯩꯉꯣꯟꯗ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯌꯨꯇꯨꯕꯔ ꯖꯤꯟꯗꯥꯕꯥꯠ ꯆꯦꯅ ꯍꯥꯏꯈꯔꯦ ꯑꯩꯉꯣꯟꯗ ꯈꯥꯏ ꯂꯩꯔꯦ ꯀꯅꯥꯅꯣ ꯈꯪꯗꯔꯦ ꯃꯥꯅꯗꯤ ꯑꯩ ꯈꯪꯉꯤ ꯑꯩ ꯍꯥꯏꯔ ꯀꯣꯡ ꯉꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯈꯪꯗꯦ ꯒꯨꯗꯤꯞ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗ꯭ꯔꯤ ꯆꯥꯅ ꯑꯁꯥ ꯍꯦꯜꯂꯣ ꯍꯥꯏꯈꯔꯦ ꯎꯝ ꯁꯔꯃꯤꯂꯥꯅ ꯀꯥꯔꯇꯨꯟꯗꯩ ꯍꯧꯗꯣꯡ ꯑꯍꯨꯝꯒ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨ ꯔꯦꯟ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯃꯦꯀꯣ ꯑꯁꯤꯒ ꯂꯩꯔꯤꯡꯁꯦ ꯁꯞ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯩꯅ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯕꯅꯤꯅꯀꯣ ꯑꯩ ꯈꯔ ꯑꯗꯨꯝ ꯊꯨꯀꯠꯂꯒꯅꯦ ꯄꯥꯕ ꯁꯣꯏꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯁꯃꯤꯂꯥ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈ꯭ꯔꯦ ꯑꯁꯥꯅ ꯆꯦꯅ ꯃꯣꯕꯥꯏꯜ ꯌꯦꯡꯈ꯭ꯔꯦ ꯁꯦꯜꯐꯤ ꯀꯥꯞꯄꯩ ꯃꯑꯣꯡꯗꯒ ꯂꯩꯈ꯭ꯔꯦ ꯆꯦꯁꯦ ꯍꯥꯏ ꯒꯨꯗꯤꯞ ꯍꯥꯏꯈ꯭ꯔꯦ ꯑꯁꯥꯅ ꯆꯦ ꯑꯟꯖꯨ ꯌꯥꯔꯦ ꯍꯥꯏꯗꯤ ꯑꯁꯥ ꯀꯩꯅꯣ ꯌꯥꯔꯦꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯣ ꯑꯁꯥ ꯍꯥꯏꯔ ꯒꯨꯗꯤꯅ ꯈꯣꯏꯔꯝꯈ꯭ꯔꯦ ꯆꯦ ꯑꯩ ꯁꯞ ꯇꯧꯖꯒꯦ ꯕ꯭ꯂꯨ ꯄꯤꯕꯤꯔꯛꯑꯣ ꯀꯩꯅꯣꯅꯦ ꯑꯩ ꯍꯧꯖꯤꯛꯇ ꯕ꯭ꯂꯨ ꯍꯥꯞꯈꯤꯕꯗꯣ ꯌꯥꯗ꯭ꯔꯕ ꯌꯦꯡꯉꯨꯅꯦ ꯃꯨꯅꯨ ꯄꯤꯈꯔꯦ ꯀꯅꯥꯗꯅꯣ ꯀꯩꯅꯣꯗ ꯑꯩꯒꯤ ꯁꯤꯁꯦ ꯃꯈꯥꯗ ꯄꯤꯔꯁꯨ ꯎꯗꯕꯁꯤꯅꯅꯦ ꯀꯅꯥꯗ ꯄꯤꯅꯣ ꯔꯤꯅꯦꯔꯣ ꯄꯤꯈꯔꯦꯗ ꯌꯥꯔꯕ ꯌꯥꯔꯦ ꯁꯤꯁꯦ ꯃꯃꯥꯡꯒꯤꯅꯤ ꯑꯣ ꯑꯣ ꯑꯩꯒꯤꯁꯤꯒꯗꯤ ꯍꯥꯟꯅꯒꯤꯗꯣ ꯊꯣꯛ ꯂꯩꯔꯝꯃꯤ ꯈꯪꯉꯝꯗ꯭ꯔꯦꯅꯦ ꯑꯩ ꯂꯦꯡꯒꯅꯨꯅꯦ ꯅꯪꯕꯣ ꯑꯩ ꯑꯇꯣꯞꯄꯗ ꯌꯦꯡꯒꯦ ꯑꯁꯤꯒꯤꯁꯦ ꯑꯩꯁꯦ ꯍꯥꯟꯅꯒꯤꯁꯦ ꯑꯗꯨꯝ ꯄꯥ ꯂꯩꯔꯕ ꯈꯪꯗꯦ ꯍꯥꯟꯅꯩꯗꯨꯏ ꯄꯥꯔꯛꯇꯨ ꯅꯠꯇ꯭ꯔꯣ ꯑꯝꯇꯪ ꯁꯨꯝ ꯂꯩꯖꯟꯒꯦ ꯑꯩ ꯉꯁꯥꯏ ꯄꯥꯒꯤꯗꯣ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯆꯤꯆꯦꯒꯤ ꯅꯝꯕꯔ ꯄꯥꯝꯃꯦ ꯑꯣ ꯄ꯭ꯔꯤꯌꯥ ꯑꯩ ꯀꯩꯅꯣꯗꯩ ꯄꯤꯒꯦ ꯅꯪ ꯑꯩꯒ ꯀꯩꯅꯣ ꯂꯩ ꯅꯠꯇ꯭ꯔꯣ ꯐꯦꯁꯕꯨꯛꯇ ꯑꯗꯨꯒ ꯄꯤꯒꯦꯀꯣ ꯉꯥ ꯊꯣꯡꯉꯤ ꯑꯁꯥ ꯍꯥꯏꯈꯔꯦ ꯊꯥꯖꯅ ꯗꯥ ꯒꯨꯗꯤꯞ ꯀꯩꯅꯣ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯑꯩ ꯄꯥꯕ ꯊꯣꯛꯇ꯭ꯔꯦꯅꯦ ꯑꯩꯁꯤꯕꯨ ꯁꯣꯟꯗ ꯌꯦꯡꯒꯦ ꯀꯥꯏꯅꯣ ꯃꯈꯥꯗ ꯂꯩ ꯄꯥꯊꯔꯧꯅꯦ ꯑꯩꯅ ꯄꯥꯗꯕꯗꯨꯗ ꯄꯥꯊꯔꯛ ꯑꯩ ꯁꯤꯟꯗꯒꯤ ꯁꯣꯟꯗ ꯑꯃꯨꯛ ꯄꯥꯕꯁꯤꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯀꯥꯏ ꯋꯥꯏꯗꯒꯤ ꯄꯥꯈ꯭ꯔꯕ ꯒꯨꯗꯤꯞꯁꯤꯡ ꯑꯕꯦꯝꯃ ꯑꯩꯉꯣꯟꯗ ꯀꯥꯏꯗ ꯄꯥꯗꯕ ꯀꯀꯥ ꯀꯧꯔꯛꯑꯣꯗꯅ ꯑꯣ ꯀꯀꯥ ꯍꯥꯏꯅ ꯀꯧꯀꯣ ꯑꯣ ꯀꯀꯥ ꯌꯦꯡꯒꯦ ꯆꯦꯒꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛ ꯊꯥꯖ ꯅꯪꯒꯤꯁꯨ ꯑꯩ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯦꯡꯉꯛꯑꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯅꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅꯦ ꯀꯥꯟꯅꯗꯦ ꯍꯥꯏꯕ ꯁꯞ ꯂꯩꯔꯁꯨ ꯊꯥꯖ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯈꯔꯦ ꯑꯁꯥꯅ ꯗꯥ ꯒꯨꯗꯤꯞ ꯀꯩꯅꯣ ꯑꯩꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯩ ꯁꯤ ꯃꯈꯥꯒꯤꯁꯦ ꯀꯩꯅꯣ ꯈꯪꯉꯝꯗ꯭ꯔꯦ ꯗꯤꯅꯤꯡ ꯂꯦꯀꯣ ꯍꯥꯏꯌꯦ ꯁꯤꯅꯤꯡ ꯂꯦꯀꯣ ꯍꯥꯏꯔ ꯈꯪꯗꯦ ꯉꯥ ꯊꯣꯡꯉꯤ ꯑꯁꯥ ꯍꯥꯏꯁꯦ ꯁꯃꯤꯅꯥꯅ ꯃꯈꯨꯠꯁꯦ ꯍꯥꯏ ꯍꯥꯏꯔ ꯕꯥꯏ ꯕꯥꯏ ꯍꯥꯏꯔ ꯑꯃ ꯇꯧꯈ꯭ꯔꯦ ꯆꯦꯒꯤ ꯅꯝꯕꯔ ꯄꯥꯝꯃꯤ ꯍꯥꯏꯈꯔꯦꯀꯣ ꯊꯥꯖ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯁꯃꯤꯂꯥ ꯆꯦꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯊꯥꯖ ꯍꯥꯏ ꯍꯥꯏꯈꯔꯦ ꯔꯤꯅꯥ ꯑꯟꯖꯂꯤ ꯁꯞ ꯇꯧꯖꯔꯦ ꯍꯥꯏ ꯑꯁꯥꯅ ꯑꯟꯖꯂꯤ ꯑꯁꯥꯅ ꯁꯞ ꯇꯧꯔꯦ ꯂꯥꯕ ꯌꯦꯡꯕꯤꯌꯣ ꯑꯟꯖꯂꯤ ꯉꯥ ꯆꯥꯏ ꯍꯥꯏꯔꯦ ꯊꯥꯖꯅ ꯑꯟꯖꯂꯤ ꯁꯞ ꯇꯧꯔꯝꯃꯨꯀꯣ ꯊꯥꯖ ꯑꯗꯨ ꯑꯟꯖꯂꯤ ꯂꯨꯀ꯭ꯔꯥꯝꯁꯦ ꯃꯥ ꯃꯣꯅꯣ ꯑꯣꯏꯈꯤꯕꯇ ꯉꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕꯇ ꯉꯥꯏꯕꯅꯤ ꯅꯪ ꯍꯥꯟꯅ ꯆꯪꯉ ꯇꯧꯁꯜꯂꯣ ꯃꯥ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯅꯪ ꯍꯥꯟꯅ ꯑꯁꯨꯝ ꯇꯧꯁꯜꯂꯣꯕꯀꯣ ꯃꯥꯁ ꯑꯣꯟ ꯃꯊꯛꯇ ꯍꯥꯏ ꯑꯃꯨꯛ ꯍꯥꯏꯈꯔꯦ ꯌꯦꯡꯍꯜꯂꯛꯀꯦ ꯊꯥꯖꯅ ꯌꯦꯡꯉꯨꯅꯦ ꯂꯥꯏ ꯍꯥꯏꯈꯔꯦ ꯂꯥꯏ ꯄ꯭ꯂꯤꯖ ꯍꯥꯏꯔꯦ ꯒꯨꯗꯤꯞꯅ ꯑꯁꯥ ꯀꯣꯃꯦꯟꯗꯤ ꯂꯥꯛꯇꯦ ꯍꯥꯏꯈꯔꯦ ꯆꯦ ꯊꯦꯡꯀ꯭ꯌꯨ ꯇꯧꯖꯔꯒꯦ ꯔꯤꯟ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯧꯔꯝꯃꯣꯀꯣ ꯊꯥꯖ ꯁꯞ ꯀꯣꯃꯦꯟ ꯊꯝꯕꯤꯔꯒ ꯔꯤꯇꯟ
ꯇꯧꯖꯔꯛꯀꯦ ꯊꯥꯖ ꯅꯪ ꯀꯔꯤ ꯃꯉꯣꯟꯗ ꯁꯞ ꯇꯧꯔꯝꯕꯗꯤꯀꯣ ꯑꯟꯖꯂꯤꯗ ꯖꯍꯥꯃꯤꯗꯁꯨ ꯅꯪ ꯁꯞ ꯇꯧꯕ ꯇꯥꯔꯗꯤ ꯀꯣꯃꯦꯟꯁꯦ ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯃꯣꯏꯅ ꯀꯃꯦꯟ ꯇꯧꯕ꯭ꯔꯥ ꯔꯤꯇꯔꯟ ꯍꯟꯕꯗ ꯅꯨꯡꯉꯥꯏꯗꯅꯀꯣ ꯅꯠꯇꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯟꯖꯂꯤ ꯄꯤꯖꯔꯛꯀꯦ ꯍꯥꯏꯈ꯭ꯔꯦ ꯁꯥꯅ ꯅꯤꯟꯂꯥꯏ ꯍꯥꯏꯔꯛꯑꯣ ꯕꯥ ꯄ꯭ꯂꯤꯁ ꯑꯩ ꯒꯨꯗꯤꯞꯅ ꯅꯤꯟꯂꯥꯏ ꯑꯩꯉꯣꯟꯗꯁꯨ ꯁꯞ ꯇꯧꯕꯤꯔꯛꯎ ꯍꯥꯏꯔꯦ ꯑꯟꯖꯂꯤ ꯁꯞ ꯇꯧꯖꯔꯦ ꯍꯥꯏꯈꯔꯦ ꯔꯤꯟ ꯃꯃꯥꯁ ꯀꯤꯠꯆꯟ ꯑꯣꯏꯅꯥꯝꯁꯨ ꯂꯥꯛꯑꯦ ꯑꯗꯨ ꯑꯣꯏꯅꯥꯝ ꯃꯌꯥꯝꯁꯦ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯁꯤꯒ ꯂꯩꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯆꯦꯅꯦꯜ ꯂꯩꯕꯅꯤꯅꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯝꯇ ꯇꯧꯕꯤꯌꯨꯀꯣ ꯑꯟꯖꯨ ꯇꯤꯚꯤꯗꯒꯤ ꯈꯥꯏꯔꯛꯂꯤꯅꯤ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯣ ꯑꯗꯨꯗꯤ ꯅꯪ ꯈꯪꯕ ꯃꯤ ꯑꯣꯏꯔꯝꯃꯅꯤ ꯒꯨꯗꯤꯞ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯈꯔꯦ ꯑꯣꯏꯅꯥꯝꯅ ꯇꯥꯔꯤꯕꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯦ ꯒꯨꯗꯤꯞꯅ ꯃꯃꯥ ꯁꯞ ꯍꯥꯏꯈꯔꯦ ꯅꯤꯟꯂꯥꯏ ꯍꯥꯏꯈꯔꯦ ꯔꯤꯟ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯇꯧꯕ ꯃꯇꯝꯗ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯣ ꯑꯩꯁꯨ ꯑꯗꯨꯝ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦꯀꯣ ꯕꯦꯝꯃ ꯀꯀꯥꯒꯤ ꯕ꯭ꯂꯨ ꯂꯧꯔꯣ ꯍꯥꯏꯈ꯭ꯔꯦ ꯕ꯭ꯂꯨ ꯂꯧꯔꯣ ꯍꯥꯏꯔꯃꯤ ꯆꯦꯜꯂꯒꯦ ꯍꯥꯏꯔꯝꯅꯤꯁꯦ ꯆꯠꯂꯒꯦ ꯍꯥꯏꯅꯦꯕ ꯁꯞ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯈꯔꯦ ꯒꯨꯗꯤꯞ ꯀꯔꯤꯒꯤ ꯍꯥꯏꯈꯔꯦ ꯑꯣꯏꯅꯥꯝꯅ ꯁꯨꯁꯤꯂꯥ ꯍꯥꯏꯈꯔꯦ ꯑꯁꯥꯅ ꯊꯦꯡꯀ꯭ꯌꯨ ꯔꯤꯟ ꯍꯥꯏꯈꯔꯦ ꯃꯃꯥꯁꯅ ꯔꯤꯟ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯁꯨꯁꯤꯂꯥ ꯍꯜꯂꯣ ꯍꯥꯏꯈꯔꯦ ꯔꯤꯟꯅ ꯀꯔꯤ ꯊꯥꯖ ꯃꯥꯟꯕꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯈꯔꯦ ꯑꯗꯨ ꯁꯤꯅꯤ ꯍꯦ ꯕ꯭ꯂꯨ ꯄꯤꯔꯧ ꯍꯥꯏ ꯏꯁꯦꯔꯥ ꯅꯪ ꯉꯁꯥꯏꯗ ꯀꯥꯏ ꯃꯥꯡꯉꯨ ꯑꯣꯏꯅꯥꯝ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯣ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯣ ꯅꯪꯒꯤꯗ ꯑꯩ ꯇꯧꯕ꯭ꯔꯕ ꯍꯧꯅꯨ ꯑꯟꯖꯂꯤ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯥꯏꯖꯔꯤ ꯑꯁꯥꯅ ꯔꯤꯟ ꯑꯩ 24 hours ꯃꯇꯨꯡꯗ ꯍꯜꯂꯛꯀꯦ ꯔꯤꯟ ꯍꯥꯏꯈꯔꯦ ꯃꯃꯥꯁꯅ ꯗꯥ ꯒꯨꯗꯤꯞ ꯑꯩ ꯉꯥ ꯆꯥꯏ ꯍꯥꯏꯈꯔꯦ ꯔꯤꯟꯅ ꯑꯁꯥ ꯍꯦꯜꯂꯣ ꯍꯥꯏꯈꯔꯦ ꯁꯨꯁꯤꯂꯥꯅ ꯑꯣꯏꯅꯥꯝ ꯅꯉꯣꯟꯗ ꯀꯩꯅꯣ ꯄꯤꯈ꯭ꯔꯕꯅꯤ ꯕ꯭ꯂꯨ ꯏꯆꯦ ꯇꯈꯦꯜꯁꯨ ꯂꯥꯏꯚ ꯂꯥꯛꯈ꯭ꯔꯦ ꯃꯥ ꯑꯩꯉꯣꯟꯗ ꯑꯣꯟ ꯆꯥꯛꯆꯥꯔꯤ ꯍꯥꯏꯔꯒ ꯃꯥ ꯂꯥꯏꯚ ꯂꯥꯛꯏꯅꯦ ꯔꯤꯟ ꯂꯥꯏ ꯍꯥꯏꯔꯛꯎꯗ ꯍꯥꯏꯔꯤꯟ ꯑꯩꯒꯤ ꯆꯦꯅꯦꯜ ꯔꯤꯟꯒꯤ ꯆꯦꯅꯦꯜ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯦ ꯇꯥꯔꯤꯕꯣ ꯅꯪꯅ ꯇꯥꯕꯤꯗ꯭ꯔꯕꯒꯤ ꯍꯥꯏꯌꯦ ꯑꯣꯏꯅꯥꯝ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯈꯥꯏꯈꯔꯦ ꯑꯗꯣ ꯒꯨꯗꯤꯞꯁꯦ ꯗꯥ ꯒꯨꯗꯤꯞ ꯑꯩꯅꯤꯀꯣ ꯍꯥꯏꯈ꯭ꯔꯦ ꯑꯣꯏꯅꯥꯝꯗ꯭ꯔꯣ ꯔꯤꯟꯗ꯭ꯔꯣ ꯈꯪꯗ꯭ꯔꯦꯅꯦ ꯈꯥꯏꯔꯤꯁꯤꯕꯣ ꯒꯨꯗꯤꯞꯀꯤꯁꯦ ꯈꯪꯗ꯭ꯔꯦ ꯔꯤꯟ ꯑꯩ ꯍꯥꯏꯔꯛꯎꯗ ꯇꯥꯔꯤꯌꯦ ꯍꯥꯏ ꯔꯤꯟ ꯂꯥꯏ ꯍꯥꯏꯔꯛꯑꯣꯕꯁꯦ ꯍꯥꯏ ꯁꯨꯁꯤꯂꯥ ꯒꯨꯗꯤꯞꯀꯤ ꯁꯥꯏꯔꯣ ꯅꯪꯕꯣ ꯍꯥꯏꯌꯦ ꯅꯠꯇꯦ ꯑꯁꯥ ꯅꯠꯇꯦ ꯇꯥꯔꯤꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯍꯥꯏ ꯁꯨꯁꯤꯂꯥ ꯁꯞ ꯇꯧꯖꯔꯦ ꯍꯥꯏ ꯑꯁꯥ ꯏꯀꯥꯏ ꯍꯦ ꯑꯗꯨꯃ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏ ꯑꯣꯏꯅꯥꯝꯅ ꯑꯁꯥ ꯍꯥꯏ ꯒꯨꯗꯤꯞꯅ ꯁꯕꯖꯤꯅꯤ ꯉꯁꯤꯗꯤ ꯒꯨꯗꯤꯞ ꯑꯣꯟ ꯍꯥꯏ ꯑꯟꯖꯂꯤꯅ ꯁꯨꯁꯤꯂꯥ ꯁꯞ ꯍꯥꯏꯔꯦ ꯗꯟ ꯍꯥꯏꯅꯦꯕ ꯁꯨꯁꯤꯂꯥ ꯒꯨꯗꯤꯞꯅ ꯇꯥꯔꯤꯕꯣ ꯍꯥꯏꯕꯁꯤꯗ ꯍꯥꯏꯕꯅꯤ ꯁꯥꯎꯅꯨꯀꯣ ꯍꯥꯏ ꯑꯁꯥꯅ ꯇꯥꯔꯤꯕꯣ ꯁꯥꯎꯗꯦꯀꯣ ꯍꯥꯏ ꯁꯨꯁꯤꯂꯥ ꯀꯥꯏꯗꯒꯤ ꯑꯣꯏꯒꯦ ꯍꯥꯏ ꯔꯤꯟꯅ ꯑꯁꯥ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯀꯅꯥꯅꯣ ꯂꯥꯛꯏꯁꯦ ꯃꯃꯥ ꯑꯣꯟꯖꯨ ꯍꯥꯏꯁꯦ ꯀꯩꯅꯣ ꯁꯦ ꯃꯥꯏ ꯃꯃꯤꯡꯁꯦ ꯑꯩ ꯀꯩ ꯍꯥꯏ ꯄꯥꯗꯣꯏꯅꯣ ꯁꯤꯕꯨ ꯀꯅꯥꯁꯦ ꯁꯦ ꯃꯃꯥ ꯑꯟꯖꯨ ꯍꯥꯏ ꯍꯦꯜꯂꯣ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯐꯪꯉꯦꯅꯦ ꯁꯦ ꯃꯃꯥ ꯑꯟꯖꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ ꯃꯁꯤ ꯀꯩꯅꯣ ꯇꯧꯔꯤꯔꯥ ꯑꯩꯉꯣꯟꯗꯁꯨ ꯁꯞ ꯇꯧꯕꯤꯔꯛꯎꯗꯅ ꯍꯥꯏ ꯒꯨꯗꯤꯞꯇꯁꯨ ꯈꯔ ꯇꯧꯕꯤꯌꯣ ꯔꯤꯟ ꯒꯨꯗꯤꯞ ꯍꯥꯏꯔ ꯃꯃꯥꯏ ꯀꯨꯞꯁꯟꯈꯔꯦ ꯑꯁꯥꯅ ꯔꯤꯟ ꯑꯩ ꯀꯁꯥꯔꯗꯩꯅꯤ ꯍꯥꯏ
ꯃꯅꯨꯡꯗ ꯄꯥꯔꯣ ꯈꯅꯥꯎꯒ ꯀꯥꯏꯗꯅꯣ ꯀꯪꯉꯦ ꯑꯩ ꯀꯥꯏꯗꯅꯣ ꯏꯁꯤꯡꯒ ꯊꯛꯎꯒꯦ ꯀꯩꯅꯣ ꯑꯩ ꯀꯁꯥꯔꯗꯩꯅꯤ ꯁꯤꯒꯩ ꯄꯥꯊꯔꯣ ꯑꯗꯨꯝ ꯔꯣꯖꯤ ꯂꯥꯏꯛ ꯑꯅꯤꯒ ꯎꯠꯂꯦ ꯊꯝꯁꯞ ꯎꯝ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯎꯝ ꯍꯥꯏ ꯅꯦꯚꯔ ꯎꯝ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯅꯦꯚꯔ ꯇ꯭ꯔꯁ ꯑꯥꯏ ꯋꯤꯜ ꯇ꯭ꯔꯁ ꯌꯨ ꯎꯝ ꯒꯨꯗꯤꯞ ꯑꯩ ꯁꯤꯡ ꯏꯁꯤꯡ ꯊꯛꯎꯒꯦ ꯔꯦꯟꯂꯥꯏ ꯑꯩꯗꯤ ꯏꯁꯤꯡꯗꯣ ꯄꯨꯔꯛꯇ꯭ꯔꯦ ꯑꯩꯅ ꯁꯤꯗ ꯍꯣꯖꯥꯏꯒꯤ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯍꯥꯏ ꯔꯣꯖꯤ ꯍꯥꯏꯈꯔꯦ ꯆꯥꯅ ꯑꯣꯟ ꯍꯥꯏꯈꯔꯦ ꯔꯤꯟꯂꯥꯏꯗ ꯒꯨꯗꯤꯞ ꯑꯩ ꯗꯗꯥ ꯁꯞ ꯇꯧꯖꯔꯦꯀꯣ ꯃꯆꯤꯟ ꯄꯩꯈꯔꯦ ꯔꯣꯖꯤꯅ ꯍꯦꯜꯂꯣ ꯑꯁꯥ ꯈꯔ ꯃꯌꯥꯝ ꯂꯩꯅꯤ ꯁꯠ 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 ꯁꯨꯁꯤꯂꯥ ꯄꯥꯊꯔꯒ ꯆꯠꯂꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯑꯩ ꯍꯣꯖꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯗ꯭ꯔꯥ ꯎꯝ ꯑꯣꯖꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯎꯝ ꯅꯨꯡꯁꯤꯖꯩꯌꯦ ꯅꯨꯡꯁꯤꯖꯩꯌꯦ ꯍꯥꯏꯕ ꯔꯤꯟꯂꯥ ꯁꯨꯁꯤꯂꯥ ꯑꯣ ꯍꯥꯏꯔꯒ ꯊꯝꯖꯄꯤꯈꯔꯦ ꯊꯥꯖꯕ꯭ꯂꯣ ꯀꯁꯥꯔ ꯀꯥꯒꯤꯅꯣ ꯆꯦ ꯁꯨꯁꯤꯂꯥ ꯅꯦꯚꯔ ꯇ꯭ꯔꯁ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯅꯣ ꯑꯥꯏ ꯀꯦꯟ ꯅꯣꯠ ꯇ꯭ꯔꯁ ꯑꯦꯅꯤꯕꯣꯗꯤ ꯅꯦꯚꯔ ꯇ꯭ꯔꯁ ꯑꯁꯥ ꯈꯨꯔꯝꯒ ꯑꯗꯨ ꯅꯆꯥ ꯅꯨꯄꯥ ꯐꯪꯉꯦ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯐꯪꯉꯦ ꯑꯟꯖꯂꯤ ꯑꯗꯨꯝ ꯄꯥꯊꯔꯛꯑꯣ ꯁꯠ 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 ꯑꯩꯁꯨ ꯀꯤꯖꯩꯌꯦ ꯍꯥꯏꯈꯔꯦ ꯏꯕꯣꯍꯜꯅ ꯏꯕꯣꯍꯜ ꯑꯩꯒꯤ ꯂꯥꯏꯐꯇ ꯂꯥꯛꯄꯤꯕꯒꯤ ꯌꯥꯝ ꯅꯣꯛꯆꯔꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯥꯔꯥꯎꯗꯣ ꯃꯈꯥꯗ ꯑꯗꯨꯝ ꯄꯥꯊꯔ ꯆꯠꯂꯣ ꯑꯃꯨꯛꯀ ꯉꯁꯥꯏ ꯄꯥꯍꯧꯗꯔꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯅ ꯅꯦꯚꯔ ꯇ꯭ꯔꯁ ꯁꯞꯄꯣꯔꯠ ꯃꯤ ꯑꯥꯏ ꯋꯤꯜ ꯇ꯭ꯔꯁ ꯌꯨ ꯍꯥꯏꯈꯔꯦ ꯄꯥꯕ ꯃꯈꯥꯗ ꯁꯠ 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 ꯇꯧꯔ ꯆꯠꯂꯣ ꯄꯥꯔꯛꯑꯣ ꯏꯕꯣꯍꯜ ꯁꯤꯡꯍꯥ 24 ꯂꯥꯏꯛ ꯎꯠꯂꯤ ꯃꯥꯜꯂꯦ 24 ꯂꯥꯏꯛ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯏꯕꯣꯍꯜ ꯑꯣꯏꯅꯥꯝ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯈꯔꯦ ꯎꯝ ꯑꯁꯥ ꯂꯥꯏꯁ꯭ꯔꯝꯗ ꯏꯕꯣꯍꯜ ꯍꯥꯏꯈꯔꯦ ꯑꯗꯩ ꯈꯨꯔꯝꯈꯔꯦ ꯎꯝ ꯅꯦꯚꯔ ꯇ꯭ꯔꯁ ꯎꯝ ꯑꯁꯥ ꯋꯦꯜꯀꯝ ꯏꯔꯣꯜꯂꯦ ꯏꯔꯣꯜꯂꯦ ꯍꯥꯎꯔꯅꯤ ꯀꯔꯤ ꯃꯥꯟꯕꯤ ꯅꯣꯏꯒꯤꯗꯤ ꯑꯁꯤ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯅꯈꯣ ꯄꯥꯊꯔꯣ ꯊꯥꯖ ꯄꯥꯊꯔꯣ ꯇꯦꯝ ꯇꯝ 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 ꯎꯝ ꯏꯕꯣꯍꯜ ꯑꯁꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯝ ꯍꯪꯈꯔꯦ ꯔꯤꯟꯂꯥꯏꯗ ꯀꯩꯅꯣ ꯁꯤ ꯄꯥꯕ ꯊꯣꯛꯇ꯭ꯔꯦ ꯀꯔꯤ ꯑꯩ ꯈꯪꯗ꯭ꯔꯦꯕꯣ ꯁꯤ ꯑꯁꯥ ꯑꯥꯔꯤꯟ ꯀꯩꯒꯤ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯝ ꯃꯈꯥ ꯄꯠꯊꯔꯣ ꯏꯕꯣꯍꯜ ꯇꯝ ꯇꯝ ꯁꯤꯡ ꯇꯝ ꯉꯁꯤ ꯈꯤꯇꯪ ꯁꯥꯡꯉꯦ ꯂꯥꯏꯐꯁꯨ ꯊꯥꯕ ꯁꯪꯖꯗꯔꯦ ꯑꯩ ꯍꯥꯏꯔꯦ ꯗ ꯏꯕꯣꯍꯜ ꯅꯨꯡꯉꯥꯏꯌꯦ ꯗꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯦꯚꯔ ꯇ꯭ꯔꯁ ꯁꯨꯁꯤꯂꯥ ꯏꯐ ꯌꯨ ꯋꯥꯟ ꯇꯨ ꯁꯞꯄꯣꯔꯠ ꯌꯨ ꯄ꯭ꯂꯤꯖ ꯗꯣꯟ ꯇ꯭ꯔꯁ ꯃꯤ ꯒꯨꯔꯗꯤꯞ ꯔꯤꯟꯂꯥꯏ ꯍꯥꯏꯔꯛꯎꯗ ꯅꯪꯕꯨ ꯏꯕꯣꯍꯜꯁꯤꯡꯍ ꯒꯨꯔꯗꯤꯞ ꯅꯨꯡꯁꯤꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯗꯣꯏ ꯑꯣꯏꯔꯝꯒꯅꯤ ꯃꯥꯁ ꯏꯕ ꯅꯨꯡꯁꯤ ꯁꯣꯏꯕ ꯑꯣꯏꯔꯝꯒꯅꯤ ꯑꯣ ꯑꯟꯖꯂꯤꯅ ꯏꯕꯣꯍꯜ ꯍꯥꯏꯔꯦ ꯀꯣꯃꯦꯟ ꯁꯠ ꯁꯠ ꯉꯁꯤ ꯍꯥꯏꯈꯔꯦ ꯏꯕꯣꯍꯜꯅ ꯏꯕꯣꯍꯜ ꯑꯟꯖꯂꯤ ꯇꯝ ꯎꯝ ꯑꯁꯥ ꯅꯦꯚꯔ ꯌꯦꯟ ꯆꯥꯏ ꯍꯤꯔꯣ ꯃꯥꯟꯕ ꯆꯥꯅ ꯏꯕꯣꯍꯜ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯔꯤꯟꯂꯥꯏꯗ ꯏꯕꯣꯍꯜ ꯍꯥꯏ ꯏꯕꯣꯍꯜ ꯀꯨꯏꯔꯦꯍꯦ ꯑꯟꯖꯂꯤ ꯎꯅꯗꯅ ꯑꯟꯖꯂꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯏꯕꯣꯍꯜ ꯁꯤꯡꯍꯥ ꯔꯤꯟꯂꯥꯏ ꯀꯣꯟ ꯆꯥꯅ ꯏꯕꯣꯍꯜ ꯅꯨꯡꯉꯥꯏꯔꯤ ꯏꯕꯣꯍꯜꯗꯤ ꯏꯕꯣꯍꯜꯁꯤꯡꯍꯥ
ꯀꯩꯅꯣ ꯏꯁꯦ ꯑꯂꯨ ꯁꯣꯛ ꯑꯥꯂꯨ ꯑꯂꯨ ꯁꯣꯛ ꯁꯣꯛ ꯆꯥꯏ ꯆꯥꯏ ꯍꯥꯏꯕ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯅꯦꯚꯔ ꯅꯪꯗꯤ ꯌꯥꯝ ꯏꯪꯂꯤꯁ ꯌꯥꯝ ꯇꯧꯔꯦꯗ ꯇꯧꯔꯦꯗ ꯎꯝ ꯁꯤꯗꯤ ꯀꯩꯀꯧꯅꯤ ꯑꯗꯨꯝ ꯆꯥ ꯍꯥꯏꯌꯣ ꯑꯣꯏꯅꯥꯝꯁꯤꯁꯨ ꯆꯥ ꯑꯣꯏꯅꯥꯝ ꯎꯝ ꯅꯦꯚꯔ ꯇ꯭ꯔꯁ ꯄ꯭ꯂꯤꯖ ꯁꯞꯄꯣꯔꯠ ꯃꯤ ꯐꯥꯔꯁ ꯑꯗꯔꯋꯥꯏꯁ ꯏꯕꯣꯍꯜꯁꯤꯡꯍ ꯀꯣꯃꯦꯟ ꯁꯥꯡꯅ ꯏꯔꯛꯑꯣ ꯍꯧꯔꯦ ꯑꯟꯖꯨ ꯏꯕꯣꯍꯜꯁꯤꯡ ꯑꯣꯏꯅꯥꯝ ꯍꯥꯏꯔ ꯃꯥꯏꯛ ꯄꯥꯜꯂꯒ ꯖꯒꯣꯏ ꯁꯥꯈꯔꯦ ꯆꯥ ꯑꯣꯏꯅꯥꯝꯅ ꯑꯁꯥ ꯅꯦꯕꯔꯁꯦ ꯀꯅꯥꯅꯣ ꯔꯤꯟꯂꯥ ꯏꯆꯦ ꯑꯟꯖꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯔꯛꯑꯣ ꯇꯜꯂꯤꯅꯦ ꯏꯕꯣꯍꯜꯁꯤꯡꯍ ꯑꯣꯏꯅꯥꯝ ꯊꯥꯕꯜ ꯆꯣꯡꯁꯤꯔꯣ ꯈꯟꯒꯔꯦ ꯈꯜꯂꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯑꯣ ꯏꯕꯣꯍꯜ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯕꯣꯍꯜ ꯀꯔꯤꯅꯣ ꯑꯣꯏꯅꯥꯝ ꯉꯁꯤ ꯏꯪꯂꯤꯁ ꯗꯦꯔꯣ ꯈꯟꯒꯔꯦ ꯑꯃꯨꯛ ꯎꯝ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯁꯨꯁꯤꯂꯥ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯌꯦ ꯈꯪꯗꯤꯌꯦ ꯎꯝ ꯆꯥ ꯑꯣꯏꯅꯥꯝ ꯑꯟꯖꯨ ꯅꯨꯡꯁꯤꯕꯤ ꯀꯣꯃꯦꯟꯗꯣ ꯅꯪ ꯄꯥꯔꯧ ꯑꯩꯅ ꯉꯁꯥꯏ ꯄꯥꯔꯤꯉꯩꯗꯅ ꯅꯪꯅ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯈꯅꯥꯎ ꯀꯪꯉꯦ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯗ ꯉꯥꯏꯍꯥꯛ ꯄꯥꯍꯟꯕꯅꯦ ꯑꯣꯏꯅꯥꯝ ꯅꯦꯚꯔ ꯇ꯭ꯔꯁ ꯑꯁꯥ ꯄꯣꯔꯤꯛꯅꯔꯅꯤ ꯃꯌꯥꯝ ꯃ꯭ꯌꯥꯟꯃꯥꯔꯗꯩꯅꯦꯕ ꯎꯝ ꯏꯕꯣꯍꯜ ꯑꯣꯏꯅꯥꯝ ꯍꯤꯡꯅ ꯂꯩꯌꯨ ꯁꯤꯗ ꯁꯤꯅ ꯂꯩꯕ ꯌꯥꯗꯦꯀꯣ ꯍꯥꯏꯕ ꯁꯨꯁꯤꯂꯥ ꯅꯣ 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 ꯍꯥꯏꯔꯦ ꯑꯣꯔꯦꯅ ꯍꯥꯏꯔꯦ ꯏꯕꯣꯜꯅ ꯔꯤꯅꯥ ꯎꯝ ꯆꯥ ꯑꯣꯏꯅꯥꯝ ꯏꯕꯣꯍꯜ ꯉꯁꯤꯁꯦ ꯁꯟꯗꯦꯅꯤ ꯑꯗꯨꯅꯅꯤ ꯎꯝ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯅꯦꯕꯔ ꯑꯗꯨꯏꯗꯤ ꯀꯔꯤ ꯀꯤꯔꯦꯗ ꯍꯥꯏꯕ ꯃꯆꯤꯟ ꯈꯨꯝꯃ ꯅꯣꯛꯈꯔꯦ ꯏꯕꯣꯍꯜ ꯑꯌꯥ ꯀꯩ ꯍꯥꯏꯅꯣ ꯁꯤ ꯑꯃꯨꯛꯅ ꯀꯩꯅꯣ ꯄꯊꯔꯧꯅꯦ ꯑꯗꯨꯝ ꯀꯥꯏꯅꯣ ꯐꯣꯂꯤꯒꯥꯎ ꯇꯥꯔꯕꯣ ꯑꯟꯖꯨ ꯐꯣꯂꯤꯒꯥꯎ ꯇꯥꯔꯕꯣ ꯑꯟꯖꯨ ꯐꯣꯂꯤꯒꯥꯎ ꯆꯠꯂꯨꯔꯣ ꯕꯣꯜ ꯅꯪ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯆꯠꯂꯨꯔꯕꯣ ꯍꯥꯏꯔꯣ ꯆꯠꯂꯨꯔꯕꯣ ꯍꯥꯏ ꯃꯥꯅꯦ ꯑꯟꯖꯂꯤ ꯑꯣꯟ ꯑꯣꯏꯅꯥꯝ ꯉꯁꯤꯁꯤ ꯁꯟꯗꯦꯁꯦ ꯁꯨꯇꯤꯅꯤ ꯍꯥꯏꯕ ꯉꯁꯤꯅ ꯍꯦꯟꯅ ꯊꯕꯛ ꯈꯜꯂꯨꯔꯦ ꯑꯩ ꯍꯥꯏ ꯑꯩ ꯕ꯭ꯂꯨ ꯂꯩꯇꯦ ꯍꯥꯏꯈꯔꯦ ꯕꯜꯂꯨ ꯍꯥꯏꯈꯔꯦ ꯕ꯭ꯂꯨ ꯍꯥꯏꯅꯦꯕ ꯑꯗꯣ ꯃꯥ ꯏꯕ ꯁꯣꯏꯔꯛꯏꯅꯦ ꯅꯦꯚꯔ ꯇ꯭ꯔꯁ ꯑꯁꯥ ꯀꯤꯅꯨꯗ ꯍꯤꯔꯣꯏꯟ ꯃꯥꯟꯕꯤꯗꯤ ꯀꯩꯝ ꯇꯧꯕꯤꯔꯣꯏꯗ ꯍꯥꯏ ꯑꯟꯖꯂꯤꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯦ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯕꯣꯇꯜ ꯑꯃ ꯄꯥꯏꯔ ꯐꯝ ꯂꯩꯔꯦꯅꯦ ꯈꯅꯥꯎ ꯌꯥꯝ ꯀꯪꯉꯤ ꯃꯅꯨꯡ ꯃꯈꯥ ꯄꯥꯊꯔꯣ ꯏꯕꯣꯜ ꯊꯥꯕꯜ ꯍꯧꯔꯁꯤ ꯍꯥꯏꯔꯦ ꯑꯣꯏꯅꯥꯝꯅ ꯍꯣꯏ ꯍꯧꯔꯁꯤ ꯊꯥꯕꯜ ꯍꯧꯔꯁꯤ ꯃꯤ ꯍꯧꯒꯠꯂꯛꯑꯒ ꯃꯤꯁꯦ ꯂꯥꯛꯄ ꯂꯥꯛꯇꯕ ꯌꯦꯡꯁꯤ ꯃꯤ ꯌꯥꯝꯅ ꯇꯤꯜꯂꯗꯤ ꯑꯗꯨꯝ ꯆꯣꯡꯊꯔꯁꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯥꯕꯜ ꯍꯧꯔꯔꯣꯏꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯔꯤꯟ ꯂꯩꯔꯤꯕꯣ ꯆꯠꯈ꯭ꯔꯕꯣ ꯔꯤꯟ ꯃꯈꯥ ꯄꯥꯊꯔꯛꯑꯣ ꯃꯅꯨ ꯃꯈꯥ ꯄꯥ ꯆꯠꯂꯣ ꯁꯨꯝ ꯈꯪꯗꯦ ꯀꯥꯏ ꯃꯉꯥꯜꯁꯦ ꯁꯨꯝ ꯌꯧꯈꯔꯦ ꯐꯪꯉꯦ ꯄꯥꯊꯔꯛꯑꯣ ꯑꯟꯖꯨ ꯍꯥꯏꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗꯩ ꯄꯥꯊꯔꯛꯑꯣ ꯖꯅꯥꯟꯇ꯭ꯔꯝ ꯃꯅꯟꯇ꯭ꯔꯝ ꯙꯅꯥꯟꯇ꯭ꯔꯝ ꯑꯅꯤꯜ ꯀꯄꯨꯔ ꯖꯤꯟꯗꯥꯕꯥꯠ ꯖꯣꯏꯟꯗꯥꯕꯥꯠ ꯂꯥꯏꯚ ꯔꯥꯖꯦꯁ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯗ꯭ꯔꯤ ꯔꯥꯖꯦꯁ ꯂꯩꯔꯤ ꯅꯪ ꯊꯕꯛ ꯂꯣꯏꯔꯛꯑꯕꯣ ꯊꯥꯕꯜ ꯆꯣꯡꯁꯤ ꯑꯣꯏꯅꯥꯝ ꯍꯥꯏꯈꯔꯦ ꯕꯣꯜ ꯔꯤꯟ ꯂꯩꯔꯤꯕꯣ ꯀꯃꯦꯟ ꯑꯃ ꯗꯤꯂꯦꯠ ꯇꯧꯔꯝꯃꯦ ꯃꯥꯏꯁꯦ
ꯆꯥꯅ ꯔꯥꯖꯦꯁ ꯋꯦꯜꯀꯝ ꯕꯦꯛ ꯏꯕꯣꯍꯜ ꯁꯤꯡꯍ ꯔꯥꯖꯦꯁ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯅꯦꯚꯔ ꯑꯗꯨꯅꯤꯕ ꯆꯥ ꯁꯨꯁꯤꯂꯥꯅ ꯇ꯭ꯔꯦꯟ ꯂꯥꯛꯑꯦ ꯑꯟꯖꯨ ꯑꯩꯁꯨ ꯍꯌꯦꯡ ꯁꯨꯃꯥꯏ ꯂꯥꯛꯇꯣꯏꯅꯤ ꯅꯪꯉꯣꯟꯗ ꯀꯧꯔꯛꯇꯣꯏ ꯃꯤ ꯈꯪꯉꯣꯏ ꯍꯣꯏ ꯑꯣꯏꯅꯥꯝ ꯀꯧꯔꯛꯑꯣ ꯍꯣꯖꯥꯏ ꯌꯧꯔꯛꯑꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯊꯣꯡ ꯃꯄꯥꯟꯗꯣ ꯂꯦꯞꯄꯗꯣ ꯅꯣꯏꯅ ꯆꯠꯈꯤꯕ ꯈꯨꯠ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯝ ꯎꯅꯤꯕꯀꯣ ꯑꯩꯁꯨ ꯑꯗꯨꯝ ꯁꯣꯔꯣꯛꯀꯤꯗꯣ ꯑꯗꯨꯝ ꯂꯦꯞꯄꯝꯒꯦꯕ ꯃꯅꯥꯛꯇ ꯗ꯭ꯔꯦꯁ ꯌꯥꯝ ꯍꯣꯡꯂꯝꯕ ꯌꯥꯎꯔꯦ ꯗ꯭ꯔꯦꯁ ꯈꯔ ꯍꯣꯡꯉꯦ ꯃꯣꯏ ꯁꯞ ꯇꯧꯅꯕꯒꯤꯅꯦꯕꯀꯣ ꯔꯥꯖꯦꯁ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯈ꯭ꯔꯦ ꯄꯥꯊꯔꯣ ꯃꯈꯥꯗ ꯄꯥꯊꯔꯣ ꯏꯕꯣꯍꯜ ꯅꯦꯚꯔ ꯏꯚꯔ ꯕꯤꯐꯣꯔ ꯂꯥꯒꯤꯖꯥꯎ ꯁꯨꯁꯤꯂꯥ ꯆꯥ ꯁꯨꯁꯤꯂꯥꯅ ꯔꯥꯖꯦꯁ ꯊꯥꯕꯜ ꯉꯁꯤ ꯗ꯭ꯔꯦꯁ ꯈꯪꯒꯅꯨ ꯅꯪ ꯏꯕꯣꯍꯜ ꯐꯣꯟ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯐꯣꯟ ꯐꯣꯟ ꯄꯥꯏꯈ꯭ꯔꯦ ꯂꯥꯛꯏ ꯍꯥꯏ ꯃꯥ ꯏꯕꯣꯜ ꯍꯣꯏ ꯍꯣꯏ ꯑꯁꯥꯅ ꯔꯥꯖꯦꯁ ꯍꯥꯏꯕ ꯔꯤꯟ ꯂꯥꯏꯆꯦ ꯑꯟꯖꯨ ꯂꯩꯔꯤꯌꯦ ꯔꯥꯖꯦꯁ ꯉꯝꯖꯔꯣꯏ ꯊꯥꯕꯜꯒꯤ ꯋꯥ ꯍꯥꯏꯕ ꯕꯤꯐꯣꯔ ꯂꯥꯒꯤꯖꯥꯎ ꯆꯥ ꯁꯨꯁꯤꯂꯥꯅ ꯔꯥꯖꯦꯁꯅ ꯑꯁꯥ ꯍꯦꯜꯂꯣ ꯀꯃꯨꯛ ꯆꯥ ꯁꯨꯁꯤꯂꯥꯅ इबोहल लागी जाओ इबोहल यारे रिन लाइना राजेश हाय राजेश ना रिन हेलो इबोहल लागी जाओ थवल चोंगरे चा अंजलि ने मो थवल हो रहा है ड्रम पिसरे इबोहल अंजू नंग ना कमेंट पारी से बीट का देबो ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯕꯥꯅꯤ ꯄꯥꯃꯤꯟꯅꯔꯝꯃꯤꯅꯦ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯤꯅ ꯄꯥꯏ ꯑꯩꯅ ꯑꯗꯨꯝ ꯃꯔꯛꯇ ꯌꯥꯎꯕꯤꯕ ꯏꯕꯣꯜ ꯌꯥꯝꯅ ꯑꯩꯅ ꯄꯥꯏꯁꯤꯕꯨ ꯌꯥꯝ ꯊꯤꯔꯦꯕꯣ ꯅꯪ ꯕꯤꯠ ꯌꯥꯎꯗꯦ ꯀ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯂꯥꯏꯞꯇꯣ ꯇꯣꯏꯅ ꯇꯧꯗꯕꯅꯤꯅꯅꯦ ꯌꯥꯝ ꯍꯩꯇꯦꯕ राजेश चारक्पा मयामदो ꯇꯨꯝꯗꯕꯒꯤꯅꯤ ꯊꯥꯕꯜ ꯂꯣꯏꯁꯦ ꯆꯣꯡꯗꯣꯏꯁꯦ ꯆꯥꯅꯥꯏꯕ ꯏꯕꯣꯜꯅ ꯑꯟꯖꯂꯤ ꯊꯥꯕꯜ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯣꯏꯅꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯑꯣꯏꯅꯥꯝ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯌꯣ ꯍꯥꯏꯅꯣ ꯍꯥꯏꯕ ꯏꯕꯣꯜ ꯍꯧꯔꯣ ꯍꯥꯏꯔꯣ ꯆꯥꯅ ꯆꯥ ꯑꯟꯖꯨ ꯑꯩ ꯉꯁꯤ ꯋꯦꯜꯀꯝ ꯕꯦꯛ ꯇꯧꯕꯒꯤ ꯂꯩꯔꯦ ꯑꯟꯖꯂꯤ ꯍꯣꯏꯅꯦ ꯅꯪ ꯊꯕꯛ ꯂꯣꯏꯔꯕꯣ ꯅꯪ ꯍꯣꯡꯕꯗꯣ ꯑꯩꯅ ꯍꯦꯛ ꯍꯧꯕꯗꯤ ꯅꯪ ꯂꯩꯔꯛꯏꯅꯤꯀꯣ ꯔꯥꯖꯦꯁꯅ ꯍꯥꯏꯈꯔꯦ ꯅꯪ ꯑꯁꯨꯝ ꯑꯣꯟ ꯂꯩꯔꯦ ꯅꯪ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯨꯅꯦ ꯑꯟꯖꯂꯤ ꯑꯣꯏꯅꯥꯝ ꯗ꯭ꯔꯦꯁ ꯍꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯏꯕꯣꯍꯜ ꯑꯩꯒꯤ ꯕ꯭ꯂꯨ ꯄꯤꯔꯣ ꯑꯟꯖꯨ ꯊꯥꯕꯜ ꯆꯣꯡꯗꯣꯏ ꯃꯤꯅ ꯗ꯭ꯔꯦꯁ ꯑꯣꯟꯅꯕ ꯃꯊꯧ ꯇꯥꯏꯅꯦ ꯑꯟꯖꯂꯤ ꯉꯁꯤꯗꯤ ꯅꯪꯗꯤ ꯍꯣꯡꯗ꯭ꯔꯣ ꯗ꯭ꯔꯦꯁ ꯍꯥꯏꯈꯔꯦ ꯔꯥꯖꯦꯁꯅ ꯅꯦꯚꯔ ꯇ꯭ꯔꯁ ꯃꯃꯥꯒꯤ ꯏꯆꯥꯗꯣ ꯅꯦꯕꯔ ꯇ꯭ꯔꯁꯁꯦ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯃꯃꯥ ꯀꯧꯔꯤꯁꯦ ꯀꯅꯥꯅꯣ ꯑꯝꯇꯪ ꯑꯁꯦꯡꯕ ꯔꯨꯞꯇ ꯏꯆꯥꯔꯣ ꯊꯣꯛꯂꯛꯑꯣ ꯏꯆꯜꯂꯣ ꯏꯆꯥ ꯅꯨꯄꯤꯅꯦ ꯇꯦꯔꯦ ꯇꯦꯔꯦ ꯔꯦꯔꯦ ꯇꯦꯔꯦ ꯇꯦꯔꯦ ꯇꯔꯥꯔꯥ ꯕ꯭ꯂꯨ ꯗ꯭ꯔꯦꯁ ꯗꯦꯎ ꯊꯥꯕꯜ ꯆꯣꯡꯕꯤ ꯀꯣꯔꯤꯡ ꯑꯩꯁꯦ ꯑꯣꯟꯅꯩꯅꯦ ꯍꯦꯛꯇ ꯆꯥ ꯁꯨꯖꯤꯂꯥꯅ ꯅꯦꯕꯔ ꯏꯆꯥꯕꯨ ꯏꯆꯥꯔꯥ ꯏꯆꯟꯂꯥ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏ ꯔꯤꯟ ꯂꯥꯏꯅ ꯅꯦꯕꯔ ꯍꯥꯏꯈꯔꯦ ꯔꯥꯖꯦꯁꯅ ꯔꯤꯟ KMC इबोहल नेवर टम टम ꯆꯥꯅ ꯍꯥꯏꯈꯔꯦ ꯏꯕꯣꯍꯜ ꯊꯥꯕꯜꯁꯦ ꯌꯥꯝ ꯐꯖꯅ ꯆꯣꯡꯉꯤ ꯀꯣꯃꯦꯟ ꯄꯥꯂꯣꯏꯔꯦ ꯑꯟꯖꯂꯤ ꯍꯥꯏꯈꯔꯦ ꯏꯕꯣꯜꯅ ꯖꯒꯣꯏ ꯑꯃꯨꯕ ꯑꯉꯥꯡꯕ ꯌꯥꯝ ꯁꯧꯏꯅꯤ ꯐꯥꯔꯁꯇ ꯖꯒꯣꯏ ꯁꯥꯈꯔꯦ ꯑꯗꯨꯒ ꯊꯥꯕꯜ ꯆꯣꯡꯈꯔꯦ ꯑꯁꯥ ꯂꯩꯔꯤꯕꯣ इबोहल टेस्ट हायगरे
ꯑꯟꯖꯨ ꯐꯨꯜ ꯁꯞꯄꯣꯔꯠꯇꯣ ꯀꯥꯎꯔꯕꯣ ꯑꯟꯖꯂꯤ ꯀꯥꯎꯗꯦ ꯑꯩ ꯑꯃꯇ ꯀꯥꯎꯗꯦꯀꯣ ꯆꯥ ꯁꯨꯁꯤꯂꯥꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯦꯔꯦ ꯔꯦ ꯔꯦ ꯇꯦꯔꯦ ꯔꯦ ꯔꯦ ꯇꯦꯔꯦ ꯔꯦ ꯇꯦ ꯔꯦ 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 ꯍꯥꯏꯔꯤꯅꯦꯕ ꯇꯦ ꯔꯦ 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 ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯃꯣꯏ ꯊꯥꯕꯜꯁꯦ ꯌꯥꯏꯌꯦ ꯔꯥꯖꯦꯁꯅ ꯌꯥꯕꯅꯤ ꯔꯥꯖꯦꯁ ꯉꯥ ꯆꯥꯔꯦ ꯅꯣꯏꯗꯤ ꯍꯥꯏꯔꯦ ꯔꯤꯟꯅ ꯍꯧꯔꯣ ꯑꯟꯖꯂꯤ ꯍꯥꯏꯔꯦ ꯑꯣꯏꯅꯥꯝꯅ ꯏꯔꯣꯟꯕ ꯍꯥꯏꯔꯦ ꯋꯥ ꯔꯥꯖꯦꯁꯅ ꯆꯥꯒꯤ ꯆꯦꯡꯁꯨ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯩꯗꯣ ꯀꯥꯏꯅꯣ ꯑꯗꯨꯒ ꯊꯣꯛꯇꯤ ꯁꯦꯊꯣꯏꯗꯨ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯁꯤꯒ ꯐꯖꯩꯅꯦ ꯑꯃꯗ ꯊꯣꯛꯏ ꯑꯃꯗꯅ ꯊꯣꯛꯇꯦꯅꯦ ꯑꯁꯥꯅ ꯆꯦꯟꯁꯨ ꯂꯩꯔꯤꯌꯦ ꯍꯥꯏꯌꯦ ꯑꯁꯥꯅ ꯊꯦꯡꯀ꯭ꯌꯨ ꯑꯁꯥ ꯑꯗꯩꯗꯤ ꯏꯕꯣꯍꯜ ꯗ꯭ꯔꯦꯁ ꯑꯩꯒꯤ ꯑꯣ ꯑꯟꯖꯂꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯐꯖꯩ ꯋꯥꯎ ꯇꯥꯏ ꯑꯩꯉꯣꯟꯗꯗꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯦ ꯑꯟꯖꯂꯤ ꯍꯥꯏꯌꯦ ꯑꯟꯖꯂꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯆꯥ ꯂꯥꯛꯑꯦ ꯁꯨꯁꯤꯂꯥ ꯋꯥꯎ ꯍꯥꯏꯈ꯭ꯔꯦ ꯌꯥꯔꯦ ꯗ꯭ꯔꯦꯁ ꯐꯪꯉꯦ ꯐꯅꯦꯛꯁꯨ ꯁꯦꯠꯈꯤꯒꯦ ꯀꯔꯤ ꯇ꯭ꯔꯤꯠ ꯇꯦꯔꯦ ꯇ꯭ꯔꯦ ꯔ ꯏꯕꯨꯍꯜ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯁꯦꯠꯈ꯭ꯔꯃꯤ ꯃꯥ ꯊꯥꯕꯜ ꯍꯧꯈ꯭ꯔꯅꯤ ꯑꯅꯦ ꯆꯣꯡꯈ꯭ꯔꯦ ꯂꯥꯏꯐꯁꯦ ꯄꯍꯥꯔꯤ ꯍꯥꯏꯕꯔꯥ ꯃꯥꯒꯤꯗ ꯌꯥꯝ ꯂꯩꯍꯧꯕꯅꯤ ꯀꯩ ꯍꯥꯏꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯆꯥ ꯆꯪꯉꯦ ꯂꯥꯏꯐꯁꯦ ꯄꯍꯥꯔꯤ ꯍꯥꯏꯕꯗ ꯃꯥꯒꯤꯗ ꯌꯥꯝ ꯂꯩꯔꯝꯕꯅꯤ ꯂꯥꯏꯐꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯔꯥꯖꯦꯁ ꯎꯄꯣꯅꯥꯁꯤꯡꯅ ꯍꯥꯏꯌꯣꯄꯣ ꯍꯜꯂꯣ ꯀꯩꯖꯥꯡ ꯆꯥꯒꯦ ꯎꯄꯣꯅ ꯈꯪꯅ ꯁꯤꯔꯣ ꯍꯥꯏ ꯏꯕꯣꯜ ꯏꯅꯥꯎꯅꯨꯄꯤꯅꯤ ꯑꯁꯥꯅ ꯄꯨꯔꯅ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯑꯁꯥ ꯋꯥꯗ꯭ꯔꯣ ꯈꯨꯠꯇꯣ ꯍꯥꯏ ꯑꯩꯈꯣꯏ ꯊꯥꯕꯜ ꯍꯧꯈ꯭ꯔꯗꯤ ꯋꯥꯗꯦ ꯏꯕꯣꯜꯅ ꯑꯟꯖꯂꯤ ꯍꯥꯏꯅ ꯃꯆꯤꯟ ꯈꯨꯝꯃꯟꯣꯏ ꯑꯇꯩꯗꯤ ꯃꯉꯛꯀ ꯃꯄꯤ ꯇꯥ ꯅꯣꯛꯈ꯭ꯔꯦ ꯔꯥꯖꯦꯁ ꯄꯍꯥꯔꯤ ꯑꯣꯏꯅꯥꯝꯅ ꯔꯥꯖꯦꯁ ꯄꯍꯥꯔꯤ ꯀꯅꯥꯅꯣ ꯈꯪꯗꯦ ꯊꯥꯕꯜ ꯆꯣꯡꯗ ꯃꯤ ꯋꯥ ꯍꯥꯏꯅꯕ ꯆꯨꯝꯃꯤ ꯑꯣꯏꯅꯥꯝꯅ ꯄꯨꯔꯅ ꯍꯥꯏꯈꯔꯦ ꯅꯤꯅ ꯕ꯭ꯔꯣꯛꯆꯥꯏ ꯑꯣ ꯇꯧꯔꯦ ꯊꯕꯛ ꯄꯨꯅꯧ ꯁꯨꯖꯤꯅꯥꯅ ꯑꯣꯏꯅꯥꯝꯅ ꯄꯨꯅ ꯍꯥꯏꯍꯧꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯑꯣꯏꯅꯥꯝ ꯑꯟꯖꯨꯁꯦ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯅꯥꯝ ꯂꯩꯇꯕ ꯃꯇꯝꯗ 2 ꯑꯋꯥꯔꯁ ꯂꯩꯔꯤꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯑꯣꯏꯅꯥꯝꯗ ꯔꯥꯖꯦꯁꯅ ꯑꯣꯏꯅꯥꯝ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯄꯨꯔꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯑꯣ ꯄꯨꯔꯅ ꯅꯉꯣꯟꯗ ꯑꯩꯅꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯑꯗꯣ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯁꯤꯒ ꯑꯟꯖꯂꯤꯗꯗꯤ ꯇꯧꯕ ꯂꯩꯔꯝꯒꯅꯤ ꯅꯪ ꯈꯔ ꯇꯧꯕꯤꯒꯦꯔꯥ ꯁꯞ ꯈꯔ ꯇꯧꯕꯤꯒꯦꯔꯣ ꯀꯥꯏ ꯆꯪꯈ꯭ꯔꯦ ꯆꯥꯒꯤꯗꯣ ꯄꯨꯔꯅ ꯂꯩꯔꯤꯕꯣ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯗꯤ ꯐꯔꯦꯅ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯍꯥꯏꯌꯨ ꯑꯟꯖꯂꯤ ꯀꯔꯤꯅꯣ ꯑꯟꯖꯨ ꯍꯥꯏꯌꯣ ꯑꯟꯖꯂꯤ ꯍꯥꯏꯗꯤ ꯀꯔꯤꯒꯤꯅꯣ ꯑꯣꯏꯅꯥꯝ ꯑꯩꯅ ꯕꯖꯥꯔ ꯌꯦꯡꯍꯟꯅ ꯊꯝꯃꯤꯅꯤ ꯉꯁꯤ ꯐꯥꯎ ꯀꯥꯎꯗꯦ ꯑꯩ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤꯅ ꯑꯁ ꯕꯖꯥꯔ ꯄꯨꯡꯀꯤꯗꯁꯨ ꯅꯪ ꯕꯖꯥꯔꯗꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯀꯩ ꯍꯥꯏꯕ ꯆꯦꯇꯣꯟ ꯇꯥꯍꯧꯗ꯭ꯔꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯁꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯁꯦ ꯃꯉꯣꯟꯗ ꯈꯔ ꯁꯞ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯍꯥꯏꯗꯤ ꯃꯥꯏ ꯃꯃꯤꯡꯁꯤꯒ ꯅꯪ ꯍꯧꯖꯤꯛ ꯊꯦꯡꯉꯣꯕ ꯒꯣ ꯇꯨ ꯆꯦꯅꯦꯜ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯆꯪꯉ ꯃꯥꯒꯤ ꯆꯦꯅꯦꯜꯗꯣ ꯈꯔ ꯁꯞ ꯇꯧꯔꯝꯃꯣꯕ ꯈꯪꯉꯕꯣ ꯑꯗꯩ ꯏꯕꯨꯍꯜꯁꯤꯁꯨ ꯈꯔ ꯇꯧꯕꯤꯌꯣ ꯈꯪꯕ ꯅꯪ ꯕ꯭ꯂꯨ ꯌꯥꯎꯕꯅꯦ ꯃꯥꯏ ꯃꯃꯤꯡꯗꯣ ꯇꯛ ꯇꯛ ꯊꯦꯡꯉꯣꯕ ꯑꯗꯨꯒ ꯑꯗꯨꯝ ꯆꯪꯉ ꯌꯥꯕꯅꯦꯕꯀꯣ ꯕꯨꯍꯜ ꯂꯥꯏꯔꯥꯟꯖꯂꯤ ꯅꯣꯛꯈ꯭ꯔꯦ ꯔꯥꯖꯦꯁꯅ ꯑꯩꯈꯣꯏꯗꯤ ꯄꯥꯈꯪ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯥꯏꯈ꯭ꯔꯦ ꯂꯩꯖꯔꯦ ꯂꯩꯖꯔꯦ ꯍꯥꯏꯕ ꯑꯣ
ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝ ꯁꯨꯁꯃꯤꯇꯥ ꯆꯦꯟꯖꯨ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯩ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨ ꯑꯩ ꯂꯥꯏꯞꯇ ꯂꯥꯛꯄꯤꯕꯒꯤ ꯇꯔꯥꯝꯅ ꯆꯣꯛꯆꯔꯤ ꯂꯥꯏꯛ ꯇꯧꯗ꯭ꯔꯗꯤ ꯂꯥꯏꯛꯁꯨ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯍꯜꯂꯣ ꯆꯦ ꯑꯟꯖꯂꯤ ꯆꯦ ꯁꯨꯁꯤꯂꯥ ꯂꯣꯏꯅꯃꯛ ꯄꯨꯟꯅꯅ ꯍꯥꯏꯈ꯭ꯔꯦ ꯆꯥ ꯊꯛꯂꯤ ꯏꯕꯣꯜꯅ ꯏꯕꯣꯜꯗ ꯁꯞꯄꯣꯔꯠ ꯇꯥꯕꯤꯌꯨ ꯌꯥꯔꯕꯣ ꯏꯕꯣꯜ ꯀꯔꯤ ꯏꯕꯣꯍꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯌꯥꯔꯕꯣ ꯏꯕꯣꯍꯜ ꯍꯥꯏ ꯑꯣꯀꯦ ꯆꯦ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤ ꯍꯥꯏꯔ ꯅꯣꯛꯈꯔꯦ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯕ ꯎꯅꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯕꯤꯌꯨ ꯑꯟꯖꯨ ꯍꯥꯏꯈ꯭ꯔꯅꯤ ꯏꯕꯣꯍꯜ ꯑꯣꯄꯣ ꯁꯤꯒ ꯏꯕꯣꯍꯜ ꯍꯥꯏ ꯌꯥꯎꯔꯤꯁꯦ ꯑꯁꯤꯒꯁꯨ ꯈꯔ ꯇꯧꯕꯤꯌꯨ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯧꯖꯤꯛꯅꯦ ꯅꯪ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅ ꯃꯣꯏ ꯃꯃꯤꯡꯁꯦ ꯇꯛ ꯇꯛ ꯊꯦꯡꯉꯒꯅꯦ ꯒꯣꯇꯨ ꯆꯦꯅꯦꯜꯗꯨꯒ ꯆꯪꯉꯒꯅꯦ ꯑꯗꯨꯝ ꯃꯥꯏ ꯆꯦꯅꯦꯜꯗꯨ ꯊꯣꯛꯄꯅꯦꯕ ꯑꯗꯨꯒ ꯅꯪ ꯈꯔ ꯇꯧꯕꯤꯌꯨꯀꯣ ꯁꯨꯁꯃꯤꯇꯥꯅ ꯗꯥ ꯏꯕꯣꯍꯜ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯕꯣ ꯍꯥꯏ ꯍꯪꯈ꯭ꯔꯦ ꯌꯥꯔꯦ ꯑꯟꯖꯂꯤ ꯍꯥꯏ ꯏꯕꯣꯍꯜꯅ ꯁꯨꯁꯃꯤꯇꯥ ꯆꯤꯜꯂꯦꯅꯦ ꯍꯥꯏ ꯁꯤ ꯑꯟꯖꯂꯤ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯈꯔꯦ ꯁꯨꯁꯃꯤꯇꯥꯅ ꯑꯣꯏꯅꯥꯝꯁꯨ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯃꯇꯝ ꯐꯪꯗꯅ ꯇꯧꯔꯤꯅꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤꯅ ꯏꯀꯥꯏꯔꯦꯗ ꯅꯣꯏꯁꯦ ꯑꯩ ꯆꯠꯂꯤ ꯀꯥꯟꯗ ꯗ꯭ꯔꯦꯁ ꯂꯣꯏꯅ ꯍꯣꯡꯂꯝꯕ ꯑꯁꯦ ꯑꯣ ꯔꯥꯖꯦꯁ ꯅꯥꯏꯀꯣ ꯗ꯭ꯔꯦꯁ ꯄꯤꯔꯃꯤ ꯌꯦꯡꯉꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯕꯤꯔꯣꯏꯗ꯭ꯔꯣ ꯍꯥꯏꯔꯦ ꯁꯤꯒ ꯂꯩꯏꯁꯤꯗꯤ ꯂꯣꯏ ꯌꯥꯎꯔꯝꯃꯅꯤꯗ ꯔꯥꯖꯦꯁ ꯅꯪ ꯁꯨꯁꯤꯂꯥꯗ ꯀꯩꯅꯣ ꯁꯨꯁꯤꯂꯥꯗ ꯅꯪ ꯁꯞ ꯇꯧꯕ꯭ꯔꯥ ꯍꯥꯟꯅꯗꯤ ꯇꯧꯕ ꯂꯩꯇ꯭ꯔꯗꯤ ꯑꯝꯇꯪ ꯇꯧꯕꯤꯕꯗꯣ ꯁꯨꯁꯤꯂꯥꯗ ꯑꯍꯣꯡꯕꯝꯗ ꯁꯨꯁꯃꯤꯇꯥꯅꯤꯅꯦ ꯅꯪꯒꯦ ꯁꯨꯁꯃꯤꯇꯥꯗ ꯌꯦꯡꯉꯒꯅꯦ ꯀꯃꯦꯟꯁꯦ ꯑꯗꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯑꯒ ꯑꯃꯨꯛ ꯑꯅꯤꯒ ꯊꯣꯛꯒꯠꯂꯛꯑꯦ ꯃꯈꯥꯗ ꯄꯥꯊꯔꯣ ꯁꯨꯁꯃꯤꯇꯥ ꯆꯝꯊꯣꯡ ꯆꯥꯏ ꯁꯤꯁꯇꯤ ꯍꯥꯏꯌꯦ ꯇꯝꯇꯝꯒꯤꯁꯦ ꯄꯥꯔꯛꯎꯅꯨ टमटम की वाइटी का सबकी लाइन ये बेस्ट होने के कारण टमटम एलपी भी नहीं कर सक रहे हैं जाना ओके अंजलि है गए राजेश ना आई थवाई नुंगाइते सुशीला अहोंगवमना अईदी मिक्स वेज चे अंजलि थाजा होइदो चखराबो थाजा ब्लॉग्स लेरिबो थाजा ब्लॉग्स लेरिब्रो लेरदि कमेंट अमता तौबिरो मखा अदुम पाथरो बोहलदा खितंग नत्ते पूरा सपोर्ट तौरबू इबोहल नंगी वीडियो दी अयाम सांगबनिना को आई कमेंट पिछलमा असुम थारगा अयाम थंबनिको नम मोदा खलंगमने अखोय जेंगमोय का आईदी जेंगिको अदो अंदक मरकसे मयाम वीडियो जेंगबना खरा थेंदोक दिन तौबो ngasi hajik हापगा हजिक जेंगक्ति आइनादी साउनुको आई दुम संगकपदा लोय जेंग मयामगी आई नंगी वीडियो हापा नतबे मयामगी हापपुनी लोय जेंगथरकपनिना ने लोय थबक कचिलदी साथ जेंगबा ngamdaba su matang jawre ado आई संगबा कांददी अदुम लोय जेंगिको परो मखादो लोयना तौखराबिनी हाय राजेशना नंजू कमेंटो
ꯈꯔ ꯏꯔꯥꯡ ꯄꯨꯔꯥꯡ ꯍꯧꯔꯅ ꯄꯥꯕ ꯌꯥꯗ꯭ꯔꯣ? ꯏꯔꯥꯡ ꯄꯨꯔꯥꯡꯅ ꯍꯧꯅ ꯄꯥꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯁꯦ ꯀꯔꯝꯃꯥꯏꯅꯅꯣ? ꯑꯩ ꯍꯩꯖ ꯂꯥꯛꯆꯗꯦꯀꯣ ꯏꯔꯥꯡ ꯄꯨꯔꯥꯡꯒ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯕꯣꯜꯁꯤꯅ ꯍꯥꯏꯁꯦ ꯑꯩ ꯗꯥ ꯏꯕꯣꯍꯜ ꯍꯥꯏꯈꯔꯦ ꯁꯨꯁꯃꯤꯇꯥꯅ. ꯆꯥ ꯁꯨꯁꯤꯂꯥꯅ ꯏꯕꯣꯍꯜ ꯍꯥꯏꯈꯔꯦ. ꯑꯗꯩ ꯆꯥ ꯑꯟꯖꯂꯤꯅꯅꯦ ꯁꯨꯁꯃꯤꯇꯥ ꯑꯣ ꯍꯥꯏꯈꯔꯦ. ꯀꯀꯥ ꯒꯨꯔꯗꯤꯞꯅ ꯇꯥꯔꯤꯕꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯏꯁ ꯌꯦꯡꯉꯨꯅꯦ ꯍꯩꯇ꯭ꯔꯥ ꯂꯥꯞꯄꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯥꯏꯅ ꯁꯤꯅꯤ ꯁꯩꯇ ꯅꯣꯏ. ꯆꯥꯅ ꯍꯣꯏ ꯆꯥꯠꯁꯦ ꯀꯩꯅꯣ ꯏꯁꯦ ꯆꯠꯁꯤ ꯍꯥꯏꯕ. ꯆꯠꯁꯦ. ꯑꯣꯟꯖꯨ ꯌꯥꯝ ꯏꯪꯕ ꯃꯥꯜꯂꯦ. ꯏꯪꯉꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯌꯥꯝ ꯏꯪꯉꯦ. ꯑꯣꯏꯅꯥꯝ ꯑꯣꯟ. ꯏꯕꯣꯍꯜ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯅ ꯑꯣꯏꯅꯥꯝꯅ. ꯑꯗꯨꯅꯤ ꯏꯕꯣꯍꯜ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯏꯃꯤ. ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯌꯥꯝꯕ ꯁꯨꯝ ꯁꯥꯡꯕꯅꯤꯅꯀꯣ ꯅꯪ ꯀꯣꯃꯦꯟꯗꯣ ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯊꯥꯔ ꯑꯗꯨꯝ ꯊꯝꯃꯝꯃꯦ. ꯍꯣꯏ ꯐꯨꯜ ꯋꯥꯁ ꯇꯧꯔꯝꯃꯣꯏ ꯀꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯇꯧꯔꯤꯀꯣ. ꯑꯟꯖꯂꯤꯅ ꯏꯕꯣꯍꯜ ꯇꯝ ꯇꯝ ꯍꯥꯏ. ꯒꯨꯗꯤꯞꯅ ꯂꯥꯛꯂꯣꯀꯣ ꯇꯥꯔꯤꯕꯣ ꯑꯩ ꯆꯠꯂꯝꯂꯒꯦ ꯂꯦ ꯍꯥꯏꯀꯣ ꯆꯠꯂꯝꯂꯒꯦ ꯍꯥꯏꯔꯤꯃꯤ ꯃꯥꯏꯁꯦ. ꯆꯠꯂꯝꯃꯒꯦꯀꯣ. ꯆꯠꯂꯤ ꯅꯠꯇꯦ ꯁꯤꯗꯤ ꯆꯦꯜꯂꯤꯅꯤ. ꯆꯦꯜꯂꯤꯅꯤ ꯂꯥꯎ ꯂꯥꯎ ꯀꯥꯜꯂꯒ ꯆꯦꯜꯂꯤ. ꯑꯩ ꯑꯍꯤꯡ ꯄꯨꯡ 3 ꯗꯀ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯎꯔꯤꯃꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯠꯇ ꯆꯥꯗꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ. ꯍꯣꯏ ꯑꯗꯨꯅꯤꯅꯦ ꯁꯪꯕ ꯀꯥꯟꯗ ꯁꯨꯝ ꯌꯦꯡꯉꯣ ꯑꯗꯨꯝ ꯌꯥꯏꯌꯦ ꯀꯥꯏꯗꯦ. ꯑꯩꯈꯣꯏꯁꯨ ꯑꯗꯨꯝꯅꯦꯕ ꯅꯪꯅ ꯑꯌꯨꯛꯇ ꯍꯥꯞꯄꯝꯃꯒ ꯑꯗꯨꯝ ꯑꯩꯅ ꯊꯕꯛ ꯆꯤꯟꯈꯤꯔꯗꯤ ꯑꯗꯨꯝ ꯌꯦꯡꯗꯕꯁꯨ ꯌꯥꯎꯔꯦ. ꯑꯗꯣ ꯅꯨꯡꯗꯥꯡ ꯁꯪꯉꯛꯑꯒꯅ ꯌꯦꯡꯉꯦ ꯅꯨꯡꯊꯤꯟ ꯁꯪꯉꯛꯑꯒꯅ ꯌꯦꯡꯉꯦ. ꯑꯁꯪꯕꯗꯅꯤꯀꯣ ꯌꯦꯡꯉꯤꯁꯦ. ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯞꯄꯒ ꯌꯦꯡꯉꯛꯇꯦ ꯍꯥꯏꯅ ꯁꯥꯎꯅꯕ ꯈꯣꯠꯅꯕ ꯇꯧꯅꯔꯣꯏꯁꯤ. ꯁꯤꯁꯦ ꯃꯝꯃꯦ ꯍꯥꯏꯕ. ꯁꯨꯁꯃꯤꯇꯥ ꯑꯩꯁꯦ ꯄꯥꯈ꯭ꯔꯕ. ꯗꯥ ꯏꯕꯣꯍꯜ ꯃꯅꯤ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯏꯅꯦ. ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯍꯥꯏꯗꯣꯆꯥ ꯀꯅꯥꯅꯣ? ꯁꯪꯒꯤꯇꯥ ꯃꯅꯥꯎꯅꯤ. ꯃꯅꯥꯎ ꯍꯜꯂꯣ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ? ꯔꯥꯖꯦꯁ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯗꯨꯁꯤꯒ ꯅꯪꯗꯤ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅꯀꯣ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯍꯥꯏꯅ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯅꯪ ꯃꯉꯣꯟꯗꯁꯨ ꯈꯔ ꯁꯞ ꯇꯧꯕꯤꯌꯨꯀꯣ. ꯀꯝꯕꯅꯣ? ꯑꯟꯖꯨ ꯅꯆꯥꯅꯨꯄꯤ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧ ꯁꯨꯟꯗꯨꯅ ꯀꯔꯝꯕ ꯌꯧꯈ꯭ꯔꯦ? ꯀꯧꯅꯦ. ꯀꯀꯥ ꯀꯧꯅꯦ ꯍꯥꯏ. ꯀꯀꯥ ꯀꯧ. ꯄꯥꯔꯣ ꯃꯈꯥ ꯄꯥꯊꯔꯣ. ꯆꯥꯅ ꯂꯥꯏꯗꯟ ꯅꯣꯛꯈꯔꯦ. ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ. ꯁꯨꯝ ꯑꯩꯅ ꯃꯉꯥꯟꯁꯦ ꯉꯥꯜꯍꯜꯂꯒ ꯃꯝꯈꯔꯦ. ꯄꯥꯔꯣ ꯃꯈꯥꯗ. ꯃꯃꯥꯅ ꯈꯪꯗꯦ ꯀꯥꯏ ꯄꯥꯈ꯭ꯔꯕ. ꯏꯕꯦꯝꯃ ꯆꯦꯜꯂꯤꯔꯣ ꯍꯥꯏ. ꯅꯉꯣꯟꯗ ꯆꯦꯜꯂꯤꯔ ꯍꯥꯏꯌꯦ. ꯅꯪꯅ ꯉꯁꯥꯏ ꯆꯦꯜꯂꯤꯅꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯛꯏꯅꯦ ꯍꯥꯏꯕ ꯆꯦꯜꯂꯤꯔꯣ ꯍꯥꯏꯅ. ꯑꯃꯨꯛꯀ ꯍꯜꯂꯛꯑꯦ. ꯁꯪꯒꯤꯇꯥ ꯍꯦꯜꯂꯣ ꯍꯥꯏꯔꯦ. ꯃꯅꯥꯎ ꯑꯗꯨꯁꯦ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯁꯦ ꯑꯁꯤ ꯑꯅꯧꯕꯅꯤ. ꯅꯪ ꯅꯍꯥꯟ ꯇꯧꯒꯦꯔꯥ ꯃꯥ ꯇꯧꯒꯦꯔꯥ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦꯀꯣ. ꯅꯪ ꯅꯣꯏꯕꯅꯤꯁꯦ ꯀꯅꯦꯛ ꯂꯩꯇꯕ ꯃꯥꯜꯂꯦ ꯑꯗꯣ ꯈꯔ ꯇꯧꯁꯟꯅꯔꯣ. ꯑꯟꯖꯂꯤꯒꯗꯤ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯈꯣই ꯁꯪꯒꯤꯇꯥ ꯗꯦꯕꯤꯁꯦ ꯑꯩꯈꯣꯏ ꯃꯅꯥꯎꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯆꯦ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ. ꯃꯅꯥꯎ ꯅꯪ ꯑꯗꯨꯁꯦ ꯑꯟꯖꯂꯤ ꯔꯨꯀ꯭ꯔꯥꯝꯁꯦ ꯂꯩꯕ꯭ꯔꯥ ꯂꯩꯇꯔꯥ ꯈꯪꯗꯦ. ꯂꯩꯇ꯭ꯔꯗꯤ ꯃꯉꯣꯟ ꯇꯧꯁꯜꯂꯣ. ꯑꯗꯣ ꯁꯨꯁꯃꯤꯇꯥꯁꯤꯒꯁꯨ ꯇꯧꯁꯜꯂꯣꯀꯣ. ꯆꯥ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤꯅꯦ ꯁꯪꯒꯤꯇꯥ. ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ? ꯑꯟꯖꯂꯤ ꯑꯣꯟ ꯑꯩ ꯏꯔꯣꯝꯕ ꯆꯥꯏ ꯍꯥꯏꯈꯔꯦ. ꯑꯩ ꯕꯤꯌꯣꯁ ꯑꯣꯟ. ꯕꯤꯖꯤꯅꯤ. ꯑꯩ ꯕꯤꯖꯤ ꯑꯣꯟ ꯍꯥꯏꯕ. ꯗꯣꯁꯥ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ? ꯑꯩ ꯍꯋꯥꯏ ꯆꯥꯏ ꯃꯅꯥꯎ.
ꯍꯥꯏ ꯁꯪꯒꯤꯇꯥ ꯍꯥꯏꯔꯦ ꯑꯁꯥꯅ ꯁꯪꯒꯤꯇꯥ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏ ꯃꯅꯥꯎ ꯅꯉꯣꯟꯗꯅꯦ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯃꯤꯀꯣ ꯁꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝꯁꯤꯒ ꯅꯪꯒꯅꯦ ꯀꯟꯅꯦꯛ ꯂꯩꯅꯗꯕꯁꯤꯡꯁꯦ ꯂꯣꯏ ꯇꯧꯁꯟꯅꯔꯣꯀꯣ ꯃꯣꯏ ꯂꯣꯏꯅ ꯅꯪ ꯇꯧꯕ ꯀꯥꯟꯗ ꯂꯣꯏꯅ ꯌꯦꯡꯉꯣ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯌꯦꯡꯉꯒ ꯑꯗꯨꯒ ꯅꯪ ꯀꯣꯃꯦꯟ ꯂꯣꯏ ꯊꯝꯃꯝꯃꯣ ꯑꯗꯣ ꯃꯣꯏ ꯂꯣꯏꯅ ꯅꯪꯒꯤ ꯀꯃꯦꯟꯗꯣ ꯅꯣꯡꯉꯥꯜꯂ ꯂꯣꯏ ꯍꯟꯖꯔꯛꯑꯅꯤꯀꯣ 24 ꯑꯋꯥꯔꯁ ꯐꯥꯗꯅ ꯍꯜꯂꯛꯑꯗꯤ ꯑꯗꯨꯝ ꯃꯌꯦꯡ ꯇꯥꯏ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯅꯪ ꯇꯧꯁꯜꯂꯣ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯍꯟꯖꯔꯛꯑꯅꯤ ꯇꯧꯔꯦꯍꯦ ꯑꯌꯥꯝꯕ ꯀꯥꯏꯗꯅꯣ ꯑꯁꯥꯗꯤ ꯍꯥꯡꯕ꯭ꯔꯣ ꯍꯥꯏ ꯔꯥꯖꯦꯁꯅ ꯑꯁꯥ ꯁꯪꯒꯤꯇꯥ ꯖꯣꯏꯟ ꯇꯧꯕꯤꯔꯛꯎ ꯑꯝꯇ ꯑꯁꯥ ꯑꯗꯨ ꯁꯨꯁꯃꯤꯇꯥ ꯑꯍꯣꯡꯕꯝꯁꯦ ꯃꯉꯣꯟꯗ ꯈꯔ ꯁꯞ ꯇꯧꯕꯤꯌꯨꯕ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯑꯁꯥꯅ ꯗꯣꯁꯥ ꯕ꯭ꯂꯨ ꯄꯤꯔꯛꯑꯣ ꯑꯁꯥ ꯖꯣꯏꯟ ꯄ꯭ꯂꯤꯁ ꯁꯨꯁꯃꯤꯇꯥ ꯁꯞ ꯇꯧꯖꯔꯦ ꯑꯗꯨ ꯑꯩ ꯊꯣꯛꯂꯛꯒꯦ ꯕꯖꯥꯔ ꯆꯠꯂꯨꯒꯦ ꯍꯣꯏ ꯑꯣꯏꯅꯥꯝ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯏꯐꯇ ꯀꯨꯏꯅ ꯌꯥꯎꯕꯤꯔꯝꯃꯦ ꯁꯪꯒꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯣ ꯍꯥꯏ ꯏꯕꯣꯜꯅ ꯑꯟꯖꯨ ꯀꯩꯅꯣ ꯑꯣꯏꯅꯥꯝꯅ ꯑꯣꯟ ꯑꯁꯥ KMC ꯍꯥꯏꯈꯔꯦ ꯆꯥꯔꯅꯤ ꯏꯃꯥ ꯑꯩ ꯑꯣꯟꯅ ꯇꯩꯅ ꯄꯥꯈꯠꯂꯛꯑꯦꯅꯦ ꯑꯗꯣ ꯍꯧꯔꯛꯑꯦ ꯑꯗꯣ ꯑꯩꯒꯤ ꯈꯔꯟ ꯃꯈꯥ ꯑꯝꯇ ꯄꯥꯊꯔꯛꯑꯣ ꯅꯖꯤꯁ ꯑꯣꯏꯅꯥꯝ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯣ ꯁꯨꯁꯃꯤꯇꯥ ꯁꯪꯒꯤꯇꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯎ ꯑꯩ ꯍꯜꯂꯛꯀꯦ ꯆꯥꯅ ꯂꯩꯇꯦ ꯀꯅꯥꯅꯣ ꯉꯥꯏꯈꯣꯀꯣ ꯆꯥꯅ ꯔꯥꯖꯦꯁ ꯍꯣꯏ ꯀꯩ ꯂꯩꯔꯧꯒꯦ ꯑꯁꯥꯅ ꯗꯥ ꯏꯕꯣꯍꯜ ꯌꯦꯟ ꯆꯥꯏꯌꯦ ꯅꯣꯏꯗꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯀꯩꯅꯣ ꯃꯁꯤ ꯑꯩ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯦ ꯈꯪꯗꯕ ꯋꯥꯅꯦ ꯃꯥ ꯐꯣꯟ ꯇꯧꯁꯜꯂꯛꯏꯁꯦ ꯀꯀꯥ ꯏꯕꯣꯍꯜꯅ ꯁꯪꯒꯤꯇꯥꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯀꯨꯝꯃꯨ ꯀꯀꯥꯅ ꯑꯩ ꯑꯥꯂꯨ ꯁꯣꯛ ꯆꯥꯏ ꯌꯦꯟ ꯂꯩꯕ ꯐꯪꯗꯦ ꯔꯥꯖꯦꯁꯅ ꯏꯕꯣꯍꯜꯅ ꯂꯩꯔꯤ ꯖꯒꯥꯗꯨꯁꯨ ꯏꯪꯉꯝꯒꯅꯤꯍꯦ ꯆꯤꯡ ꯉꯥꯛꯇꯅꯤꯅ ꯔꯥꯖꯦꯁꯅ ꯑꯩꯁꯨ ꯏꯁꯤꯡ ꯁꯥꯔꯦ ꯏꯔꯨꯖꯈꯤꯒꯦ ꯑꯃꯨꯛ ꯊꯣꯛꯑꯒꯦ ꯍꯣꯏ ꯔꯥꯖꯦꯁ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯂꯥꯏꯞꯇ ꯈꯔ ꯀꯨꯏꯅ ꯌꯥꯎꯕꯤꯔꯝꯕꯒꯤ ꯗꯥ ꯏꯕꯣꯜ ꯑꯗꯨꯁꯨ ꯍꯧꯕꯅꯦ ꯍꯥꯏꯈꯔꯦ ꯁꯥꯅ ꯚꯤꯗꯤꯑꯣ ꯋꯥꯆ ꯇꯧꯔꯝꯃꯨꯀꯣ ꯀꯣꯃꯦꯟ ꯊꯅꯝꯃꯣ ꯍꯥꯏꯈ꯭ꯔꯦ ꯁꯨꯁꯃꯤꯇꯥ ꯁꯞ ꯀꯃꯦꯟ ꯇꯧꯈ꯭ꯔꯦ ꯁꯨꯁꯃꯤꯇꯥꯅ ꯑꯣꯀꯦ ꯆꯥꯅ ꯑꯣꯟ ꯍꯥꯏꯈ꯭ꯔꯦ ꯑꯟꯖꯂꯤ ꯅꯪ ꯊꯕꯛ ꯂꯣꯏꯁꯟꯖꯔꯨꯅꯦ ꯅꯪꯕꯣ ꯍꯧꯕꯗꯤ ꯌꯥꯎꯔꯛꯏꯃꯤꯅꯦ ꯅꯪꯕꯣ ꯇꯅꯨꯗꯣ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯟꯖꯂꯤ ꯃꯥ ꯑꯩ ꯂꯥꯏꯚ ꯂꯣꯏꯗ꯭ꯔꯤꯕꯁꯦ ꯎꯗ꯭ꯔꯤꯕ ꯈꯪꯗꯦ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯅꯦ ꯊꯥꯖꯗꯣ ꯆꯠꯈ꯭ꯔ ꯃꯥꯅꯦ ꯀꯣꯃꯦꯟꯁꯨ ꯇꯧꯔꯛꯇ꯭ꯔꯦ ꯗꯥ ꯔꯥꯖꯦꯁ ꯏꯪꯕꯅ ꯂꯣꯏꯔꯅꯤ ꯏꯟꯗꯤꯌꯥ ꯇꯥꯔꯦ ꯍꯥꯏ ꯑꯩꯁꯨ ꯏꯁ ꯑꯩ ꯂꯥꯏꯚ ꯂꯣꯏꯗꯦ ꯅꯪ ꯈꯪꯗꯦ ꯐꯣꯟ ꯇꯧꯁꯜꯂꯛꯏꯅꯦꯕ ꯑꯩ ꯀꯣꯏ ꯆꯠꯂꯒꯦ ꯆꯦ ꯇꯈꯦꯜꯒꯤꯗ ꯍꯣꯏ ꯏꯕꯣꯜ ꯆꯣ ꯃꯥꯒꯤꯗꯁꯨ ꯉꯥꯏꯍꯥꯛ ꯆꯥꯎꯕꯤꯔꯨꯔꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯚꯇ ꯂꯥꯛꯄꯤꯔꯝꯕꯒꯤ ꯏꯕꯣꯜꯒꯤ ꯂꯥꯏꯚꯇꯗꯤ ꯑꯩ ꯑꯌꯥꯝꯕꯗ ꯌꯥꯎꯕ ꯉꯝꯗꯦꯀꯣ ꯑꯩ ꯚꯤꯗꯤꯑꯣꯗꯗꯤ ꯐꯨꯜ ꯋꯥꯆ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯏꯕꯣꯜ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯆꯥꯅ ꯇꯅꯨ ꯀꯧꯈꯔꯦ ꯀꯀꯥꯅ ꯖꯔꯤ ꯕꯨꯇꯤ ꯔꯥꯅꯤ ꯑꯌꯥ ꯁꯤꯁꯨ ꯆꯥ ꯇꯅꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯌꯥ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯐꯤ ꯄꯤꯗꯦ ꯃꯁꯦꯀꯣ
ꯑꯁꯥꯅ ꯆꯦ ꯇꯅꯨ ꯍꯥꯏꯈꯔꯦ ꯃꯈꯥ ꯄꯥꯊꯔꯛꯎ ꯀꯀꯥ ꯏꯕꯣꯍꯜꯅ ꯖꯔꯤ ꯕꯨꯇꯤ ꯔꯥꯅꯤ ꯀꯤ ꯖꯩ ꯍꯣ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯑꯃꯨꯛ ꯐꯣꯟ ꯍꯥꯏꯔꯛꯑꯒ ꯐꯣꯟ ꯂꯥꯛꯏ ꯃꯥꯅꯦ ꯁꯨꯁꯃꯤꯇꯥꯅ ꯆꯦ ꯇꯅꯨ ꯑꯗꯨꯗꯒꯤ ꯆꯦ ꯇꯅꯨ ꯑꯩꯒꯤ ꯐꯤ ꯆꯥꯅ ꯍꯥꯏꯈꯔꯦ ꯁꯪꯒꯤꯇꯥ ꯗꯦꯕꯤ ꯁꯨꯁꯤꯂꯥ ꯖꯣꯏꯟ ꯇꯧꯔꯒꯦ ꯁꯪꯒꯤꯇꯥ ꯍꯥꯏ ꯆꯦ ꯇꯅꯨ ꯆꯥ ꯑꯟꯖꯨ ꯅꯪ ꯏꯕꯣꯍꯜꯒꯤ ꯐꯤ ꯄꯤꯔꯒ ꯑꯟꯖꯂꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯄꯤꯗꯦ ꯃꯃꯥ ꯆꯥꯅ ꯑꯃꯨꯛ ꯅꯀꯣ ꯅꯀꯣ ꯁꯪꯒꯤꯇꯥ ꯄꯤꯒꯦ ꯍꯥꯏꯔꯒ ꯅꯀꯣ ꯍꯥꯏ ꯄꯤꯈꯔꯦ ꯑꯗꯨꯒꯤ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯁꯥꯗ ꯑꯃꯨꯛ ꯍꯥꯏꯈꯔꯦ ꯆꯥꯅ ꯑꯩꯒꯤ ꯆꯥꯁꯦ ꯌꯥꯝ ꯌꯥꯝꯃꯤꯅꯤ ꯄꯥꯔꯣ ꯃꯈꯥ ꯄꯥꯔꯣ ꯀꯩꯀꯩ ꯂꯥꯛꯏꯕ ꯑꯩ ꯀꯩꯅꯣꯝ ꯌꯦꯡꯉꯤ ꯁꯪꯒꯤꯇꯥꯅ ꯇꯅꯨꯕꯥ ꯀꯣꯠ ꯑꯁꯦ ꯇꯅꯨ ꯑꯌꯥ ꯑꯁꯥꯗꯁꯨ ꯄꯤꯔꯤꯕ ꯅꯪ ꯀꯣ ꯍꯥꯏꯔꯒ ꯄꯤꯁꯨꯝ ꯈꯔ ꯌꯦꯡꯉꯦ ꯆꯥꯅ ꯇꯅꯨ ꯁꯦ ꯌꯥꯗ꯭ꯔꯥ ꯌꯥꯒꯗ꯭ꯔꯥ ꯀꯩꯅꯣ ꯏꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯑꯇꯩ ꯀꯅꯥ ꯀꯅꯥꯗ ꯑꯩ ꯉꯁꯥꯏ ꯄꯤꯈꯤ ꯇꯅꯨ ꯁꯤ ꯌꯥꯒꯗ꯭ꯔꯥ ꯋꯥ ꯆꯥꯅ ꯁꯪꯒꯤꯇꯥ ꯃꯣꯏ ꯂꯛꯈꯤꯄꯨꯔꯗ ꯆꯥ ꯇꯅꯨꯅ ꯑꯟꯖꯂꯤ ꯍꯥꯏꯔ ꯃꯃꯤꯠ ꯈꯨꯝꯕ ꯅꯣꯛꯈ꯭ꯔꯦ ꯁꯪꯒꯤꯇꯥꯅ ꯗꯕꯜ ꯑꯣ ꯊꯥꯖꯤꯜꯂꯛꯑꯦ ꯆꯥ ꯇꯅꯨꯅ ꯅꯣꯛꯈꯔꯦ ꯆꯥ ꯑꯟꯖꯂꯤꯅ ꯑꯃꯨꯛ ꯇꯅꯨꯒ ꯀꯧꯔ ꯅꯣꯛꯈꯔꯦ ꯑꯗꯨꯅꯦꯕ ꯏꯕꯣꯍꯜ ꯑꯩ ꯂꯥꯏꯞꯇꯨꯗꯤꯅꯦ ꯄꯨꯝꯅꯃꯛ ꯅꯪꯁꯨ ꯃꯇꯝ ꯅꯪꯒꯤ ꯊꯥꯕ ꯃꯇꯝꯗꯁꯨ ꯑꯩ ꯑꯇꯣꯞ ꯑꯇꯣꯞꯄꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡ ꯂꯩꯗꯅ ꯃꯣꯏꯗꯁꯨ ꯌꯥꯎꯕ ꯆꯠꯅꯔꯤꯉꯩꯗ ꯆꯪꯕꯒꯁꯨ ꯊꯣꯛꯂꯛꯑꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯅꯦꯀꯣ ꯑꯗꯨꯅ ꯑꯌꯥꯝꯕꯗꯗꯤ ꯆꯥꯎꯕ ꯐꯪꯗꯦ ꯅꯪ ꯁꯥꯎꯕ ꯌꯥꯗꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯄ ꯈꯨꯗꯤꯡ ꯑꯩ ꯂꯣꯏꯅ ꯐꯨꯜ ꯋꯥꯁ ꯇꯧꯔꯒ ꯂꯣꯏ ꯊꯥꯕ ꯉꯥꯛꯇꯅꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯒ ꯍꯥꯏꯗꯤ ꯀꯃꯦꯟꯁꯦ ꯄꯤꯔꯝꯃꯒ ꯗꯩ ꯆꯥ ꯇꯅꯨꯅ ꯑꯣꯏ ꯑꯟꯖꯂꯤ ꯁꯥꯔꯤ ꯂꯥꯡꯕꯤꯗꯦ ꯀꯣ ꯐꯤꯗꯨꯞꯅꯤ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯀꯀꯥ ꯏꯕꯣꯍꯜꯅ ꯁꯪꯒꯤꯇꯥ ꯁꯦ ꯀꯅꯥꯅꯣ ꯑꯟꯖꯨ ꯍꯥꯏ ꯃꯃꯥ ꯁꯪꯒꯤꯇꯥꯁꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯄꯟꯙꯧ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯒꯤ ꯃꯌꯥꯝꯕ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯃꯆꯥꯅꯤ ꯑꯗꯨꯗꯒꯤ ꯆꯥ ꯇꯅꯨꯅ ꯏꯕꯣꯍꯜ ꯁꯥꯔ ꯍꯥꯏꯔꯒ ꯈꯣꯏꯔꯝꯈꯔꯦ ꯑꯁꯥ ꯕ꯭ꯂꯣꯛꯁꯇꯣ ꯕ꯭ꯂꯨ ꯄꯤꯔꯒ ꯑꯗꯨꯝ ꯆꯠꯈꯔꯦ ꯑꯗꯩ ꯑꯃ ꯀꯩ ꯀꯅꯥ ꯀꯅꯥꯗꯅꯣ ꯏ ꯑꯇꯩ ꯄꯤꯈꯤꯗꯣ ꯀꯀꯥ ꯏꯕꯣꯍꯜꯅ ꯇꯅꯨ ꯔꯥꯅꯤ ꯀꯤ ꯖꯩ ꯍꯣ ꯍꯥꯏꯈꯔꯦ ꯆꯥꯅ ꯑꯣꯏ ꯑꯟꯖꯂꯤ ꯄꯤꯔꯦꯅꯦ ꯍꯧꯖꯤꯛꯇ ꯂꯨꯝꯃꯦꯕꯣ ꯆꯥꯅ ꯑꯃꯨꯛ ꯍꯥꯏꯈꯔꯦ ꯑꯟꯖꯂꯤ ꯍꯥꯏꯔ ꯅꯣꯛꯈꯔꯦ ꯑꯣ ꯃꯊꯛꯇ ꯂꯩꯍꯧꯔꯦ ꯆꯥꯅ ꯇꯅꯨ ꯍꯥꯏꯈ꯭ꯔꯒ ꯗ꯭ꯔꯝ ꯄꯨꯊꯣꯔꯛꯑꯒ ꯊꯥꯕꯜ ꯍꯥꯏꯈꯔꯦ ꯆꯥ ꯑꯅꯤꯁꯤꯗ ꯃꯈꯨꯠ ꯄꯥꯏꯔ ꯂꯩꯔꯦ ꯑꯁꯥ ꯂꯩꯔꯤꯕꯣ ꯑꯁꯥ ꯂꯥꯏꯁ꯭ꯔꯝ ꯀꯀꯥꯅ ꯇꯦꯔꯦ ꯇꯦꯔꯦ ꯔꯦ ꯍꯥꯏꯔꯒ ꯑꯟꯖꯂꯤ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯁꯦ ꯍꯥꯏꯈꯔꯦ ꯐꯨꯜ ꯁꯄꯣꯔꯠ ꯆꯥꯅ ꯁꯪꯒꯤꯇꯥ ꯑꯁꯦ ꯅꯤꯀꯤ ꯍꯥꯏꯈꯔꯦ ꯆꯥ ꯑꯟꯖꯂꯤꯅ ꯇꯅꯨ ꯊꯥꯕꯜ ꯆꯣꯡꯁꯤ ꯀꯀꯥꯅ ꯁꯪꯒꯤꯇꯥ ꯀꯣꯏ ꯕ꯭ꯔꯣꯀꯔ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯊ꯭ꯔꯗꯣ ꯑꯩꯁꯨ ꯆꯥꯅ ꯍꯣꯏ ꯌꯥꯏ ꯌꯥꯗꯦ ꯌꯥꯗꯦ ꯅꯪ ꯃꯁꯥ ꯌꯥꯝꯅ ꯐꯩ ꯀꯩꯕꯨ ꯃꯥꯡꯉ ꯀꯩꯅꯣ ꯍꯥꯏꯁꯤꯃꯥ ꯐꯩ ꯍꯣꯏ ꯌꯥꯗꯦ ꯌꯥꯗꯦ ꯅꯪ ꯃꯁꯥ ꯌꯥꯝꯅ ꯐꯩ ꯀꯤꯕꯣ ꯉꯥꯅꯤ ꯀꯔꯤ ꯉꯥꯅꯤ ꯑꯩꯉꯣꯟꯗ
ꯀꯩ ꯍꯥꯏꯅꯣ ꯚꯥꯞ ꯇꯥꯗꯦ ꯇꯅꯨꯅ ꯉꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩꯅ ꯑꯇꯩ ꯅꯨꯄꯤꯗꯣ ꯀꯀꯥꯅ ꯁꯤ ꯃꯤꯁꯦꯁꯁꯤꯅ ꯀꯅꯥꯅ ꯃꯤꯁꯦꯁ ꯑꯃꯤ ꯀꯛꯄꯁꯨ ꯀꯤꯆꯨ ꯀꯣꯝꯄ꯭ꯂꯦꯠ ꯅꯥꯏ आई एम ए कंप्लेन बॉय अनिल कपूर नो करे काका ओ संगीता दो फुली गावगीदुरो फुली गावगीदुरो चा अंजलि ꯀꯩꯅ इंगोंदा ꯐꯣꯂꯤꯒꯥꯎ ꯀꯩꯅꯣ ꯐꯣꯂꯤꯒꯥꯎ ꯀꯥꯏꯒ ꯂꯩꯁꯤꯅ ꯕꯣꯍꯜ फुली गाव है अंजलि इंगोंदा नंगनी सी है जगह नुमा मंगनी है बतबल रहा है ककन तनु कमेंट मुझे आराम है थुस ꯄꯨꯡ ꯀꯌꯥ ꯑꯩ ꯄꯨꯡ ꯀꯌꯥ ꯐꯥꯔꯦ 2 ꯍꯦꯜꯂꯕ 2 घंटा हेले ꯑꯩꯁ ꯑꯟꯖꯂꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯏꯕꯣꯍꯜ ꯇꯅꯨ ꯑꯟꯖꯂꯤ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯀꯅꯥ ꯀꯅꯥ ꯑꯇꯩ ꯂꯩꯔꯤꯒꯦ ꯃꯤ 6ꯇꯤ ꯂꯩ कना कना लेगा कमेंट उतंग तौबिरो आई लोइसलगे चाना तनु पर देसी है चाना फुल सपोर्ट आर नो करे बोलना फुल सपोर्ट है नोई बोल सुनो ले अंजलि ने सुनो है जाना नहीं अंजलि है ननाव तफलू ये देखा ना दबी कावरे ननाव तफलूने रिंदु जरा मदा चखरे ꯑꯩꯒꯤ ꯍꯧꯗꯣꯡꯁꯦ ꯂꯩꯔꯥꯡ ꯃꯔꯛꯇ ꯗꯨꯝ ꯀꯨꯟꯅ ꯂꯩꯔꯦ ꯌꯦꯟ ꯊꯣꯡꯗꯦ ꯍꯥꯏꯅ ꯀꯞꯂꯦ ꯍꯦꯅꯣꯈꯔꯦ ꯑꯣ ꯅꯅꯥꯎ ꯁꯥꯎꯟ ꯀꯝ ताबरा ꯇꯧ अंजलि तनु नंगोन ताबरा ननाव नंग अइना तफल्लो हाइबा ताबरा साउन फजन तारकपरा तनु मुझे छोड़ के जागी जैसे सही नहीं अंजू साउन लई खटलू हाय कॉपीराइट ओइरनिको कना कनादा आई केनो तौगिबो खंगौदरेने ꯑꯩꯕꯨ ꯀꯅꯥ ꯀꯅꯥꯅ ꯄꯤꯒꯤꯅꯣ ꯈꯪꯍꯧꯗ꯭ꯔꯦ तम अंजलि ꯃꯤ ꯇꯔꯨꯛ ꯂꯩꯕ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯒꯦ ꯀꯣꯃꯦꯟ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯂꯣꯏ ꯏꯕꯤꯔꯝꯃꯣ जाना अंजलि कल वापस जाना नहीं जाना है तनुना ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯊꯣꯛꯂꯛꯇꯣꯏꯅꯣ अहूमता इरे कमेंट ꯀꯩꯅꯣꯅ ꯃꯅꯥꯎ ꯁꯪꯒꯤꯇꯥꯗꯁꯨ ꯆꯠꯈ꯭ꯔ ꯃꯥꯅꯦꯀꯣ ओए बाय को चटनबगी तौरी ꯍꯣꯏ ꯍꯣꯏ ꯇꯅꯨ अंजू मॉर्निंग तरीकी ट्रेंड ओ खोइरेन फरे फरे दुगु मैम लाइव से लोइसनबा तौरगे इबोल बाय तादे तनु बाय अंजलि बाय अते कना लेरिगे बाय बाय तौरो आई लोइसलगे इसलबो
ꯑꯟꯖꯂꯤ ꯏꯕꯥꯏ ꯑꯝꯇ ꯏꯔꯝꯃꯣ ꯑꯣꯏꯅꯥꯝꯗꯤ ꯆꯠꯈꯔꯦ ꯑꯟꯖꯂꯤꯁꯨ ꯆꯠꯅꯕꯤꯗ ꯏꯕꯣꯜ ꯕꯥꯏ ꯏꯔꯣ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯤ ꯑꯩ ꯍꯥꯏꯌꯦ ꯑꯟꯖꯂꯤꯅ ꯕꯨꯂꯨ ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯕꯣꯜ ꯑꯩꯗꯤ ꯂꯥꯏꯚꯁꯤ ꯇꯣꯏꯅꯗꯤ ꯀꯌꯥ ꯊꯥꯗꯧ ꯃꯥꯟꯗꯦ ꯊꯥꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯤꯔ ꯂꯣꯏꯔꯦꯅ ꯌꯥꯗ꯭ꯔꯣ ꯌꯥꯗꯦꯅ ꯑꯝꯇ ꯏꯔꯧꯅꯦ ꯃꯣꯏ ꯐꯛꯇꯣ ꯌꯦꯡꯉꯦ ꯕꯨꯍꯜꯅ ꯁꯤ ꯂꯥꯏꯔꯤꯛꯁꯤ ꯀꯌꯥꯅꯣ ꯁꯤ 2 5 ꯑꯩꯅ ꯃꯊꯛꯁꯤꯒ ꯑꯃ 25 ꯃꯊꯛꯇ ꯑꯃ ꯃꯈꯥꯗ ꯑꯃ ꯇꯧ ꯂꯩꯁꯦ ꯀꯩꯗꯅꯣꯁꯦ ꯑꯍꯨꯝ ꯈꯛꯇꯪ ꯉꯥꯏꯔꯅꯤ ꯑꯥ ꯕꯥꯏ ꯕꯥꯏ ꯑꯩꯒꯤꯁꯤꯒꯅꯦ 2ꯅ ꯃꯊꯛꯇ 5ꯅ ꯃꯈꯥꯗ ꯆꯠꯊꯔ ꯂꯩ ꯃꯑꯣꯡ ꯑꯃ ꯉꯁꯥꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯥꯅ ꯆꯞ ꯏꯔꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯐꯩꯔ ꯏꯈꯤꯗꯣ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩ ꯈꯜꯂꯤꯕ ꯃꯃꯤꯡꯒꯤꯁꯦ ꯏꯕꯣꯜ ꯍꯣꯏ ꯏꯕꯣꯜꯒꯤ ꯑꯇꯩ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯉꯔꯥꯡ ꯅꯍꯥꯟꯂ ꯀꯩꯅꯣ ꯎꯔꯝꯃꯤꯅꯤ ꯉꯔꯥꯡꯅ ꯀꯩꯅꯣ ꯎꯔꯝꯃꯤ ꯑꯩꯕꯨꯖꯤ ꯌꯦꯡꯗ꯭ꯔꯤꯅꯦ ꯃꯌꯥꯝꯒꯤ ꯌꯦꯡꯕꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕꯒ ꯊꯥꯡꯒꯠꯄ ꯑꯩ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦꯀꯣ ꯏꯕꯣꯜ